ꯁꯦꯠꯀ ꯑꯣꯏꯅꯤꯗꯧꯗ ꯁꯦꯠꯀ ꯋꯥꯅꯤ ꯈ꯭ꯋꯥꯏꯅꯤ ꯃꯥ ꯑꯩ ꯁꯝꯁꯦ ꯂꯣꯏꯔꯦ ꯆꯔꯨꯅꯤ ꯆꯔꯨ ꯄꯨꯔꯥ ꯆꯔꯨ ꯌꯥꯗ꯭ꯔꯤꯅꯦ ꯁꯝꯁꯦ ꯌꯥ ꯁꯝꯁꯦ ꯕꯔ ꯂꯥꯎ ꯀꯦꯜꯂꯤꯅꯦ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯔꯝꯗꯤ ꯋꯥꯈꯜ ꯇꯧꯗꯦꯅꯦ ꯑꯩꯈꯣꯏ ꯌꯥ ꯑꯩ ꯁꯝꯁꯦ ꯕꯔ ꯂꯥꯎ ꯀꯦꯜꯂꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨ ꯋꯥꯈꯜꯗꯣ ꯉꯁꯥꯏ ꯇꯧꯗ꯭ꯔꯦ ꯀꯩꯅꯣ ꯑꯗꯨ ꯀꯣꯛꯇ ꯂꯥꯛꯇꯦ ꯏꯁ ꯑꯗꯨ ꯃꯇꯝꯗꯨꯒ ꯑꯗꯨꯃꯨꯛ ꯂꯥꯛꯇꯣꯏꯔꯣ ꯀꯣꯛꯇ ꯑꯗꯨꯏ ꯄꯨꯡ ꯀꯌꯥ ꯆꯪꯗꯣꯏꯕ ꯃꯤꯒ ꯑꯃꯨꯛ ꯂꯥꯛꯄꯤꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯩꯕ ꯀꯅꯥꯃꯨꯛ ꯂꯥꯛꯇꯦ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯀꯅꯥꯁꯨ ꯂꯥꯛꯄꯤꯗ꯭ꯔꯦ ꯑꯁ ꯁꯝꯁꯤꯗꯤ ꯄꯨꯔꯥ ꯌꯥꯗ꯭ꯔꯦꯍꯦ ꯑꯩꯒꯤ ꯁꯝꯁꯦ ꯄꯨꯔꯥ ꯆꯔꯨꯅꯤꯅꯦ ꯆꯔꯨ ꯌꯥꯗ꯭ꯔꯦꯕ ꯄꯨꯔꯥ ꯍꯌꯦꯡ ꯊꯔꯁꯗꯦ ꯅꯠꯇ꯭ꯔꯗ ꯍꯌꯦꯡ ꯊꯔꯁꯗꯦꯅꯤꯀꯣ ꯑꯣ ꯍꯌꯦꯡ ꯋꯦꯗꯅꯁꯗꯦꯔ ꯑꯩꯗꯤ ꯑꯣꯅꯤꯌꯟ ꯑꯣꯏꯜ ꯇꯩꯁꯜꯂꯝꯒꯦ ꯇꯧꯕ ꯁꯝꯁꯦ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯂꯥꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯀꯔꯤ ꯀꯔꯤ ꯋꯥꯔꯤ ꯑꯅꯧꯕ ꯂꯩꯕ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯂꯥꯛꯑꯣ ꯍꯦꯔꯣꯖꯤꯠꯅ ꯍꯥꯏ ꯍꯦꯜꯂꯣ ꯍꯦꯔꯣꯖꯤꯠ ꯑꯗꯒꯤ ꯁꯨꯃꯤꯂꯥꯅ ꯍꯥꯏ ꯍꯦꯜꯂꯣ ꯁꯨꯃꯤꯂꯥ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯥꯏ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯅꯨꯡꯁꯤꯕꯤ ꯊꯣꯏꯕꯤꯁꯅꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯩꯁꯦ ꯉꯁꯤ ꯁꯤꯜꯆꯔ ꯆꯠꯂꯨꯕꯒꯤ ꯌꯥꯝ ꯋꯥꯔꯕ ꯈꯪꯕ꯭ꯔꯥ ꯁꯤꯜꯆꯔꯗ ꯑꯌꯨꯛꯇꯒꯤ ꯆꯠꯄꯗꯨꯅꯅꯦ ꯑꯩꯅ ꯍꯜꯂꯛꯄꯗ ꯄꯨꯡ ꯑꯍꯨꯝ ꯇꯥꯔꯦ ꯋꯥꯔꯦ ꯑꯗꯨꯅ ꯉꯁꯤꯁꯦ ꯌꯥꯝꯅ ꯃꯉꯥꯜ ꯂꯥꯛꯑꯦ ꯃꯉꯥꯜꯅ ꯏꯆꯦ ꯍꯥꯏ ꯃꯉꯥꯜ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯅꯦꯠꯇꯨꯅꯦ ꯍꯥꯏꯁꯦ ꯑꯗꯨꯅꯦ ꯉꯁꯤ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯊꯣꯏꯕꯤꯁꯅꯥ ꯂꯩꯕ꯭ꯔꯥ ꯅꯦꯠꯇꯣ ꯂꯩꯔ ꯂꯩꯔꯤꯔꯥ ꯑꯩꯒꯤꯗ ꯂꯩꯕ꯭ꯔꯥ ꯁꯨꯔꯃꯤꯂꯥꯅ ꯆꯥꯛ ꯆꯥꯔꯦ ꯍꯥꯏꯌꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯁꯨꯔꯃꯤꯂꯥ ꯊꯣꯏꯕꯤꯁꯅꯥꯅ ꯀꯥꯡꯁꯣꯏꯒ ꯃꯣꯔꯣꯛ ꯀꯥꯟꯆꯤꯒ ꯑꯂꯨꯒ ꯀꯪꯃꯦꯠ ꯋꯥ ꯀꯌꯥ ꯕꯥꯠ ꯃꯣꯔꯣꯛ ꯀꯥꯡꯖꯤꯁꯦ ꯍꯥꯎꯕꯅꯤꯀꯣ ꯑꯗꯒꯤꯗꯤ ꯀꯦꯃꯤꯅ ꯍꯥꯏ ꯍꯦꯜꯂꯣ ꯀꯦꯃꯤ ꯑꯗꯨꯗꯒꯤꯗꯤ ꯃꯉꯥꯜꯅ ꯏꯆꯦ ꯏꯆꯦ ꯄꯥꯟ ꯊꯣꯡꯕ ꯏꯆꯦꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯄꯥꯟ ꯊꯣꯡꯕ ꯑꯁ ꯀꯥꯏꯗꯩ ꯄꯥꯟꯅꯣ ꯍꯧꯖꯤꯛꯄꯨ ꯍꯥꯎꯅꯤꯅꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯗꯤ ꯏꯔꯣꯝꯕ ꯆꯥꯏ ꯑꯥꯂꯨ ꯏꯔꯣꯜꯂꯦ ꯀꯦꯃꯤꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯕ꯭ꯔꯣ ꯄꯥꯏꯌꯦ ꯀꯦꯃꯤ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯂꯩꯗꯦ ꯑꯍꯥꯟꯕ ꯂꯥꯛꯄꯒ ꯆꯄꯝꯕ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏ ꯑꯗꯨꯅꯦ ꯑꯍꯥꯟꯕ ꯊꯥꯕꯗ ꯑꯃꯨꯛ ꯌꯥꯗ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯛꯏꯅꯤꯀꯣ ꯑꯗꯒꯤꯗꯤ ꯑꯩ ꯃꯤꯠꯁꯦ ꯑꯃꯨꯛ ꯕ꯭ꯂꯔ ꯆꯠꯂꯦ ꯍꯥꯏꯕ ꯄ꯭ꯔꯤꯅꯞ ꯄ꯭ꯂꯦꯁꯅ ꯍꯦꯜꯂꯣ ꯍꯥꯏ ꯑꯗꯩ ꯇꯣꯝꯕꯅ ꯀꯩ ꯍꯥꯏꯕ ꯀꯩ ꯂꯝꯅꯣ ꯁꯣꯝꯒꯤꯁꯦ ꯍꯥꯏ ꯑꯩ ꯀꯁꯥꯔꯒꯤꯅꯦ ꯇꯣꯝꯕ ꯅꯠꯇꯦ ꯊꯣꯝꯕ ꯍꯥꯏꯕ ꯊꯣꯝꯕ ꯑꯔꯤꯕꯝ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯍꯦꯔꯣꯖꯤꯠꯅ ꯏꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯍꯦꯔꯣꯖꯤꯠ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯀꯦꯃꯤꯅ ꯄꯥꯏꯔꯗꯤ ꯐꯣꯂꯣ ꯇꯧꯕꯤꯌꯣ ꯍꯥꯏ ꯀꯦꯃꯤ ꯅꯪ ꯀꯔꯤ ꯍꯥꯏꯅ ꯂꯩꯒꯦ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯇꯧꯔꯛꯑꯣ ꯑꯩꯉꯣꯟꯗ ꯑꯩ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯦꯕ ꯑꯗꯨꯏꯗꯨꯒ ꯐꯣꯂꯣ ꯇꯧꯔꯣ ꯅꯪ ꯇꯧꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯇꯧꯕꯤꯔꯛꯑꯒꯦ ꯅꯪꯉꯣꯟꯗ ꯅꯪ ꯀꯩ ꯍꯥꯏꯅ ꯂꯩꯒꯦ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯑꯅꯤ ꯁꯨꯕꯅꯦꯕꯀꯣ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡ ꯍꯥꯏꯗꯤ ꯑꯦꯀꯥꯎꯟ ꯑꯅꯤ ꯁꯨꯕꯅꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯗꯨꯗꯨꯅꯦ ꯑꯃꯗꯤ ꯐꯣꯂꯣꯋꯔꯁꯇꯣ 5,000 ꯍꯦꯜꯂꯕꯅꯦꯕ ꯑꯗꯨꯒ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯑꯃꯗꯤ ꯂꯤꯛꯄꯅꯦꯕ ꯌꯥꯝꯅꯀꯣ ꯑꯗꯨꯒ ꯇꯧꯔꯛꯀꯅꯣ 5,000 ꯍꯦꯟꯕꯗꯨꯒ ꯑꯣꯏꯅ ꯇꯧꯕꯤꯔꯣꯀꯣ ꯑꯗꯒꯤꯗꯤ ꯀꯦꯃꯤꯅ ꯑꯥꯏꯗꯤ ꯂꯚꯔ ꯃꯥꯁꯇꯔ 1240 ꯍꯥꯏꯕꯀꯣ ꯑꯣꯀꯦ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧꯒꯦꯀꯣ ꯑꯩ ꯍꯣꯔꯦꯟ ꯂꯣꯏꯔꯀꯥꯟꯗ ꯇꯧꯔꯛꯀꯦ ꯑꯗꯣ ꯑꯩꯒꯤꯁꯨ ꯇꯧꯕꯤꯔꯛꯑꯣ ꯑꯩꯅ ꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯌꯣꯔ ꯁꯤꯁꯇꯔ ꯖꯥꯏꯐ ꯆꯦ ꯑꯩ ꯈꯪꯕꯤꯕ꯭ꯔꯣ ꯈꯪꯉꯦ ꯀꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯩꯗꯤ ꯌꯦꯡꯉꯤꯅ ꯑꯗꯣ ꯃꯔꯛꯇ ꯀꯣꯃꯦꯟꯁꯨ ꯑꯗꯨꯝ ꯄꯤꯕ ꯌꯥꯎꯋꯦ ꯄꯤꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯅꯪ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯕꯗꯣ ꯅꯍꯥꯟꯋꯥꯏꯗꯁꯨ ꯌꯦꯡꯉꯝꯃꯤꯅꯦ ꯑꯩꯁꯦ ꯅꯪ ꯅꯍꯥꯟꯋꯥꯏ ꯌꯥꯝ ꯀꯞꯈꯤꯕꯗꯣ ꯅꯪ ꯋꯥꯔꯤ ꯂꯤꯔꯒ ꯑꯗꯨ ꯌꯦꯡꯉꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯀꯞꯄꯗꯣꯀꯣ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯃꯤꯅ ꯐꯥꯔꯁꯇ ꯂꯥꯛꯑꯒ ꯅꯦꯠ ꯃꯀꯣꯛ ꯉꯥꯎ ꯂꯩꯒꯤ ꯍꯥꯏꯕ ꯍꯧꯖꯤꯛꯇꯣ ꯍꯥꯏ ꯑꯣꯀꯦ ꯑꯗꯨꯒꯤꯗꯤ ꯗꯣꯃꯦꯅ ꯇꯥꯔ 4ꯅ ꯆꯦ ꯍꯥꯏ ꯍꯦꯜꯂꯣ
ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ. ꯑꯗꯒꯤꯗꯤ ꯄꯤꯅꯞ ꯄ꯭ꯂꯦꯁꯅ ꯑꯩ ꯄꯤꯅꯞ ꯀꯧꯕꯤꯌꯣ, ꯑꯩ ꯄꯤꯅꯞ ꯀꯧꯕꯤꯌꯣ, ꯑꯣꯀꯦ ꯑꯣꯀꯦ ꯄꯤꯅꯞ. ꯁꯨꯔꯃꯤꯂꯥꯅ ꯆꯦꯗꯤ ꯆꯥꯛ ꯆꯥꯔꯕꯣ? ꯑꯩꯗꯤ ꯉꯥ ꯆꯥꯔꯦ. ꯆꯦꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ? ꯑꯩꯗꯤ ꯀꯩꯅꯣ ꯆꯥꯔꯦ ꯁꯨꯔꯃꯤꯂꯥ, ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ. ꯆꯧꯙꯨꯔꯤꯅ ꯍꯥꯏ ꯍꯦꯜꯂꯣ ꯆꯧꯙꯨꯔꯤ ꯍꯥꯏ. ꯑꯗꯒꯤꯗꯤ ꯗꯣꯃꯤꯅꯦꯇꯥꯔꯅ ꯀꯩ ꯍꯥꯏꯕ, ꯅꯍꯥꯛ ꯀꯩ ꯍꯥꯏꯅꯣ, ꯅꯁꯛꯇꯨꯒ ꯍꯥꯏꯕ. ꯑꯣ ꯑꯩ ꯁꯛ ꯌꯦꯡꯍꯟꯕꯩ ꯊꯣꯛꯂꯛꯄ ꯅꯠꯇꯦꯀꯣ. ꯁꯥꯎꯕ ꯌꯥꯗꯦ. ꯑꯩ ꯁꯛꯁꯦ ꯐꯖꯩ ꯍꯥꯏꯅ ꯃꯌꯥꯝꯅ ꯌꯦꯡꯍꯟꯕ ꯊꯣꯛꯆꯔꯛꯄ ꯅꯠꯇꯦ. ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒ ꯑꯗꯨꯝ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤꯀꯣ. ꯁꯛꯇꯤ ꯌꯥꯝ ꯊꯤꯕꯅꯦ. ꯗꯤꯅꯥꯅ ꯍꯥꯏꯕ ꯍꯦꯜꯂꯣ ꯏꯆꯦ, ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ. ꯈꯨꯔꯨꯝꯖꯔꯤ ꯗꯤꯅꯥ. ꯈꯨꯃꯟ ꯀꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ? ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯑꯗꯨꯒ ꯎꯁꯥ ꯔꯥꯅꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯀꯟꯅ ꯀꯥꯞꯅꯔꯤ ꯂꯥꯟ ꯉꯝꯅꯕꯒꯤ ꯋꯥꯍꯩ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯌꯦ. ꯎꯁꯥ ꯔꯥꯅꯤ ꯍꯧꯖꯤꯛ ꯀꯥꯞꯅꯔꯤꯕꯣ? ꯑꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ. ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯂꯥꯟꯁꯦ ꯐꯈꯤꯗꯅꯀꯣ. ꯍꯥꯟꯅ ꯈꯤꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝꯗꯣ, ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯏꯪ ꯇꯞꯄ ꯂꯝꯗꯝꯗꯣ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯑꯣꯏꯔꯁꯅꯨꯀꯣ. ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯂꯥꯞꯅ ꯂꯩꯖꯔꯒꯁꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕꯀꯣ. ꯀꯦꯃꯤꯅ ꯍꯣꯏ ꯆꯦꯆꯦ ꯍꯥꯏ. ꯑꯗꯒꯤꯗꯤ ꯐꯔꯤꯁꯅ ꯀꯩ ꯍꯥꯏꯅꯣ, ꯐꯔꯤꯁꯀꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯅꯣ ꯑꯦꯜꯕꯤ ꯑꯅꯤ ꯀꯩ ꯍꯥꯏꯅꯣ, ꯊꯣꯛꯑꯅ ꯏꯁꯀ꯭ꯔꯤꯟꯗ ꯅꯣꯏꯒꯤ ꯆꯦꯅꯦꯜ ꯆꯪꯕꯗ ꯏꯅꯝꯃ, ꯀꯩ ꯍꯥꯏꯕ, ꯀꯩꯅꯣ ꯑꯦꯜꯕꯤ ꯑꯅꯤ ꯊꯣꯛꯑꯦꯅꯦ ꯏꯁꯀ꯭ꯔꯤꯟꯗ ꯅꯣꯏꯒꯤ ꯆꯦꯅꯦꯜ ꯆꯪꯕꯗ ꯏꯅꯝꯃ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩ ꯁꯤꯔꯦꯗ. ꯀꯩꯅꯣ ꯑꯅꯤ ꯊꯣꯛꯏ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ? ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ. ꯖꯤꯠ ꯁꯤꯡꯍꯅ ꯍꯤ ꯍꯦꯠ ꯍꯥꯏ. ꯀꯩꯅꯣ ꯍꯤ ꯍꯦꯠ ꯍꯥꯏꯕꯨ ꯀꯩꯅꯣ? ꯁꯤꯗꯣꯔꯦ. ꯑꯗꯩ ꯎꯁꯥꯔꯥꯅꯤꯅ ꯀꯩ ꯍꯥꯏꯕ, ꯏꯇꯩꯃ ꯇꯥꯃꯣꯗꯣ ꯂꯩꯌꯦ. ꯇꯥꯃꯣ ꯕꯥꯠꯔꯨꯝꯗ ꯆꯪꯈ꯭ꯔꯤ ꯃꯥ. ꯑꯗꯩ ꯖꯤꯠ ꯁꯤꯡꯍꯅ ꯍꯥꯏ ꯍꯦꯜꯂꯣ ꯍꯦꯜꯂꯣ. ꯑꯗꯒꯤꯗꯤ ꯎꯁꯥ ꯀꯤꯔꯟꯅ ꯍꯥꯏꯕ ꯍꯥꯏ ꯏꯇꯩꯃ ꯇꯥꯃꯣ ꯍꯥꯏꯌꯦ. ꯑꯗꯒꯤ ꯍꯦꯜꯂꯣ ꯎꯁꯥ ꯀꯤꯔꯟ. ꯑꯗꯒꯤꯗꯤ ꯍꯅꯥꯅ ꯍꯩ ꯀꯩ ꯍꯥꯏꯅꯣ, ꯁꯨꯠ ꯑꯥꯎꯠ. ꯑꯗꯒꯤꯗꯤ ꯄ꯭ꯔꯤꯅꯞꯅ ꯑꯩ ꯅꯅꯤꯔ ꯊꯣꯡꯉꯦ. ꯅꯅꯤꯔ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ? ꯁꯨꯔꯃꯤꯂꯥꯅ ꯕꯦꯝꯃ ꯇꯨꯝꯈ꯭ꯔꯕꯣ? ꯕꯦꯝꯃ ꯁꯤꯗ ꯂꯩꯌꯦ ꯑꯩ ꯅꯥꯛꯇ. ꯃꯥ ꯍꯤꯞꯄꯤꯌꯦ. ꯃꯥ ꯇꯨꯝꯅꯤꯡꯉꯛꯑꯦꯕꯀꯣ. ꯐꯔꯤꯁꯅ ꯌꯨꯇꯨꯞ ꯀꯩꯅꯣ ꯄꯤꯁꯜꯂꯛꯑꯦ. ꯃꯉꯥꯜꯅ ꯏꯆꯦ ꯐꯖꯩꯗ ꯍꯥꯏꯌꯦ. ꯃꯉꯥꯜ ꯊꯤ ꯍꯥꯏꯗꯨꯁꯨ ꯑꯩꯅ ꯈꯪꯉꯤ, ꯐꯖꯩ ꯍꯥꯏꯁꯨ ꯑꯩꯅ ꯈꯪꯉꯤꯀꯣ. ꯑꯩꯁꯦ ꯊꯤꯖꯕꯅꯦꯕꯀꯣ. ꯀꯩꯁꯨ ꯌꯥꯝ ꯐꯖꯕ ꯅꯠꯇꯦꯕ. ꯑꯗꯣ ꯃꯤꯅ ꯍꯥꯏꯗꯨꯁꯨ ꯑꯗꯨꯝ ꯆꯥꯏꯕꯀꯣ. ꯑꯩꯁꯨ ꯑꯗꯨꯝ ꯊꯤꯕꯅꯤ ꯈꯪꯉꯦꯕ. ꯁꯨꯄ꯭ꯔꯤꯌꯥꯅ ꯍꯦꯜꯂꯣ ꯆꯦ ꯏꯕꯥꯏ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯍꯥꯏ. ꯁꯨꯄ꯭ꯔꯤꯌꯥ, ꯕꯦꯝꯆꯥ, ꯋꯦꯜꯀꯝ ꯋꯦꯜꯀꯝ. ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ. ꯅꯪ ꯆꯥꯛ ꯆꯥꯔꯕꯣ? ꯀꯔꯤ ꯍꯦꯟꯖꯥꯡ ꯆꯥꯔꯒꯦ? ꯑꯗꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯕꯦꯝꯆꯥ ꯁꯨꯄ꯭ꯔꯤꯌꯥꯅ ꯍꯦꯜꯂꯣ ꯍꯥꯏꯔꯦꯀꯣ, ꯍꯥꯏ ꯍꯥꯏꯔꯦ. ꯑꯗꯨꯒꯗꯤ ꯈꯨꯁ ꯔꯥꯍꯣꯅ ꯍꯥꯏ ꯗꯤꯌꯔ. ꯑꯗꯒꯤꯗꯤ ꯂꯝꯂꯥꯏꯁ꯭ꯔꯝ ꯕꯤꯄꯤꯟ ꯀꯩꯅꯣ ꯇꯧꯔꯤꯁꯤ, ꯅꯣꯛꯄꯨ ꯅꯣꯛꯄꯅꯦ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯕꯣ. ꯑꯗꯒꯤꯗꯤ ꯈꯨꯁꯔꯥꯎꯅ ꯀꯩ ꯍꯥꯏꯕ, ꯐꯖꯩꯀꯣ ꯍꯥꯏꯌꯦ. ꯊꯤꯕꯅꯦ ꯑꯩ ꯊꯤꯖꯕꯅꯤꯀꯣ. ꯑꯗꯩ ꯗꯤꯅꯥ ꯈꯨꯃꯟꯅ ꯑꯩ ꯏꯝꯐꯥꯜꯗꯒꯤꯅꯤ ꯏꯆꯦ, ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯕꯤꯔꯕꯣ? ꯍꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯦ ꯗꯤꯅꯥ. ꯏꯝꯐꯥꯜꯗ ꯍꯧꯖꯤꯛ ꯏꯔꯥꯡ ꯌꯥꯝꯅ ꯀꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ? ꯑꯩꯉꯣꯟꯗ ꯈꯔ ꯋꯥꯔꯤ ꯂꯤꯔꯛꯑꯣ. ꯑꯩ ꯋꯥꯔꯤ ꯇꯥꯅꯤꯡꯕꯒꯤ ꯂꯥꯛꯄꯅꯦꯕꯀꯣ. ꯑꯝꯇꯪ ꯋꯥꯔꯤ ꯂꯤꯔꯛꯑꯣ, ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯍꯥꯏꯅ. ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯅꯣ, ꯀꯗꯥꯡꯕꯥꯟ ꯑꯦꯟ ꯀꯥꯡꯆꯨꯞꯇ ꯀꯥꯞꯅꯔꯤ ꯍꯥꯏꯌꯦ. ꯑꯗꯨꯅꯦ, ꯀꯥꯞꯅꯕꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯦ. ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯅꯦ. ꯖꯦꯔꯤꯅꯥ ꯕꯦꯒꯝꯅ ꯆꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯌꯦ. ꯉꯁꯤꯗꯣ ꯏꯔꯣꯝꯕ ꯆꯥꯔꯦ ꯖꯦꯔꯤꯅꯥ. ꯏꯔꯣꯝꯕ ꯆꯥꯔꯦ ꯉꯁꯤꯗꯣ. ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯑꯗꯒꯤ ꯁꯝ ꯕꯤꯄꯤꯟꯅ ꯍꯥꯏꯕ ꯄꯥꯕ ꯍꯩꯇ꯭ꯔꯕꯣ ꯍꯥꯏ. ꯍꯩꯇ꯭ꯔꯦ ꯑꯩꯁꯦ. ꯂꯥꯏꯔꯤꯛ ꯑꯝꯇ ꯇꯝꯖꯔꯛꯇꯕꯀꯣ. ꯑꯗꯨꯗꯨꯅ ꯄꯥꯕ ꯍꯩꯇ꯭ꯔꯦꯕ. ꯑꯗꯒꯤꯗꯤ ꯃꯟꯖꯤꯅꯥꯅ ꯍꯥꯏ ꯆꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯌꯦ. ꯑꯗꯣ ꯉꯁꯤꯗꯣ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ. ꯃꯟꯖꯤꯅꯥ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯑꯗꯒꯤꯗꯤ
ꯄꯥꯔꯤꯇꯣꯟꯅ ꯆꯦꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯦ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯑꯗꯒꯤꯗꯤ ꯄ꯭ꯔꯤꯅ ꯄ꯭ꯂꯦꯁꯅ ꯄꯅꯤꯔ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯄꯅꯤꯔ ꯍꯥꯏꯕꯀꯣ ꯉꯁꯥꯏꯒꯤꯗꯣ ꯑꯩꯁꯦ ꯃꯤꯅꯅꯦ ꯏꯁꯄꯦꯂꯤꯡ ꯂꯥꯜꯂꯁꯨ ꯈꯔ ꯁꯥꯖꯜꯂꯒ ꯍꯥꯏꯖꯟꯕꯗꯣ ꯍꯦꯛꯇ ꯉꯝꯗꯦꯕ ꯑꯩꯈꯣꯏ ꯗꯥꯗꯤ ꯉꯝꯃꯦꯕ ꯑꯩꯁꯦ ꯈꯔ ꯉꯝꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯩꯗꯤ ꯎꯁꯥꯀꯤꯔꯅ ꯆꯦꯆꯦꯗ ꯀꯥꯏꯗꯒꯤꯅꯣ ꯆꯦꯆꯦꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯀꯣ ꯑꯩꯁꯦ ꯀꯩꯅꯣꯒꯤꯅꯦ ꯀꯁꯥꯔꯗꯒꯤꯅꯦ ꯎꯁꯥ ꯀꯤꯔꯟ ꯑꯩ ꯀꯁꯥꯔꯒꯤꯅꯤꯀꯣ ꯑꯗꯒꯤꯗꯤ ꯒꯅꯥꯅ ꯏꯅꯝꯃꯁꯦ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏ ꯑꯩꯁꯦ ꯀꯁꯥꯔꯒꯤꯅꯦ ꯑꯗꯒꯤꯗꯤ ꯑꯝꯇ ꯉꯥꯏꯈꯣ ꯇꯥꯊꯣꯏꯕꯤ ꯂꯥꯏꯁ꯭ꯔꯝ ꯕꯤꯄꯤꯟꯅ ꯍꯥꯏꯕ ꯎꯔꯤꯡ ꯑꯅꯤ ꯊꯣꯛꯑꯦ ꯍꯥꯏꯕ ꯎꯔꯤꯡ ꯑꯅꯤ ꯊꯣꯛꯑꯦ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤ ꯍꯥꯏ ꯎꯔꯤꯡ ꯍꯥꯏꯔꯣ ꯈꯪꯗ꯭ꯔꯦ ꯀꯁꯥꯔ ꯄꯥꯈꯪ ꯂꯥꯛꯑꯦ ꯏꯇꯩꯃ ꯅꯨꯡꯉꯥꯏꯔꯤꯕꯣ ꯇꯥꯃꯣ ꯒꯣꯀꯨꯜꯗꯤ ꯏꯇꯩꯃ ꯍꯥꯏ ꯂꯥꯛꯄꯒ ꯇꯥꯃꯣ ꯒꯣꯀꯨꯜ ꯇꯥꯃꯣ ꯒꯣꯀꯨꯜꯗ ꯕꯥꯠꯔꯨꯝꯗ ꯆꯪꯈꯤꯌꯦ ꯊꯣꯏꯕ ꯅꯪ ꯀꯨꯏꯔꯦꯀꯣ ꯂꯥꯛꯇꯕ ꯏꯇꯩꯃ ꯌꯦꯜꯕꯤꯗ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯨ ꯃꯟꯖꯤꯅꯥꯅ ꯉꯁꯤ ꯆꯦꯆꯦꯅ ꯗꯗꯥꯗ ꯃꯦꯀꯞ ꯇꯧꯕꯗꯣ ꯁꯤꯔꯦ ꯅꯣꯛꯄꯗ ꯍꯥꯏ ꯑꯗꯨꯅꯦꯕ ꯑꯩꯅ ꯀꯩꯅꯣꯗꯣ ꯑꯩꯅ ꯑꯣꯟꯈꯠꯂꯒ ꯉꯝꯈꯤꯕꯅꯦꯕꯀꯣ ꯑꯩꯗꯤ ꯈꯪꯕ ꯑꯩꯈꯣꯏ ꯗꯥꯅ ꯉꯝꯈꯤꯅꯤ ꯍꯥꯏꯁꯦ ꯃꯥꯅ ꯆꯥꯕ ꯌꯥꯝ ꯂꯥꯡꯕꯅꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯑꯣꯟꯈꯠꯂꯒ ꯉꯝꯈ꯭ꯔꯤꯅꯦꯕ ꯑꯩ ꯇꯜꯂꯕ ꯈꯪꯕ꯭ꯔꯥ ꯄꯥꯅꯤꯁꯃꯦꯟ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯇꯣꯏꯁꯦ ꯇꯜꯂꯕ ꯑꯩꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯁꯨꯄ꯭ꯔꯤꯌꯥꯒꯤ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯗꯣ ꯏꯅꯝꯃꯅ ꯎꯔꯕ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯈꯪꯕ꯭ꯔꯥ ꯑꯩ ꯎꯔꯦ ꯑꯩꯁꯨ ꯌꯦꯡꯉꯦ ꯉꯁꯥꯏ ꯀꯣꯃꯦꯟꯁ ꯄꯤꯈꯤꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯕꯦꯝꯆꯥ ꯅꯪ ꯂꯩꯔꯤꯕꯣ ꯌꯥꯝꯖꯥꯡꯅ ꯁꯨꯄ꯭ꯔꯤꯌꯥ ꯑꯩꯒꯤꯗ ꯑꯃꯨꯛ ꯂꯥꯛꯇꯣꯔꯕꯅꯦ ꯑꯩꯈꯣꯏꯅꯤꯀꯣ ꯑꯗꯨꯒꯤꯗꯤ ꯑꯗꯒꯤꯗꯤ ꯃꯉꯥꯜꯅ ꯑꯁ ꯏꯆꯦ ꯀꯅꯥꯅ ꯐꯖꯗꯦ ꯍꯥꯏꯔꯤꯅꯣ ꯌꯥꯝꯅ ꯐꯖꯩꯗ ꯍꯥꯏ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯃꯉꯥꯜ ꯈꯪꯕ꯭ꯔꯥ ꯐꯖꯗꯦ ꯍꯥꯏꯁꯨ ꯑꯩ ꯀꯩꯁꯨꯝ ꯁꯥꯎꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯐꯖꯗꯕ ꯑꯩꯉꯣꯟꯗ ꯐꯖꯗꯕꯗꯣ ꯐꯖꯗꯦ ꯍꯥꯏꯔꯩꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦꯕꯀꯣ ꯑꯗꯣ ꯑꯗꯨꯁꯨ ꯃꯤꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯖꯗꯦ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯅꯤꯡꯕꯗꯣꯀꯣ ꯑꯗꯨꯅꯤꯗ ꯃꯣꯏ ꯋꯥꯈꯜꯗꯣ ꯐꯖꯗꯦꯕꯨꯗꯤ ꯑꯩꯁꯨ ꯈꯪꯖꯔꯤꯅꯦꯕ ꯐꯖꯗꯦ ꯍꯥꯏꯗꯨꯁꯨ ꯑꯗꯒꯤ ꯕꯤꯀꯥꯁꯣꯔꯅ ꯍꯥꯏ ꯍꯦꯜꯂꯣ ꯄꯤꯅ ꯄ꯭ꯂꯦꯁꯅ ꯂꯥꯏꯚ ꯑꯅꯤ ꯂꯩꯌꯦ ꯂꯥꯏꯚ ꯑꯅꯤ ꯂꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯗ ꯀꯔꯤ ꯂꯩꯕꯅꯤ ꯂꯥꯏꯚ ꯑꯅꯤ ꯂꯩ ꯍꯥꯏꯅꯦ ꯑꯩꯒꯤꯁꯤꯒ ꯑꯩꯒꯤ ꯀꯩꯅꯣꯗ ꯆꯪꯉꯒꯅꯦ ꯂꯥꯏꯚ ꯑꯅꯤ ꯊꯣꯛꯏ ꯍꯥꯏ ꯀꯩꯅꯣ ꯄꯨꯝꯅꯃꯛꯇ ꯂꯥꯏꯛ ꯎꯠꯇꯣꯏꯅꯤ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛꯇ ꯂꯥꯏꯛꯀꯤ ꯁꯤꯝꯕꯣꯜꯗꯣ ꯂꯣꯏ ꯂꯩ ꯀꯩꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯅꯍꯥꯟꯉꯩꯗꯤ ꯍꯥꯏꯗꯦ ꯉꯁꯤ ꯍꯥꯏꯔꯛꯏꯁꯤꯗꯤ ꯀꯩꯅꯣꯅꯁꯨ ꯊꯣꯏꯕꯤꯁꯅꯥꯁꯨ ꯍꯥꯏ ꯗꯤꯅꯥꯅ ꯍꯥꯏꯕ ꯃꯤ ꯑꯅꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏ ꯑꯗꯨꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯗꯤꯅꯥ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁꯦꯡꯕ ꯊꯣꯏꯕꯤꯁꯅꯥꯅ ꯗꯤꯅꯥ ꯈꯨꯃꯟ ꯃꯩꯇꯩꯔꯣ ꯀꯨꯀꯤꯗꯔꯣ ꯃꯩꯇꯩꯔꯣ ꯀꯨꯀꯤꯗꯔꯣ ꯍꯥꯏ ꯗꯥꯏꯅꯥ ꯃꯩꯇꯩꯗ ꯂꯩꯈꯤꯗ꯭ꯔꯤꯁꯦ ꯀꯨꯀꯤꯗ ꯍꯥꯏ ꯑꯦꯟꯇꯤ ꯑꯦꯁ ꯂꯥꯛꯑꯦ ꯏꯆꯦ ꯑꯦꯟꯇꯤ ꯑꯦꯁ ꯀꯨꯏꯔꯦ ꯀꯣꯟꯅ ꯆꯦ ꯌꯦꯜꯕꯤꯗ ꯂꯥꯛꯄꯤꯗꯕ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯖꯦꯔꯤꯅꯥꯅ ꯑꯩꯗꯤ ꯆꯦ ꯁꯟꯁꯥ ꯊꯣꯡꯉꯦ ꯍꯥꯏ ꯑꯣ ꯑꯗꯒꯤꯗꯤ ꯑꯦꯟꯇꯤ ꯑꯦꯁꯅ ꯀꯩ ꯍꯦꯟꯁꯥꯡ ꯆꯥꯒꯦ ꯏꯔꯣꯜꯂꯦ ꯁꯨꯃꯥꯏꯅ ꯊꯣꯛꯄꯁꯤꯅꯤ ꯂꯥꯏꯐ ꯑꯅꯤ ꯂꯩꯔꯤꯁꯦ ꯑꯣ ꯑꯍꯥꯟꯕꯒꯤ ꯑꯦꯟꯇꯤ ꯍꯧꯒꯠꯂꯝꯕꯒꯤ ꯑꯦꯁ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯁꯦ ꯀꯩꯅꯣ ꯆꯥꯏꯌꯦ ꯏꯔꯣꯟꯕ ꯆꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯐ꯭ꯔꯤꯟꯅ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯑꯐ꯭ꯔꯤꯟ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤꯗꯤ ꯎꯁꯥ ꯀꯤꯔꯟꯅ ꯁꯤꯁꯦ ꯗꯥꯒꯤꯌꯣ ꯑꯣ ꯁꯤꯁꯦ ꯗꯥꯒꯤꯌꯣ ꯍꯥꯏꯕꯀꯣ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯗꯒꯤ ꯁꯨꯔꯃꯤꯂꯥꯅ ꯕꯦꯝꯃ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯅꯪꯉꯣꯟꯗ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯃꯆꯥꯊꯣꯏꯕꯤ ꯒꯨꯗ ꯅꯥꯏꯠ ꯃꯥ ꯍꯤꯞꯇꯔꯛꯏꯀꯣ ꯑꯗꯒꯤꯗꯤ ꯇꯅ ꯉꯥꯍꯧꯖꯥꯎ ꯂꯥꯎꯅ ꯑꯗꯒꯤꯗꯤ ꯃꯥꯔꯇꯤꯟꯅ ꯀꯨꯀꯤ ꯂꯩꯔꯗꯤ ꯑꯗꯨꯝ ꯀꯥꯞꯀꯅꯤ ꯑꯗꯨꯅ ꯃꯈꯣꯏꯁꯦ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯌꯦ ꯃꯥꯅꯦ ꯑꯗꯒꯤ ꯎꯁꯥꯔꯥꯅꯤꯅ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯈꯔ ꯊꯤꯔꯦ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯈꯔ ꯊꯤꯔꯦ ꯍꯥꯏ ꯑꯩꯁꯨ ꯊꯤꯔꯦ ꯍꯥꯏꯕ ꯌꯥꯝꯅ ꯉꯁꯤ ꯏꯕꯨ ꯏꯀꯥꯏꯁꯜꯂꯦ ꯊꯤꯔꯦ ꯍꯥꯏꯃꯟꯒꯤꯅ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯅꯪ ꯊꯤꯍꯦ ꯆꯦꯂꯦꯟꯖ ꯏꯅꯝꯃ ꯅꯪꯇꯅꯤꯍꯦ ꯆꯦꯂꯦꯟꯖꯁꯨ ꯃꯤꯅ ꯉꯝꯃꯒ ꯄꯥꯅꯤꯁꯃꯦꯟꯁꯨ ꯉꯝꯕ ꯃꯤꯗ ꯄꯤꯕ ꯀꯩ ꯉꯝꯕ ꯏꯅꯝꯃꯅꯤ ꯍꯥꯏ ꯑꯗꯨꯅꯤ ꯏꯕꯦꯝꯃ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯑꯣꯡꯈꯠꯂꯒ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯕꯗꯣ ꯑꯗꯒꯤ ꯃꯉꯥꯜꯅ ꯂꯩꯌꯦ ꯏꯆꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯗꯤꯅꯥꯅ ꯃꯩꯇꯩꯅꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯑꯁꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯣ
ꯃꯉꯥꯜꯅ ꯏꯆꯦ ꯇꯨꯝꯃꯒꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯑꯣꯀꯦ ꯑꯣꯀꯦ ꯃꯉꯥꯜ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯇꯨꯝꯃꯣꯀꯣ ꯑꯗꯒꯤꯗꯤ ꯃꯟꯖꯤꯅꯥꯅ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯇꯣ ꯀꯩꯅꯣ ꯀꯧꯅꯨꯀꯣ ꯏꯆꯦ ꯀꯥꯎꯅꯨꯀꯣ ꯏꯆꯦ ꯁꯪꯉꯀꯥꯟꯗ ꯇꯧꯕꯤꯔꯛꯎꯀꯣ ꯍꯥꯏ ꯃꯟꯖꯤꯅꯥ ꯅꯪꯒꯤ ꯔꯤꯀ꯭ꯋꯦꯁꯁꯦ ꯀꯩꯅꯣ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯃꯟꯖꯤꯅꯥꯒꯤꯁꯦ ꯀꯩꯅꯣ ꯃꯟꯖꯤꯅꯥ ꯅꯪꯒꯤꯗꯣ ꯀꯩꯅꯣꯝꯇꯪ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯣ ꯚꯤꯗꯤꯑꯣ ꯑꯃꯗ ꯅꯪ ꯀꯩꯅꯣ ꯇꯧꯔꯣ ꯍꯥꯏꯕ ꯀꯣꯃꯦꯟꯁꯇꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯅꯪꯒꯤ ꯔꯤꯀ꯭ꯋꯦꯁꯇꯣ ꯀꯩꯅꯣ ꯍꯥꯏꯅ ꯑꯦꯟꯇꯤ ꯑꯦꯁꯅ ꯏꯕꯥꯏ ꯎꯗꯦꯅꯦ ꯍꯥꯏ ꯑꯦꯟꯇꯤ ꯑꯦꯁ ꯏꯕꯥꯏ ꯂꯥꯛꯑꯦ ꯏꯕꯥꯏ ꯃꯥ ꯕꯥꯠꯔꯨꯝꯗ ꯆꯪꯉꯨꯏꯕ ꯑꯗꯨ ꯂꯥꯛꯑꯦ ꯑꯗꯒꯤꯗꯤ ꯋꯥꯔꯦꯠꯂꯥꯛꯄꯝ ꯋꯥꯔ ꯀꯩ ꯍꯥꯏꯕ ꯏꯆꯦꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯀꯣ ꯍꯥꯏꯌꯦ ꯏꯕꯨꯡꯉꯣ ꯉꯁꯥꯏꯗꯒꯤ ꯑꯩꯁꯦ ꯃꯌꯥꯝꯅ ꯊꯤ ꯍꯥꯏꯔ ꯅꯪꯅ ꯑꯃꯨꯛ ꯆꯪꯉ ꯐꯖꯩ ꯍꯥꯏꯕꯤꯔꯕ ꯍꯥꯏꯅꯤꯡ ꯍꯥꯏꯖꯔꯣꯀꯣ ꯅꯣꯏ ꯃꯟꯇ꯭ꯔꯤ ꯅꯤꯡꯊꯧꯖꯥꯅ ꯀꯩ ꯍꯥꯏꯕ ꯃꯩꯇꯩꯅꯦ ꯂꯩꯇ꯭ꯔꯤꯗꯣ ꯑꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁꯦꯡꯕ ꯊꯋꯥꯏ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯤꯒꯨꯝꯕ ꯋꯥꯔꯤ ꯇꯥꯔꯒꯅꯦ ꯊꯃꯣꯏꯁꯦ ꯇꯨꯛ 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 ꯂꯥꯎꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯌꯥ ꯂꯥꯛꯑꯃ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯉꯍꯥꯛꯀ ꯌꯥꯎꯕꯤꯔꯝꯗꯦꯅꯦ ꯃꯥꯁꯨ ꯊꯣꯏꯕꯤꯁꯅꯥꯅ ꯐꯠꯇꯦꯗꯀꯣ ꯃꯣꯏꯗ ꯂꯥꯜꯂꯨꯕꯁꯨ ꯅꯠꯇꯕ ꯃꯣꯏꯅꯁꯨ ꯑꯣꯟꯁꯤꯜꯂꯒ ꯂꯥꯜꯂꯛꯄ ꯑꯗꯨꯒ ꯑꯁꯨꯛ ꯊꯤꯅꯁꯨ ꯂꯥꯛꯅꯕ ꯃꯤꯅꯥꯏꯁꯤꯡꯁꯦ ꯍꯥꯏ ꯑꯗꯨꯅꯤꯅꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯎꯁꯥ ꯀꯤꯔꯟꯅ ꯀꯁꯥꯔ ꯍꯥꯏꯅ ꯀꯩꯅꯣ ꯈꯪꯗꯦ ꯀꯁꯥꯔ ꯍꯩꯅ ꯅꯩ ꯇꯩꯃ ꯀꯩ ꯍꯥꯏꯅꯣ ꯎꯁꯥ ꯀꯤꯔꯟ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯅꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯪ ꯍꯥꯏꯁꯦ ꯑꯗꯒꯤ ꯃꯦꯔꯤꯅꯥꯅ ꯍꯦꯜꯂꯣ ꯆꯦꯅꯨ ꯍꯥꯏ ꯃꯦꯔꯤꯅꯥ ꯑꯗꯩ ꯃꯦꯔꯤꯅꯥ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣꯅ ꯊꯣꯏꯕꯅ ꯀꯩ ꯍꯥꯏꯕ ꯀꯨꯏꯔꯦ ꯂꯥꯛꯇꯕ ꯊꯕꯛ ꯈꯔ ꯀꯟꯕ ꯑꯗꯨꯒꯤ ꯁꯪꯗꯕ ꯏꯇꯩꯃ ꯑꯗꯣ ꯏꯇꯩꯃ ꯇꯥꯃꯣ ꯒꯣꯀꯨꯜꯗꯣ ꯃꯦꯀꯞꯀ ꯇꯧꯁꯤꯟꯈ꯭ꯔꯗꯤ ꯀꯩꯅꯣꯝ ꯇꯧꯋꯤ ꯍꯦꯛꯇ ꯀꯥꯞꯄꯤꯅꯦ ꯅꯪꯅ ꯉꯥꯡꯉꯛꯄꯁꯤꯁꯨꯅꯦ ꯅꯣꯛꯅꯤꯡꯕꯅꯕꯣ ꯀꯁꯥꯔ ꯄꯥꯈꯪꯉꯩꯗꯤ ꯑꯁꯦꯡꯕ ꯅꯪꯁꯨꯅꯦ ꯇꯞ ꯇꯞꯅ ꯉꯥꯡꯕ ꯍꯩꯈ꯭ꯔꯖꯥꯠꯅꯤꯕꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦ ꯇꯨ ꯑꯩꯈꯣꯏꯗꯥ ꯉꯁꯤꯗꯤ ꯃꯥ ꯆꯣꯁꯃꯥꯒ ꯂꯩꯊꯔꯒ ꯀꯩꯅꯣ ꯆꯣꯁꯃꯥ ꯀꯩꯅꯣꯁꯨ ꯎꯞꯄꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯎꯗ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯎꯈꯤꯗ꯭ꯔꯣ ꯑꯗꯨ ꯀꯩ ꯀꯥꯟꯅꯩꯕ ꯂꯩꯔꯛꯄꯒꯤ ꯑꯗꯒꯤꯗꯤ ꯄ꯭ꯔꯤꯌꯥꯂꯛꯁꯃꯤꯅ ꯏꯅꯝꯃ ꯅꯨꯡꯁꯤꯕꯤ ꯍꯥꯏꯌꯦ ꯄ꯭ꯔꯤꯌꯥꯂꯛꯁꯃꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯥꯌꯨꯁꯤ ꯑꯝꯇ ꯌꯦꯡꯖꯒꯦ ꯏꯅꯝꯃ ꯉꯔꯥꯡ ꯃꯥꯒꯤ ꯐꯣꯇꯣꯗꯣ ꯀꯌꯥꯝ ꯅꯨꯡꯁꯤ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯌꯦꯡꯂꯒ ꯇꯨꯝꯕ ꯃꯪꯗ ꯎꯔꯝꯃꯦ ꯍꯥꯏ ꯃꯥ ꯇꯨꯝꯊꯈ꯭ꯔꯦꯅꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯎꯁꯔꯥꯅꯤꯅ ꯀꯔꯤꯕ ꯊꯣꯏꯕꯤꯁꯅꯥ ꯅꯪꯅ ꯅꯣꯛꯄꯗꯣ ꯇꯨꯝꯊꯈ꯭ꯔꯦꯅꯦ ꯑꯥꯌꯨꯁꯤꯁꯦ ꯅꯪꯅ ꯅꯣꯛꯄꯗꯣ ꯌꯦꯡꯅꯤꯡꯕꯒꯤ ꯊꯤꯔꯦ ꯍꯥꯏꯖꯤꯟꯕꯅꯤ ꯍꯥꯏꯖꯟꯕꯅꯦ ꯌꯥꯏ ꯑꯗꯨꯅꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯩ ꯊꯤꯕꯨꯗꯤ ꯊꯤꯖꯕꯅꯦꯕ ꯑꯗꯣ ꯊꯤꯔꯦ ꯍꯥꯏꯁꯦ ꯀꯩꯝ ꯁꯥꯎꯗꯦꯅꯦ ꯑꯗꯨꯕꯨꯗꯤꯀꯣ ꯁꯥꯎꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇꯦꯕ ꯃꯟꯖꯤꯅꯥꯅ ꯀꯩ ꯍꯥꯏꯕ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯔꯒꯣ ꯍꯥꯏꯕꯗꯨ ꯑꯣ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝ ꯄꯣꯝꯕ ꯑꯠꯆꯥ ꯑꯠꯆꯥ ꯃꯟꯖꯤꯅꯥ ꯅꯪ ꯑꯩꯒꯤ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯑꯃꯗꯅꯦ ꯅꯪ ꯑꯗꯨꯒꯤ ꯀꯣꯃꯦꯟꯇꯁꯇꯣ ꯑꯝꯇ ꯄꯤꯔꯛꯎꯅ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯕ ꯆꯥꯔꯛꯑꯣ ꯑꯗꯣ ꯑꯩꯅ ꯍꯌꯦꯡ ꯃꯤꯡꯗꯣ ꯑꯣꯏꯅ ꯄꯥꯊꯣꯔꯛꯀꯦꯕꯀꯣ ꯑꯗꯨꯗꯨꯒꯤꯅꯦ ꯑꯗꯒꯤꯗꯤ ꯌꯦꯡꯉꯛꯀꯅꯨ ꯑꯩ ꯃꯤ ꯄꯨꯝꯕ ꯊꯤ ꯍꯥꯏꯔꯗꯤ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯑꯗꯨꯅꯦ ꯑꯩ ꯌꯦꯡꯉꯤꯁꯦ ꯀꯞꯅꯤꯡꯉꯦ ꯑꯩ ꯑꯦꯍꯦ ꯈꯔ ꯆꯨꯝꯅ ꯂꯩꯕꯗꯣ ꯊꯤꯔꯦ ꯍꯥꯏꯗꯣ ꯑꯗꯨꯏ ꯐꯤꯕꯝꯗꯣ ꯂꯥꯛꯑꯗꯤ ꯏꯕꯦꯝꯃ ꯊꯤꯗꯕ ꯂꯤꯆꯩꯅ ꯀꯜꯂꯒ ꯑꯣꯏꯕ ꯐꯤꯕꯝꯗꯣ ꯃꯥꯜꯂꯦ ꯑꯗꯒꯤꯗꯤ ꯂꯥꯏꯁ꯭ꯔꯝ ꯕꯤꯄꯤꯅ ꯁꯤꯁꯇꯔ ꯀꯔꯤ ꯂꯝꯗ ꯂꯩꯔꯤꯅꯣ ꯍꯥꯏꯌꯦ ꯀꯁꯥꯔꯗꯅꯦ ꯀꯁꯥꯔꯗꯒꯤꯅꯦ ꯑꯗꯩ ꯁꯨꯔꯃꯤꯂꯥꯅ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯁꯨꯔꯃꯤꯂꯥ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯅꯆꯦ ꯒꯦꯜꯕꯤꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯂꯥꯛꯄꯤꯔꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯕꯦꯝꯆꯥ ꯂꯥꯛꯑꯝꯃꯒ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯒꯤꯗꯤ ꯗꯥ ꯃꯦꯘꯥꯅ ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯗꯥ ꯃꯦꯘꯥ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯗꯥ ꯃꯦꯘꯥ ꯑꯗꯒꯤ ꯎꯁꯥ ꯀꯤꯔꯟꯅ ꯀꯁꯥꯔ ꯍꯥꯏꯅꯦ ꯏꯇꯩꯃ ꯍꯥꯏ ꯑꯣ ꯑꯗꯒꯤꯗꯤ ꯄ꯭ꯔꯤꯌꯥꯂꯛꯁꯃꯤꯅ ꯏꯇꯩꯅꯤ ꯑꯩꯅ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯁꯦ ꯍꯥꯏ ꯑꯩꯈꯣꯏ ꯗꯗꯥ ꯌꯥꯝ ꯐꯥꯒꯤ ꯌꯥꯝ ꯇꯧꯒꯟꯕꯅꯦꯕ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯂꯥꯟ ꯃꯐꯝꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄꯒ ꯀꯨꯀꯤ ꯆꯤꯡꯗꯒꯤ ꯀꯨꯝꯂꯛꯑꯦꯅ
ꯇꯧꯕ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯋꯥꯗꯣ ꯗꯕ꯭ꯂꯤꯎꯗ ꯀꯩ ꯍꯥꯏꯕ ꯊꯥꯈꯤꯕꯅꯤ ꯍꯥꯏ ꯑꯣ ꯍꯧꯖꯤꯛ ꯋꯥꯆꯞ ꯊꯥꯈꯤꯔꯣ ꯊꯣꯏꯕꯤꯁꯤꯅ ꯑꯩ ꯍꯣꯔꯦꯟ ꯌꯦꯡꯒꯦ ꯃꯦꯔꯤꯅꯥꯅ ꯆꯦ ꯉꯁꯤ ꯌꯦꯟ ꯊꯣꯡꯕ ꯆꯥꯏꯌꯦ ꯍꯥꯏ ꯑꯣ ꯑꯗꯒꯤ ꯕꯦꯕꯤꯅꯥꯅ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯆꯥꯔꯦ ꯕꯦꯕꯤꯅꯥ ꯅꯪ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯨꯁꯄꯥ ꯀꯧꯔꯛꯀꯦ ꯇꯧꯔꯤꯗꯣ ꯑꯩ ꯄꯨꯁꯄꯥꯔꯥꯅ ꯍꯥꯏ ꯅꯠꯇꯦ ꯆꯤꯟꯗꯒꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯄꯨꯁꯄꯥꯒ ꯊꯣꯏꯕꯤꯁꯅꯥꯒꯁꯤꯗꯤ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯋꯥꯔꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯗꯨꯗꯨꯅ ꯄꯨꯁꯄꯥꯗ ꯑꯃꯨꯛ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯖꯅꯤ ꯅꯉꯣꯟꯗꯅ ꯑꯃꯨꯛ ꯄꯨꯁꯄꯥ ꯍꯥꯏꯖꯅꯤ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯔꯤꯌꯥꯗꯅ ꯏꯅꯝꯃ ꯏꯕꯨꯡꯒ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯔꯤꯌꯥ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯒꯤꯗꯤ ꯊꯣꯏꯕꯅ ꯇꯥꯃꯣ ꯒꯣꯀꯨꯜꯁꯦ ꯀꯩꯅꯣ ꯀꯦꯊꯔꯗꯤ ꯏꯇꯩꯃ ꯀꯠꯆꯥ ꯇꯥꯔꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯏꯇꯩꯃ ꯅꯪ ꯄꯥꯔꯣꯗ ꯑꯗꯩꯗꯤ ꯇꯥꯃꯣꯁꯦ ꯌꯥꯝ ꯐꯖꯩꯗ ꯎꯁꯥ ꯀꯤꯔꯟꯅ ꯇꯥꯃꯣꯁꯦ ꯌꯥꯝꯅ ꯐꯖꯩꯗ ꯉꯁꯤꯗꯤ ꯉꯁꯤꯗꯤ ꯑꯁꯦꯡꯕꯩ ꯐꯖꯕ꯭ꯔꯣ ꯐꯖꯕꯅꯤ ꯑꯩꯁꯦ ꯐꯖꯕꯅꯤ ꯗꯥꯕꯨꯡ ꯉꯁꯤꯗꯣ ꯀꯔꯤꯕ ꯗꯥꯕꯨꯡ ꯉꯁꯤꯒꯤꯗꯣ ꯉꯁꯤꯒꯤꯗꯣ ꯁꯨꯁꯃꯤꯇꯥ ꯃꯥꯜꯂꯦꯍꯦ ꯃꯦꯀꯥꯞꯇꯣ ꯏꯃꯥꯏ ꯄꯦꯝꯃ ꯄꯦꯜꯂꯦ ꯍꯣꯏ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯨꯅꯨ ꯁꯨꯁꯃꯤꯇꯥ ꯇꯥꯔꯗꯤꯀꯣ ꯅꯨꯄꯤ ꯍꯥꯏꯗꯣꯛꯈ꯭ꯔꯅꯤ ꯃꯥꯏꯒ ꯄꯥꯛꯇꯛ ꯇꯧꯔꯒ ꯑꯁ ꯑꯗꯩꯗꯤ ꯂꯥꯏꯁ꯭ꯔꯝ ꯕꯤꯄꯤꯟꯅ ꯀꯔꯤ ꯍꯥꯏꯕ ꯒꯨꯗ ꯂꯛ ꯒꯨꯗ ꯂꯛ ꯊꯦꯡꯛ ꯌꯨ ꯁꯣ ꯌꯨ ꯃꯆ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯃꯟꯇ꯭ꯔꯤ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯅꯤꯡꯊꯧꯖꯥꯅ ꯇꯧꯁꯟꯕꯤꯌꯨꯀꯣ ꯗꯗꯥꯁꯦ ꯉꯁꯤꯗꯤ ꯊꯕꯛ ꯇꯧꯗ꯭ꯔꯕꯣ ꯊꯕꯛ ꯊꯥꯗꯣꯛꯑꯒ ꯐꯝꯃꯤꯅꯦ ꯊꯕꯛ ꯃꯌꯥꯝ ꯂꯩꯔꯤꯅꯦꯕꯀꯣ ꯊꯕꯛꯇꯤ ꯑꯔꯣꯏꯕꯤꯅꯤ ꯂꯩꯔꯤꯁꯦ ꯊꯕꯛꯀ ꯂꯪꯊꯣꯛꯀꯅꯤ ꯐꯝꯃꯤꯁꯦ ꯀꯃꯦꯟ ꯄꯥꯈ꯭ꯔꯕꯅꯤꯁꯦ ꯀꯣꯃꯦꯟ ꯄꯥꯈ꯭ꯔꯕꯅꯤꯁꯦ ꯄꯤꯈ꯭ꯔꯕꯅꯤꯁꯦ ꯑꯣꯀꯦ ꯑꯗꯩ ꯃꯟꯖꯤꯅꯥ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯂꯥꯏꯚ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯀꯨꯏꯔꯦ ꯊꯥꯈꯤꯕ ꯑꯣ ꯑꯩ ꯌꯦꯡꯗ꯭ꯔꯤꯅꯦ ꯑꯗꯩ ꯑꯣꯖꯥ ꯃꯦꯘꯥꯅꯕ ꯀꯩ ꯏꯟꯖꯥꯡ ꯄꯤꯖꯔꯒꯦ ꯑꯣꯖꯥꯕꯨꯡ ꯍꯥꯏ ꯄꯤꯖꯔꯒꯦ ꯑꯩ ꯏꯔꯣꯝꯕ ꯃꯣꯍꯦꯟ ꯁꯥꯄꯝꯅ ꯀꯩꯕ ꯍꯥꯏ ꯃꯌꯥꯝ ꯍꯦꯜꯂꯣ ꯃꯦꯔꯤꯅꯥꯅ ꯀꯩꯕ ꯆꯦꯒꯤ ꯆꯦꯒꯤ ꯃꯦꯔꯤꯅꯥ ꯀꯣꯟꯊꯧꯖꯝꯅ ꯃꯁꯛꯇꯣ ꯌꯥꯝ ꯐꯖꯩꯌꯦ ꯀꯥꯏꯗꯩꯅꯣꯅꯦ ꯃꯣꯍꯦꯟ ꯏꯕꯦꯝꯃ ꯁꯥꯄꯝꯅ ꯊꯤꯕꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯂꯣꯏꯔꯕꯅꯤ ꯊꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯐꯝ ꯊꯣꯛꯇ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯍꯥꯏꯐꯦꯠꯇꯪ ꯍꯧꯖꯤꯛ ꯋꯥꯏꯗ ꯐꯪꯗ ꯐꯖ ꯐꯖꯕ ꯉꯥꯏꯔꯦꯀꯣ ꯄꯣꯠꯅꯤ ꯑꯗꯨꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡꯅ ꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤ ꯏꯅꯝꯃ ꯑꯣꯏꯅ ꯀꯖꯤꯟ ꯕ꯭ꯔꯗꯔꯒꯤ ꯑꯣꯏꯔꯁꯨ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯣꯏꯔꯝꯃꯦ ꯎꯁꯥ ꯀꯤꯔꯟꯅ ꯀꯩꯕ ꯇꯥꯃꯣꯅ ꯈꯔ ꯍꯦꯟꯈ꯭ꯔꯦ ꯏꯇꯩꯃꯗꯒꯤ ꯍꯥꯏ ꯇꯥꯃꯣꯅ ꯌꯥꯝ ꯍꯦꯟꯕꯅꯦ ꯈꯔꯇ ꯅꯠꯇꯦ ꯑꯗꯩꯗꯤ ꯃꯦꯔꯤꯅꯥꯅ ꯀꯩꯕ ꯆꯦ ꯃꯁꯛ ꯌꯥꯝꯅ ꯀꯩꯅꯣ ꯂꯥꯏꯛ ꯀꯌꯥꯅꯣ ꯐꯖꯩꯌꯦ ꯎꯠꯂꯤꯁꯦ ꯂꯥꯏꯞ ꯑꯅꯤ ꯂꯩꯔ ꯖꯥꯠꯂꯣ ꯌꯥꯗ꯭ꯔꯦ ꯑꯝꯇ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯤ ꯄꯨꯝꯅ ꯍꯥꯏꯗꯣ ꯎꯗ꯭ꯔꯥ ꯀꯩꯅꯣ 1/2 ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯃ ꯊꯤꯡꯈ꯭ꯔꯕꯣ ꯅꯪ ꯀꯃꯥꯏꯅ ꯊꯤꯡꯗꯣꯏꯅꯣ ꯁꯤꯗꯤ ꯀꯣꯛꯀ ꯁꯥꯔꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯎꯁꯥ ꯀꯤꯔꯟꯅ ꯇꯥꯃꯣꯅ ꯎꯁꯥ ꯀꯤꯔꯟꯅ ꯀꯩ ꯍꯥꯏꯕ ꯇꯥꯃꯣꯅ ꯈꯔ ꯁꯤꯒꯗꯤ ꯑꯩꯉꯣꯟꯇ ꯃꯨꯠꯂꯦ ꯍꯦꯟꯈꯔꯦ ꯏꯇꯩꯃꯗꯒꯤ ꯍꯥꯏ ꯍꯦꯟꯕꯅꯦ ꯑꯩꯈꯣꯏ ꯗꯥꯅ ꯃꯌꯥꯝ ꯍꯦꯟꯕꯅꯦ ꯃꯦꯔꯤꯅꯥꯅ ꯆꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯩꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯃꯦꯔꯤꯅꯥ ꯑꯗꯩ ꯎꯁꯥ ꯀꯤꯔꯟꯅ ꯀꯩ ꯍꯥꯏꯕ ꯏꯇꯩꯃ ꯁꯨ ꯐꯖꯩꯗ ꯍꯥꯏꯌꯣ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯀꯩꯁꯥꯝ ꯅꯤꯉꯣꯜꯅ ꯂꯥꯛꯑꯦ ꯀꯩꯁꯥꯝ ꯅꯤꯉꯣꯜꯅ ꯑꯩꯅ ꯍꯦꯜꯂꯤꯀꯣ ꯀ ꯍꯥꯏꯔꯒ ꯆꯪꯉꯦꯀꯣ ꯇꯥꯃꯣꯕꯨꯡꯒꯤ ꯑꯇꯣꯝꯕꯤ ꯑꯩꯅ ꯍꯦꯜꯂꯤꯀꯣ ꯀꯥꯏꯅ ꯈꯨꯗꯥꯀꯟꯅꯨ ꯕ꯭ꯔꯣ ꯂꯥꯛꯑꯦ 11 ꯂꯥꯏꯛ ꯐꯨꯜ ꯁꯞꯄꯣꯔꯠ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯟꯁ ꯄꯥꯕ ꯉꯥꯏꯍꯥꯛ ꯇꯥꯒꯦꯀꯣ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤ ꯄꯥꯎꯗꯤ ꯍꯥꯀꯨꯝ ꯀꯔꯤ ꯄꯥꯎꯗꯤ ꯍꯥꯀꯨꯝꯅ ꯄꯤꯈꯔꯦ ꯑꯗꯨꯒ ꯑꯣꯏꯅꯗꯤ ꯌꯦꯡꯕꯤꯗꯅ ꯀꯤꯟ ꯄꯤꯔꯛꯀꯅꯤ ꯂꯥꯜꯂꯛꯁꯤꯗ ꯃꯤ ꯐꯨꯅꯤꯡꯗꯦꯀꯣ ꯑꯩ ꯍꯨꯏꯅ ꯍꯨꯏ ꯈꯣꯡꯕꯅꯦ ꯀꯩꯕꯨ ꯊꯣꯛꯇꯣꯏꯕ ꯈꯪꯗꯦ ꯍꯥꯏ ꯑꯣ ꯅꯪ ꯅꯍꯥꯟꯅ ꯃꯃꯥꯡꯗ ꯊꯥꯈ꯭ꯔꯕ ꯑꯗꯨꯗꯤ ꯌꯦꯡꯉꯝꯃꯅꯤ ꯑꯩ ꯀꯩꯅꯣ
ꯂꯥꯏꯛꯁꯦ 1/4ꯒ ꯄꯤꯁꯜꯂꯛꯏꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯀꯔꯤ ꯇꯧꯔꯤꯅꯣ ꯒ꯭ꯌꯥꯟ ꯀꯔꯤ ꯇꯥꯗ꯭ꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣ ꯈꯪꯗ꯭ꯔꯦ ꯂꯥꯏꯚ ꯑꯅꯤ ꯎꯠꯄ꯭ꯔꯣ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯃꯌꯥꯝ ꯃꯦꯟ ꯂꯥꯏꯚꯁꯦ ꯇꯥꯗ꯭ꯔꯦꯕ ꯉꯁꯤ ꯂꯥꯏꯛꯀꯁꯦ ꯃꯊꯛꯇꯅ ꯑꯃ ꯃꯈꯥꯗꯅ 4ꯒ ꯂꯩꯈ꯭ꯔꯦ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ 14ꯂ ꯈꯪꯗꯦ 14ꯁꯦ ꯀꯩꯅꯣ ꯇꯧꯋꯤꯔꯥ ꯈꯪꯗꯦ ꯊꯛꯀ ꯈꯥꯒ ꯑꯣꯏꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯊꯣꯏꯕꯤꯁꯅꯥ ꯅꯍꯥꯟ ꯅꯠꯇꯦ ꯍꯤꯡꯆꯥꯕꯤ ꯃꯥꯅꯤ ꯉꯁꯤ 14ꯅꯤ ꯍꯥꯏꯕꯅꯦ 14ꯅꯤ ꯑꯩ ꯈꯪꯗꯦ ꯉꯁꯤꯒꯤꯗꯤ ꯌꯦꯡꯗ꯭ꯔꯤꯌꯦ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯉꯁꯤꯗꯣ ꯁꯤꯜꯆꯔꯗ ꯆꯠꯂꯨꯏꯑꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯍꯜꯂꯛꯄꯗꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂ ꯈꯣꯝꯖꯤꯜꯂꯒ ꯉꯥꯏꯍꯥꯛ ꯍꯤꯞꯄꯨꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯀꯩꯕ ꯆꯥꯛ ꯆꯥꯔꯕ ꯏꯇꯩꯒ ꯏꯇꯩꯃꯒ ꯏꯇꯩꯃꯒ ꯍꯪꯖ ꯍꯤꯟꯖꯥꯡꯗꯤ ꯍꯤꯟꯖꯥꯡꯗꯣ ꯍꯥꯏꯕꯤꯔꯣ ꯉꯁꯤ ꯏꯔꯣꯟꯕ ꯆꯥꯏꯌꯦ ꯎꯁꯥꯒꯤꯔꯟ ꯏꯔꯣꯟꯕ ꯑꯣꯏꯅ ꯆꯥꯔꯦ ꯉꯁꯤꯗꯤꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ LB ꯑꯅꯤ ꯊꯣꯛꯑꯦꯅ ꯉꯁꯤꯅ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯩꯅ ꯑꯣ ꯑꯗꯨ LB ꯑꯅꯤ ꯊꯣꯏꯗꯣ ꯀꯩꯅꯣꯅꯤꯗ ꯃꯈꯥꯒꯤꯗꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕ ꯀꯟꯇꯤꯅ꯭ꯌꯨ ꯆꯠꯄꯗꯣ ꯅꯠꯇꯦ ꯄꯥꯔꯣꯅꯦ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯑꯣꯖꯥ ꯃꯦꯘꯥꯅ ꯀꯩꯕ ꯅꯨꯄꯥ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤꯅ ꯄꯤꯖꯔꯒ ꯆꯥꯕꯅꯤ ꯅꯨꯄꯤꯅ ꯆꯥꯅꯤꯡꯕ ꯌꯦꯟꯁꯥꯡ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯎꯔꯛꯑꯦ ꯑꯗꯩ ꯊꯣꯏꯁꯅꯥꯅ ꯀꯩꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯉꯁꯤꯁꯦ ꯀꯩꯅꯣ ꯆꯥꯔꯦ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯀꯩꯁꯝ ꯊꯣꯏꯕꯤꯅ ꯀꯩꯕ ꯇꯥꯃꯣꯕꯨꯡ ꯑꯁ ꯊꯣꯛꯂꯛꯑꯦꯗꯅ ꯇꯧꯔꯤꯁꯦ ꯑꯩ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯣꯛꯂꯛꯑꯦꯅ ꯃꯣꯏ ꯁꯨꯃꯥꯏꯅ ꯁꯣꯔꯠꯇꯒ ꯂꯩꯈ꯭ꯔꯦ ꯁꯤ ꯑꯗꯨ ꯁꯣꯔꯠꯇꯒ ꯑꯣꯏꯅ ꯂꯩꯕꯗꯣ ꯎꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯏꯁꯦ ꯇꯧꯏꯁꯦ ꯑꯗꯨꯅ ꯀꯃꯦꯟꯁꯦ ꯄꯥꯔꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯀꯅꯥꯅ ꯄꯨꯁꯄꯥ ꯃꯅꯤꯄꯨꯔ ꯃꯨꯚꯤꯗ ꯁꯥꯟꯅꯔꯤꯗꯣ ꯄꯨꯁꯄꯥ ꯐꯣꯟ ꯊꯥꯒꯠꯄ ꯌꯥꯗ꯭ꯔꯦ ꯖꯅꯋꯥꯔꯤ ꯂꯥꯏꯞ ꯆꯠꯇꯣꯏꯅꯦ ꯇꯠꯄ ꯑꯣꯏꯔꯁꯨ ꯇꯠꯂꯨ ꯎꯪꯉ ꯂꯩ ꯑꯗꯨꯗꯤ ꯃꯣꯏ ꯆꯪꯕ ꯌꯥꯗ꯭ꯔꯕ ꯖꯥꯠꯂ ꯃꯥꯅ ꯈꯪꯗꯦ ꯃꯤ ꯄꯨꯝꯅꯃꯛ ꯆꯪꯅꯔꯤꯁꯤꯗꯤ ꯑꯗꯨ ꯏꯆꯦ ꯃꯊꯪꯒꯤ ꯃꯨꯛꯕꯥꯡꯗꯤ ꯉꯥꯍꯩ ꯇꯣꯏꯊꯣꯡ ꯆꯥꯔꯛꯑꯣ ꯉꯥꯍꯩꯗꯣ ꯑꯩꯈꯣꯏ ꯆꯥꯗꯦ ꯑꯗꯨꯒꯤꯅꯦ ꯉꯥꯍꯩꯁꯦ ꯀꯩꯅꯣ ꯁꯤꯂꯣꯟꯗ ꯑꯣ ꯑꯗꯨꯗꯤ ꯆꯥꯗꯦ ꯑꯗꯨꯗꯤ ꯉꯥꯍꯩꯗꯤ ꯆꯥꯗꯦ ꯔꯣꯅꯤꯕꯂꯥꯅ ꯀꯩ ꯍꯥꯏꯕ ꯀꯩ ꯂꯝꯗꯒꯤꯅꯣ ꯏꯆꯦ ꯍꯣꯏꯕꯨ ꯑꯩꯈꯣꯏ ꯀꯩꯅꯣꯗꯩꯅꯦ ꯀꯁꯥꯔꯗꯩꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯣꯏ ꯗꯥꯕꯨꯡ ꯑꯃꯕꯨꯅ ꯍꯧꯖꯤꯛ ꯊꯥꯕ ꯁꯤ ꯅꯠꯇꯦ ꯑꯄꯠꯄ LBꯅꯤ ꯍꯧꯖꯤꯛꯀꯤꯁꯤ ꯑꯍꯦꯟꯕ LBꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯦ ꯑꯗꯩ ꯇꯥꯃꯣꯕꯨꯡ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣꯏꯗ꯭ꯔꯥ ꯀꯥꯏ ꯎꯁꯥ ꯀꯤꯔꯟꯅ ꯏꯇꯩꯃꯒꯤ ꯑꯉꯥꯡꯗꯤ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯆꯥꯎꯔꯦ ꯑꯩ ꯀ꯭ꯂꯥꯁ 9 ꯀꯥꯔꯦ ꯏꯆꯥꯅꯨꯄꯥꯗꯣ ꯏꯆꯥꯅꯨꯄꯤꯅ ꯀ꯭ꯂꯥꯁ 3 ꯏꯆꯥꯅꯨꯄꯥꯅ ꯀ꯭ꯂꯥꯁ 9 ꯇꯝꯃꯦ ꯊꯥꯡꯃꯩꯕꯟꯅ ꯀꯩꯕ ꯅꯦꯠ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯄꯨꯁꯄꯥꯅ ꯂꯥꯏꯚ ꯇꯣꯛꯊꯣꯛꯇꯦꯅ ꯉꯁꯤꯗꯩ ꯇꯧꯔꯤꯅꯤ ꯀꯩꯕ ꯂꯥꯏꯚ ꯊꯣꯛꯂꯛꯇꯦꯅ ꯉꯁꯥꯏꯗꯒꯤ ꯉꯁꯥꯏꯗꯤ ꯇꯧꯔꯤꯅꯦ ꯇꯧꯏꯅꯦ ꯑꯣ ꯑꯗꯩꯗꯤ ꯕꯤꯔꯣꯁꯅ ꯏꯅꯝꯃ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦ ꯑꯣ ꯄꯨꯁꯄꯥꯅ ꯉꯁꯥꯏꯉꯩ ꯂꯥꯏꯚ ꯊꯣꯛꯇꯦꯅ ꯂꯩꯔꯝꯃꯤꯔꯥ ꯑꯗꯨꯅꯦ ꯉꯁꯤꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯕ ꯉꯁꯤꯁꯦ ꯍꯧꯒꯠꯂꯛꯄꯗ ꯖꯇ꯭ꯔꯥ ꯐꯠꯈꯤꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯈꯨꯜꯄ꯭ꯋꯥꯅ ꯀꯩꯕ ꯏꯇꯩꯃ ꯇꯥꯃꯣ ꯒꯨꯗ ꯏꯚꯤꯅꯤꯡ ꯀꯩꯕ ꯉꯁꯤ ꯌꯥꯝꯅ ꯄꯦꯟꯖꯩꯀꯣ ꯕꯂꯥ ꯐꯖꯩꯀꯣ ꯃꯥꯜꯂꯦ ꯕꯂꯥ ꯃꯥꯜꯂꯦ ꯇꯥꯃꯣꯅ ꯇꯥꯃꯣꯅ ꯁꯗꯥꯅꯟꯗ ꯃꯥꯜꯂꯦꯀꯣ ꯁꯗꯥꯅꯟꯗ ꯖꯥꯠ ꯖꯥꯠ ꯍꯥꯏꯖꯤꯜꯂꯛꯏꯗ ꯅꯣꯏꯁꯦ ꯕꯂꯥꯒ ꯁꯗꯥꯅꯟꯗꯒ ꯄꯨꯁꯄꯥꯅ ꯊꯣꯛꯂꯛꯏꯔꯥ ꯀꯩꯕ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯂꯥꯏꯠ ꯖꯥꯝ ꯑꯣꯏꯀꯣ ꯑꯅꯤꯁꯦ ꯀꯥꯏ ꯎꯃ ꯂꯥꯏꯠ ꯖꯥꯝ ꯑꯣꯏꯀꯥꯏꯅꯦ ꯐꯖꯔꯤꯔ ꯊꯤꯔꯤꯔ ꯏꯕꯦꯝꯃ ꯀꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯄꯨꯁꯄꯥ ꯀꯩꯕ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯇꯥꯃꯣꯕꯨꯡ ꯃꯧ ꯑꯍꯟꯗꯨ ꯀꯥꯏꯅꯈ꯭ꯔꯣ ꯀꯥꯏ ꯑꯣꯏꯃ ꯅꯪꯁꯤꯅꯅꯦ ꯊꯣꯏꯕꯤꯁꯅꯥ ꯃꯣꯟꯅ ꯃꯧ ꯑꯍꯟ ꯀꯥꯏꯅꯕ ꯍꯥꯏꯗꯨꯗꯤ ꯏꯝꯄꯣꯁꯤꯕꯜꯅꯤꯀꯣ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯏꯅꯝꯃ ꯂꯥꯟꯗ ꯅꯠꯇꯦ ꯉꯔꯥꯡ ꯁꯣꯏꯗꯕ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯩꯇ꯭ꯔꯦꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯀꯅꯥꯅꯣ ꯅꯥꯕꯅ ꯈꯅꯥꯎ ꯅꯥꯕꯅ ꯏꯃꯥ ꯎꯔꯦ ꯍꯥꯏ ꯏꯃꯥ ꯎꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯂꯣꯛ ꯇꯧꯔꯛꯏꯅꯦ ꯑꯣ ꯂꯣꯛ ꯅꯥꯒꯗ꯭ꯔ ꯇꯧꯔꯛꯏꯅꯦꯗꯣ
ꯁꯤꯗ꯭ꯔꯣꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯥꯏꯁꯤꯂꯦ ꯂꯣꯛ ꯇꯧꯏꯅꯦ ꯍꯥꯏꯕ ꯈꯅꯥꯎ ꯑꯣꯖꯥꯅ ꯅꯥꯔꯛꯏꯗꯣ ꯑꯣꯖꯥꯕꯨꯡꯗꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯀꯩꯅꯣ ꯇꯧ ꯏꯁꯤꯡ ꯑꯁꯥꯕꯅꯅꯦ ꯀꯩꯅꯣ ꯇꯧ ꯊꯨꯝ ꯍꯥꯞꯄꯒ ꯑꯣꯖꯥꯕꯨꯡꯗꯤ ꯒꯒꯜ ꯇꯧꯊꯣꯛꯑꯣ ꯀꯨꯏꯔꯣꯏ ꯏꯃꯧ ꯐꯪꯉꯅꯤ ꯍꯥꯏꯅꯦ ꯏꯃꯥ ꯎꯁꯥ ꯀꯤꯔꯟꯅ ꯀꯩꯕ ꯂꯥꯏꯐꯁꯦ ꯄꯨꯡ ꯀꯌꯥꯕꯨ ꯇꯧꯗꯣꯏꯅꯣ ꯍꯥꯏ 11 ꯐꯥꯎ ꯇꯧꯗꯣꯏꯅꯦ 11ꯗ ꯂꯩꯈꯨꯔꯕꯅ ꯂꯣꯏꯁꯤꯟꯗꯣꯏꯅꯤꯀꯣ ꯆꯥꯕ꯭ꯔꯣ ꯇꯥꯃꯣ ꯆꯥꯕ꯭ꯔꯣ ꯅꯪꯗꯤ ꯅꯠꯇꯦ ꯄꯨꯁꯄꯥꯅ ꯀꯩꯕ ꯍꯪꯒꯥꯝꯒ ꯉꯥꯒ ꯊꯣꯡꯕ ꯑꯁ ꯁꯥꯎꯅꯤꯌꯦ ꯀꯣꯜꯄꯥꯅ ꯏꯇꯩꯃ ꯎꯔꯦ ꯕꯤꯔꯣꯁꯅ ꯀꯩ ꯂꯝꯗꯅꯣ ꯏꯅ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏ ꯀꯁꯥꯗꯩꯅꯦ ꯀꯨꯜꯄꯋꯥꯅ ꯆꯥꯕ꯭ꯔꯣ ꯀꯩ ꯆꯥꯕ꯭ꯔꯥ ꯍꯪꯕꯅꯣ ꯀꯨꯜꯄꯨꯋꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯔꯣ ꯈꯨꯜꯄꯨꯋꯥ ꯆꯥꯔꯦ ꯆꯥꯛꯇꯤ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯀꯨꯜꯄꯨꯋꯥ ꯆꯪꯉ ꯈꯨꯜꯄꯨꯋꯥ ꯀꯩꯅꯣꯒꯤꯗꯣ ꯍꯥꯏꯔꯣ ꯎꯈ꯭ꯔꯨꯜꯒꯤ ꯎꯈ꯭ꯔꯨꯜꯒꯤꯅꯤ ꯊꯣꯏꯕꯤ ꯁꯅꯥꯅꯒꯕ ꯂꯣꯛ ꯇꯧꯔꯛ ꯑꯃꯗꯩ ꯋꯥꯅꯣꯝꯂꯛꯑꯦ ꯀꯩꯅꯣ ꯎꯝ ꯑꯃꯗꯒꯤ ꯋꯥꯅꯣꯝꯂꯛꯑꯦꯅꯦ ꯈꯅꯥꯎ ꯅꯥꯔꯤꯁꯦ ꯁꯣꯏꯗ꯭ꯔꯦ ꯑꯩꯗꯤ ꯌꯥꯝ ꯅꯥꯖꯅꯤꯡꯕꯩꯅꯦ ꯅꯥꯖꯅꯤꯡꯕꯩꯅꯦ ꯑꯣ ꯄꯨꯁꯄꯥꯅ ꯀꯩꯕ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯨ ꯑꯦꯁ ꯑꯦꯝ ꯑꯦꯁ ꯄꯥꯕ ꯊꯣꯛꯇ꯭ꯔꯤꯁꯤꯕꯣ ꯑꯦꯁ ꯑꯦꯝ ꯑꯦꯁ ꯄꯥꯕ ꯈꯪꯗꯦꯅꯦ ꯊꯣꯛꯇꯦ ꯆꯁꯃꯥ ꯍꯥꯏꯔꯣ ꯎꯞꯄꯨꯕꯗꯩ ꯇꯧꯔꯤꯔꯥ ꯈꯪꯗꯦꯅꯦ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯅꯦ ꯋꯥꯍꯤꯗꯨꯅ ꯍꯥꯏ ꯋꯥꯏꯗꯨ ꯍꯥꯏ ꯀꯀꯥꯅꯦꯅꯦ ꯀꯀꯥꯅꯤꯅ ꯍꯦꯜꯂꯣ ꯍꯜꯂꯣ ꯋꯥꯍꯤꯗꯨ ꯀꯣꯜꯄꯋꯥꯅ ꯆꯥꯔꯤꯌꯦ ꯆꯥꯛ ꯆꯥꯔꯕꯣ ꯋꯥꯍꯤꯗꯨ ꯂꯥꯏꯁ꯭ꯔꯝ ꯑꯕꯦꯅ ꯇꯥꯃꯣ ꯏꯅꯝꯃ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯔꯣꯝꯕ ꯆꯥꯔꯦ ꯉꯁꯤꯗꯤ ꯑꯗꯩꯗꯤ ꯀꯩꯕ ꯀꯩꯁꯥꯝ ꯅꯤꯡꯉꯣꯜꯅ ꯁꯥꯎꯗꯧ ꯋꯥꯗꯨ ꯍꯥꯏꯔꯛꯀꯅꯨ ꯇꯣꯕꯤꯁꯅꯥꯅ ꯀꯩꯅꯣ ꯑꯕꯦꯡꯉꯣ ꯁꯥꯎꯗꯣꯔꯦ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨ ꯄꯤ ꯍꯥꯏꯕ ꯑꯦꯝ ꯋꯥꯏꯗꯨꯔꯅ ꯀꯩꯕ ꯆꯥꯔꯦꯅꯦꯅꯦ ꯋꯥꯍꯤꯗꯨ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯛꯀꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯄꯨꯁꯄꯥ ꯉꯥꯒ ꯍꯪꯒꯥꯝꯒ ꯊꯣꯡꯉꯤꯗꯨꯕꯨ ꯉꯥ ꯑꯆꯧꯕꯔꯣ ꯉꯥ ꯃꯆꯥꯔꯣ ꯅꯊꯣꯝꯗ ꯆꯥꯎ ꯅꯪꯁꯨ ꯃꯤꯁꯧ ꯆꯪꯗꯣꯔꯕꯅꯦ ꯑꯩꯅ ꯆꯥꯎ ꯑꯩꯈꯣꯏꯗꯤꯅꯦ ꯉꯁꯤꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯥꯏ ꯑꯩꯅ ꯆꯥꯔꯦ ꯑꯥꯗꯒꯤ ꯑꯩ ꯆꯥꯔꯦ ꯑꯩꯁꯦ ꯑꯩ ꯑꯩꯁꯦ ꯂꯥꯛꯑꯦ ꯑꯗꯩ ꯍꯥꯏ ꯍꯣꯇꯦꯜꯗꯒꯤ ꯆꯥꯛꯁꯦ ꯋꯦꯜꯀꯝ ꯐꯖꯅ ꯋꯦꯜꯀꯝ ꯆꯥꯁꯤꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯀꯀꯥ ꯍꯅꯨꯕ ꯍꯥꯏꯅ ꯍꯥꯏ ꯂꯥꯛꯑꯦ ꯄꯨꯁꯄꯥꯅ ꯀꯩꯕ ꯑꯩ ꯉꯁꯥꯏ ꯑꯩꯒꯤ ꯔꯤꯁꯔꯁꯀꯤ ꯔꯤꯁꯔꯁꯀꯤ ꯆꯠꯄꯗ ꯂꯝꯂꯣꯡꯗ ꯏꯔꯥꯡꯗꯤ ꯇꯧꯍꯧꯋꯦ ꯇꯧꯍꯧꯋꯦ ꯑꯣ ꯑꯗꯨꯅꯤ ꯏꯔꯥꯡꯁꯦ ꯁꯨꯡꯂꯣꯏ ꯂꯣꯏꯗ꯭ꯔꯦ ꯍꯥꯏꯅꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯃꯦꯘꯥꯅ ꯑꯣꯅ ꯑꯗꯩꯗꯤ ꯎꯁꯥ ꯀꯤꯔꯟꯅ ꯏꯆꯦ ꯇꯥꯃꯣꯒꯤ ꯏꯆꯦ ꯇꯣꯝꯕꯤ ꯏꯆꯥ ꯇꯣꯝꯕꯤ ꯍꯥꯏꯔꯣ ꯏꯆꯥ ꯇꯣꯝꯕꯤꯒꯤ ꯑꯦꯖꯗꯤ ꯀꯌꯥꯅꯣ ꯑꯣ ꯏꯆꯥꯇꯣꯝꯕꯤꯒꯤ 9 years ꯃꯥ ꯍꯧꯖꯤꯛ 9 ꯔꯟꯅꯤꯡ ꯅꯠꯇ꯭ꯔꯗꯀꯣꯗ 8 ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯈ꯭ꯔꯦ ꯅꯥꯏꯟ ꯄꯤ ꯑꯦꯝ ꯅꯥꯏꯟ ꯑꯣꯏꯗꯨꯅ ꯔꯟꯅꯤꯡꯅꯤ ꯍꯧꯖꯤꯛ ꯏꯔꯥꯡ ꯀꯩꯕ ꯏꯟꯖꯥꯡ ꯉꯥꯅꯨ ꯆꯥꯏꯌꯦ ꯑꯣ ꯑꯁ ꯌꯥꯝ ꯑꯍꯥꯎ ꯍꯥꯎꯇꯕ ꯑꯍꯥꯎꯕ ꯑꯃ ꯏꯟꯖꯥꯡ ꯆꯥꯏ ꯉꯥꯛꯇꯅꯦ ꯉꯁꯤꯁꯦ ꯀꯩꯗꯧꯔꯦ ꯈꯪꯕ꯭ꯔ ꯃꯌꯥꯝ ꯋꯥꯔꯤ ꯑꯃ ꯂꯤꯒꯦꯕ ꯈ꯭ꯋꯥꯏꯅꯤꯁꯤ ꯁꯤꯜꯆꯔ ꯇꯥꯎꯟꯗ ꯆꯠꯂꯨꯏꯦꯕꯀꯣ ꯁꯤꯜꯆꯔ ꯁꯤꯇꯤꯗ ꯆꯠꯂꯨꯕꯁꯦ ꯀꯩꯗꯧꯔꯦ ꯈꯪꯕ꯭ꯔꯥ ꯃꯥꯗꯤ ꯍꯣꯇꯦꯜꯗ ꯆꯥꯕꯁꯦ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯁꯦ ꯀꯩꯅꯣ ꯆꯥꯔꯦꯕ ꯆꯥꯈꯠꯊꯑꯦꯕ ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯀꯔꯤꯝ ꯆꯥꯔꯛꯇꯦ ꯂꯥꯝꯕꯗꯨꯅꯦꯕ ꯑꯁ ꯌꯨꯝꯗ ꯂꯥꯛꯄ ꯃꯥ ꯆꯥꯛꯁꯦ ꯄꯨꯔꯥ ꯊꯥꯡꯒꯠꯂꯒ ꯃꯥꯁꯦ ꯆꯥꯊꯣꯛꯈ꯭ꯔꯦꯕꯀꯣ ꯃꯥ ꯆꯥꯂꯣꯏꯕꯗ ꯅꯨꯡꯊꯤꯟ ꯄꯨꯡ 4:30 ꯇꯥꯔꯦꯕ ꯑꯗꯨ ꯆꯥꯂꯣꯏꯔ ꯐꯖ ꯐꯩꯁꯨ ꯐꯥꯏꯈꯠꯂ ꯇꯨꯝꯈ꯭ꯔꯦꯕ ꯑꯗ ꯑꯩꯁꯦ ꯑꯃꯨꯛꯀꯣ ꯑꯩꯁꯦ ꯂꯥꯝꯈꯠꯂꯛꯑꯦꯕ ꯑꯩꯅ ꯆꯥꯛ ꯆꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯅꯪꯅ ꯉꯁꯥꯏ ꯂꯥꯝꯃꯒ ꯅꯪꯅ ꯂꯥꯛꯑ ꯇꯥ ꯂꯩꯔꯦ ꯑꯩꯅ ꯋꯥꯅ ꯊꯣꯡꯉꯒ ꯆꯥꯖꯔꯕꯅꯤꯅ ꯍꯧꯖꯤꯛ ꯅꯪꯁꯨ ꯂꯥꯝꯃꯕꯅꯤ ꯅꯪ ꯊꯣꯡꯉ ꯆꯥꯖꯔꯨꯁꯤꯅꯦꯕ ꯑꯗꯣ ꯑꯩꯁꯦ ꯃꯥꯗꯤ ꯆꯥꯔꯔꯣꯏ ꯍꯥꯏꯔꯦꯀꯣ ꯑꯩꯁꯦ ꯄꯨꯔꯥ ꯀꯨꯝꯗ ꯂꯥꯝꯕ ꯀꯧꯕꯗꯤ ꯑꯩ ꯀꯨꯝꯃꯦ ꯑꯂꯨ ꯉꯥꯟꯁꯜꯂꯦ ꯆꯥꯛꯁꯦ ꯀꯥꯝꯃꯦꯕꯀꯣ ꯆꯥꯛꯁꯦ ꯏꯔꯣꯜꯂꯒ ꯐꯖꯅ ꯊꯤꯕ ꯈꯣꯠꯄ ꯇꯧ ꯂꯣꯏꯔꯒ ꯑꯣꯝꯂꯦꯠ ꯀꯩꯀꯥ ꯇꯧꯔꯦ ꯉꯥꯔꯤꯒ ꯊꯨꯝꯌꯥꯛꯄꯤꯒ ꯂꯧꯔꯦ ꯐꯖꯅ ꯊꯤ ꯂꯧꯔꯒ ꯀꯨꯝꯊꯔꯛꯄ ꯋꯥꯅꯤ ꯃꯥꯁꯨ ꯈꯔ ꯆꯥꯈꯤ ꯀꯥꯏꯅ ꯑꯗꯣ ꯑꯩ ꯀꯩꯁꯨ ꯌꯥꯝ ꯆꯥꯖꯗꯕꯅꯤꯀꯣ ꯈꯇꯪꯅꯤ ꯀꯩꯁꯨꯕꯨꯗꯤ ꯆꯥꯏꯗꯣ ꯌꯥꯝ ꯆꯥꯗꯦꯕ ꯁꯨ ꯈꯛꯇꯅꯤ ꯆꯥꯖꯩꯗꯣ ꯀꯩꯁꯨ ꯌꯥꯝ ꯆꯥꯗꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯀꯗꯔ ꯈꯨꯇꯧꯗꯨꯒꯤ ꯋꯥꯔꯤꯅꯤꯗ ꯑꯩꯗꯤ ꯋꯥꯗꯕꯩ ꯇꯥꯏꯞꯇ ꯑꯩꯅ ꯍꯜꯂꯛꯄ ꯃꯇꯝꯗꯨꯒꯗꯤ ꯅꯪꯅ ꯃꯇꯦꯡ ꯇꯧꯕꯤꯕ꯭ꯔꯥ ꯑꯩꯒꯤ ꯎꯁꯥꯀꯤꯔꯟ ꯑꯗꯩꯗꯤ ꯄꯤ ꯑꯦꯝ ꯑꯣꯏꯗꯨ ꯊꯣꯕꯤꯁꯅꯥꯅ ꯏꯅꯃ ꯑꯩꯅ ꯍꯥꯏꯕꯗꯣ ꯏꯅꯝꯃ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯧꯔꯛꯄꯗ ꯃꯆꯥ ꯊꯣꯏꯕꯤ ꯌꯥꯎꯍꯜꯂꯛꯑꯣꯀꯣ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯩꯗꯤ ꯍꯥꯏ ꯑꯣꯀꯦ ꯑꯗꯩꯗꯤ ꯑꯣꯀꯦ ꯀꯩꯁꯥꯝ ꯅꯤꯡꯉꯣꯜꯅ ꯁꯤꯗꯣꯔꯦ ꯍꯥꯏꯕ ꯋꯥꯗꯣ ꯄꯜꯂꯛꯀꯅꯨꯕ ꯄꯜꯂꯛꯀꯅꯨ ꯚꯥꯏ ꯑꯗꯩ ꯄꯨꯁꯄꯥꯅ ꯀꯩꯕ ꯉꯥꯖꯥꯎꯅꯦ ꯀꯩꯅꯣ ꯑꯩ ꯅꯠꯇꯦ ꯃꯤꯁꯧ ꯆꯪꯗꯣꯏꯁꯦ ꯏꯇꯩꯅꯦ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩ ꯅꯕꯨꯛꯇ ꯁꯧꯒꯠꯂꯛꯇꯕꯅꯤ ꯎꯁꯥ ꯑꯩꯕꯨꯗꯤ ꯀꯤꯔꯟꯅ ꯅꯪꯅ ꯆꯪꯉꯨꯕꯩ ꯀꯩꯅꯣ ꯇꯧꯔꯦꯕ ꯆꯠꯆꯔꯨꯔꯦ ꯎꯁꯥ ꯀꯤꯔꯟꯅ ꯀꯩꯕ ꯑꯗꯣ ꯎꯁꯥ ꯀꯤꯔꯟ ꯍꯥꯏꯔꯣ ꯎꯁꯥ ꯀꯤꯔꯟꯅ ꯀꯩꯕ ꯑꯗꯣ ꯑꯣꯏꯔꯗꯤ ꯏꯆꯥ ꯅꯨꯄꯥꯅ ꯆꯍꯤ ꯈꯔ ꯍꯜꯂꯦ
ꯗꯩ ꯊꯣꯛꯆꯣꯝ ꯒꯣꯔꯣꯕꯅꯒ ꯆꯦ ꯍꯥꯏ ꯍꯦꯜꯂꯣ ꯈꯨꯜꯄ꯭ꯋꯥꯡꯅ ꯍꯦꯜꯂꯣ ꯀꯩꯕ ꯒꯣꯔꯣꯕꯥ ꯇꯥꯃꯣ ꯀꯧꯕ ꯅꯪꯕꯨ ꯁꯥꯎꯕ꯭ꯔꯥ ꯁꯥꯎꯒꯅꯨ ꯀꯣ ꯇꯥꯃꯣ ꯃꯔꯝꯗꯤ ꯅꯪꯗꯤ ꯆꯍꯤ 40 ꯁꯨꯔꯝꯃꯤꯀꯣ ꯔꯦꯁꯄꯦꯛ ꯇꯧꯖꯔꯤꯀꯣ ꯂꯥꯏꯔꯕ ꯃꯆꯥ ꯅꯅꯥꯎ ꯑꯩꯁꯦ ꯀꯔꯤ ꯇꯧꯒꯅꯤ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯂꯩꯇꯦ ꯑꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕ ꯈꯪꯗ꯭ꯔꯦ ꯏꯕꯣ ꯍꯥꯏ ꯑꯣꯀꯦ ꯍꯣꯏ ꯃꯤ ꯄꯨꯝꯅꯃꯛ ꯋꯥꯅꯔꯦꯀꯣ ꯏꯝꯐꯥꯜꯗ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯒꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯧꯅꯤ ꯃꯤ ꯋꯥꯕꯕꯨ ꯀꯩꯅꯣ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯅꯠꯇ꯭ꯔꯣ ꯀꯥꯏ ꯑꯗꯨꯅꯦꯕ ꯕꯤ ꯆꯨꯝꯗ꯭ꯔꯣ ꯔꯣꯁꯅ ꯑꯩ ꯀꯩꯕ ꯇꯧꯔꯤꯗꯣ ꯑꯩ ꯂꯩꯗꯣ ꯂꯥꯟꯕ꯭ꯔꯥ ꯍꯩꯃ ꯍꯥꯏꯕ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗꯩ ꯃꯥꯜꯂꯨꯔꯦ ꯑꯗꯣ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯇꯣꯏꯅ ꯊꯥꯡꯒꯠꯄꯤꯔꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦ ꯑꯣꯀꯦ ꯑꯣꯀꯦ ꯕꯤꯔꯣꯁ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯊꯥꯡꯒꯠꯂꯛꯀꯦ ꯁꯨꯝ ꯀꯣ ꯑꯦꯝ ꯑꯦꯜ ꯑꯣꯄꯦꯟ ꯋꯥꯔꯜꯅ ꯀꯩꯕ ꯄꯥꯅꯤꯁꯃꯦꯟꯗꯣ ꯌꯥꯝ ꯐꯖꯩꯌꯦ ꯃꯊꯪꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯨꯛꯕꯥꯡ ꯃꯨꯛꯕꯥꯡ ꯇꯧꯔꯒꯣ ꯇꯧꯔꯛꯑꯣ ꯍꯣꯏ ꯇꯧꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯉꯁꯤꯁꯦ ꯈ꯭ꯋꯥꯏꯅꯤ ꯑꯩꯗꯤ ꯀꯝꯄꯤꯇꯤꯁꯟ ꯇꯧꯈꯤꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯁ ꯑꯩꯅ ꯄꯨꯛ ꯊꯜꯂ ꯂꯥꯛꯑꯒ ꯑꯁ ꯑꯩꯅ ꯂꯥꯛꯄꯒ ꯐꯃꯨꯡꯗ ꯗꯛꯂꯛ ꯇꯥꯔ ꯋꯥꯔꯦꯅ ꯃꯥꯗꯤ ꯉꯁꯥꯏ ꯂꯥꯝꯃ ꯃꯥꯡ ꯊꯣꯡꯊꯕꯤꯗꯨꯅꯦꯕ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯃꯄꯥꯟ ꯊꯣꯛꯑꯒ ꯍꯣꯇꯦꯜꯗꯒꯤ ꯄꯪꯆꯥ ꯆꯥꯕꯗꯣ ꯑꯩꯗꯤ ꯆꯥꯕ ꯉꯝꯗꯦꯕ ꯑꯩꯈꯣꯏ ꯗꯥꯗꯤ ꯆꯥꯛ ꯐꯖꯅ ꯆꯥꯛꯁꯤꯟꯅ ꯂꯥꯛꯑꯦ ꯍꯣꯇꯦꯜꯗꯒꯤ ꯑꯩꯗꯤ ꯇꯜꯂꯦ ꯍꯪꯒꯣꯏꯑꯕ ꯌꯥꯝꯅꯁꯦ ꯍꯪꯒꯣꯏꯒꯜꯂꯦꯕ ꯑꯗꯨꯗꯨꯒꯤ ꯆꯥꯔꯛꯇ꯭ꯔꯕ ꯑꯗꯨꯒꯤ ꯂꯥꯞꯅ ꯂꯥꯛꯄ ꯑꯩꯈꯣꯏ ꯗꯥꯗꯤ ꯃꯕꯨꯛ ꯊꯟꯅ ꯂꯥꯛꯑꯕꯗꯤ ꯂꯥꯛꯄꯒ ꯐꯃꯨꯡꯗ ꯇꯥꯔ ꯍꯤꯞꯈ꯭ꯔꯕ ꯊꯣꯏꯕꯤꯁꯅꯥꯅ ꯉꯁꯤꯒꯤ ꯑꯗꯨꯅꯤꯗ ꯚꯤꯗꯤꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯁꯥꯊꯤ ꯅꯨꯡꯉꯥꯏꯌꯦ ꯀꯥꯏ ꯑꯁꯦꯡꯕꯩꯔꯥ ꯑꯗꯩ ꯎꯁꯥ ꯀꯤꯔꯟꯅ ꯀꯩꯕ ꯂꯥꯟ ꯂꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯣ ꯏꯇꯩꯃ ꯇꯥꯃꯣ ꯍꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯤꯅ ꯀꯔꯝꯀꯥꯟ ꯂꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯀꯣꯔꯨꯡ ꯍꯥꯏꯕ ꯉꯥꯉꯣꯝ ꯊꯥꯡꯃꯩꯕꯟꯅ ꯀꯔꯤ ꯀꯣꯔꯨꯡ ꯍꯥꯏꯕ ꯀꯩꯅꯣ ꯀꯣꯔꯨꯡ ꯍꯥꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯦꯀꯣ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯃꯌꯥꯝ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯑꯁꯦꯡꯕꯩ ꯅꯠꯇ꯭ꯔꯗꯤ ꯑꯃꯥꯡꯕꯩꯔꯣ ꯑꯩꯅ ꯅꯣꯏ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯇꯦ ꯄꯛꯇꯦ ꯍꯥꯏꯕ ꯎꯖꯔꯕꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯃꯤꯅꯦ ꯃꯤ ꯃꯌꯥꯝ ꯍꯥꯏꯅꯔꯤ ꯑꯗꯨꯃꯥꯏꯅ ꯍꯩꯗ꯭ꯔꯣ ꯅꯪꯁꯨ ꯍꯩꯗ꯭ꯔꯣ ꯖꯨꯂꯤꯌꯥ ꯉꯥꯔꯤꯌꯝ ꯀꯩꯅꯣ ꯉꯟꯇꯥ ꯉꯟꯅ ꯍꯀꯥꯝ ꯆꯠꯂꯤꯅꯣ ꯆꯠꯀꯦꯅ ꯀꯨꯀꯤꯗꯤ ꯌꯥꯝꯅ ꯐꯠꯇꯔꯤ ꯑꯗꯨꯅꯤ ꯀꯨꯀꯤꯗꯤ ꯀꯩꯅꯤ ꯇꯜꯂꯦ ꯉꯥꯡꯅꯤꯡꯗꯦ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯃꯣꯏꯁꯦ ꯑꯗꯩꯗꯤ ꯀꯩꯁꯥꯝ ꯅꯤꯉꯣꯜꯅ ꯀꯩ ꯍꯥꯏꯕ ꯑꯝꯇ ꯂꯩꯔꯝꯃꯨ ꯀꯛꯀꯦꯀꯣ ꯅꯦꯠ ꯁ꯭ꯂꯣ ꯑꯣꯏꯔꯤꯀꯣ ꯍꯥꯏ ꯅꯦꯠ ꯁ꯭ꯂꯣ ꯑꯣꯏꯔꯦ ꯅꯪ ꯅꯦꯠ ꯁ꯭ꯂꯣ ꯑꯣꯏꯔꯕ ꯍꯥꯏꯁꯦ ꯑꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯏꯕ ꯍꯥꯏꯔꯣꯏꯅ ꯑꯄꯛꯄ ꯑꯩꯅ ꯅꯨꯡꯁꯤ ꯌꯦꯡꯅꯤꯡꯉꯦ ꯈꯟꯕ ꯃꯤꯗ ꯄꯛꯇꯦ ꯍꯥꯏꯔꯣꯏ ꯊꯕꯥꯅꯕꯨꯡꯁꯤꯗꯤ ꯅꯨꯄꯤ ꯁꯥꯔ ꯌꯥꯝ ꯄꯛꯆꯩꯀꯣ ꯍꯥꯏ ꯑꯩꯈꯣꯏꯗ ꯅꯨꯄꯤ ꯊꯣꯏꯕꯤꯁꯅꯥ ꯁꯥꯕꯗꯣ ꯌꯥꯝ ꯑꯝꯇ ꯃꯥꯟꯕꯅꯦꯕ ꯍꯥꯏꯔꯛꯑꯣꯕ ꯈꯪꯕ꯭ꯔꯥ ꯃꯤꯁꯦ ꯂꯤꯛꯈ꯭ꯔꯦ ꯃꯤ ꯇꯔꯥꯅꯤꯊꯣꯏꯇ ꯉꯥꯏꯈ꯭ꯔꯦꯅꯦ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯑꯣꯡ ꯇꯥꯗ꯭ꯔꯦ ꯌꯥꯝꯅ ꯎꯁꯥ ꯀꯤꯔꯟ ꯑꯩ ꯃꯁꯝ ꯌꯦꯡꯉꯨꯗ ꯀꯌꯥ ꯂꯥꯛꯏꯅꯣ ꯌꯦꯡꯉꯨ ꯅꯪ ꯁꯝꯗꯣ ꯌꯥꯝ ꯊꯨꯅ ꯏꯁꯄꯥ ꯇꯧꯗꯗꯤ ꯌꯥꯔꯔꯣꯏ ꯅꯪ ꯆꯔꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯗꯅ ꯁꯝꯗꯣ ꯌꯥꯗ꯭ꯔꯤ ꯁꯝꯁꯦ ꯏꯁꯄꯥ ꯇꯧꯊꯣꯛꯇ ꯌꯥꯔꯔꯣꯏ ꯔꯣꯃꯤꯗꯔ ꯀꯅꯥꯗꯅꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯗꯥꯕꯣꯡ ꯍꯥꯏ ꯑꯩꯈꯣꯏ ꯑꯝꯇꯗꯤ ꯑꯗꯨꯝ ꯆꯩꯔꯛꯑꯣꯕ ꯅꯪꯅ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏ ꯁꯤꯕꯨ ꯚꯤꯗꯤꯑꯣꯔꯣ ꯀꯥꯏ ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃ ꯈꯪꯗ꯭ꯔꯦꯕ ꯂꯥꯟ ꯃꯔꯛꯁꯤꯒ ꯀꯣꯛꯁꯦ ꯕ꯭ꯂꯔ ꯆꯠꯂꯦꯕ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯉꯦ ꯁꯤ ꯑꯦꯜꯕꯤꯁꯦ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯥ ꯄꯨꯁꯄꯥ ꯋꯥꯟꯊꯈ꯭ꯔ ꯃꯥꯜꯂꯦ ꯄꯨꯁꯄꯥ ꯋꯥꯔꯦ ꯍꯥꯏꯕꯅꯦ ꯄꯨꯁꯄꯥ ꯉꯁꯤ ꯌꯥꯝ ꯋꯥꯔꯕꯅꯤ ꯉꯁꯤ ꯑꯩꯅꯗꯤ ꯇꯨꯝꯃꯣ ꯍꯥꯏꯔꯕꯅꯤ ꯃꯉꯣꯟꯗ ꯎꯁꯥꯀꯤꯔꯟ ꯅꯤꯡꯊꯧꯖꯥꯅ ꯅꯦꯠꯁꯦ ꯑꯃꯨꯛ ꯕꯟ ꯑꯥꯎ ꯁꯝꯁꯦ ꯂꯣꯏꯔꯦ ꯑꯩ ꯁꯝꯁꯦ ꯉꯁꯤ ꯁꯤꯜꯆꯔ ꯁꯝꯁꯦ ꯇꯥꯗꯧ ꯂꯣꯏ ꯂꯥꯛꯑꯦ ꯃꯥꯜꯂꯦ ꯑꯣ ꯅꯦꯠꯁꯦ ꯑꯃꯨꯛ ꯕꯟ ꯇꯧꯗꯧ ꯃꯥꯜꯂꯦ ꯍꯥꯏꯔ ꯑꯁ ꯅꯦꯠ ꯃꯅꯤꯄꯨꯔꯁꯦ ꯕꯟ ꯇꯧꯈ꯭ꯔꯗꯤ ꯑꯃ ꯇꯧꯔ ꯇꯜꯂꯦ ꯕꯦꯔꯥ ꯑꯩ ꯅꯦꯠ ꯕꯟ ꯇꯧꯈ꯭ꯔꯗꯤ ꯑꯩꯒꯤ ꯀꯩꯅꯣ ꯀꯅꯥꯅ ꯌꯦꯡꯕꯤꯅꯤ ꯊꯣꯏꯕꯤꯆꯥꯅ ꯚ꯭ꯌꯨꯁꯀ ꯑꯃꯨꯛ ꯏꯅꯝꯃ ꯂꯩꯔꯔꯣꯏ ꯑꯩꯈꯣꯏꯗꯤ ꯁꯥꯎꯕꯤꯕꯗꯤ ꯌꯥꯗꯦ ꯏꯅꯝꯃꯒꯤ ꯁꯝꯗꯣ
ꯊꯥꯎ ꯇꯩꯕꯗꯧꯅ ꯑꯗꯨꯝ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅꯅꯣ ꯇꯩꯕ꯭ꯔꯣ ꯑꯗꯨꯝ ꯊꯥꯎ ꯇꯩꯗꯤꯌꯦ ꯑꯩꯒꯤ ꯁꯝꯁꯦꯅꯦ ꯑꯩꯗꯤ ꯊꯥꯎ ꯁꯤꯖꯤꯟꯅꯗꯦꯕꯀꯣ ꯁꯤꯔꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩꯌꯦꯕ ꯊꯥꯎ ꯇꯩꯗꯦꯀꯣ ꯑꯩ ꯁꯝꯁꯦ ꯁꯤꯔꯝ ꯁꯤꯖꯤꯟꯅꯩꯌꯦ ꯑꯗꯨꯒꯤꯅꯦ ꯊꯥꯎꯗꯤ ꯑꯝꯇ ꯇꯩꯗꯦ ꯊꯕꯥꯅ ꯉꯁꯤꯗꯣ ꯁꯤꯜꯆꯔ ꯆꯠꯂꯨꯕꯒꯤꯅꯦ ꯎꯐꯨꯟ ꯆꯥꯔꯛꯄꯩ ꯅꯞ ꯅꯞ ꯂꯥꯎꯔꯦ ꯁꯝꯁꯦ ꯌꯥꯗ꯭ꯔꯦꯕ ꯀꯌꯥꯝ ꯈꯪꯒ꯭ꯔꯕ ꯅꯨꯄꯥꯅꯣ ꯌꯦꯡꯉꯨꯅꯦ ꯀꯩꯕ ꯁꯄꯥ ꯇꯧꯗ ꯏꯁꯄꯥ ꯇꯧꯗ ꯌꯥꯔꯣꯏꯀꯣ ꯍꯥꯏꯅꯦ ꯅꯠꯇꯦ ꯃꯥꯏꯁꯦ ꯅꯍꯥꯟ ꯀꯩꯅꯣ ꯇꯧꯔꯨꯔꯦꯕ ꯃꯣꯏ ꯀꯔꯤ ꯍꯥꯏꯒꯦꯅ ꯇꯤꯡꯍꯟꯕꯗ ꯃꯁꯝ ꯇꯤꯡꯍꯜꯂꯨꯔꯦ ꯑꯗꯣ ꯃꯣꯏ ꯀꯩꯅꯣꯗꯨꯅ ꯄꯥꯔꯂꯔ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯑꯦꯕ ꯊꯥꯃꯨꯛ ꯃꯇꯨꯡꯗ ꯏꯁꯄꯥꯃꯨꯛ ꯇꯧꯊꯣꯛꯑꯣ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯆꯤꯟꯕꯒꯤ ꯆꯠꯄ ꯉꯝꯍꯧꯗ꯭ꯔꯕ ꯑꯗꯣ ꯑꯩ ꯅꯍꯥꯟꯗꯩ ꯆꯠꯁꯤꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯃꯥꯅ ꯁꯨꯝ ꯀꯩꯅꯣ ꯃꯥꯅꯗꯤ ꯇꯧꯋꯦ ꯁꯨꯝ ꯆꯠꯁꯤ ꯑꯩꯅ ꯍꯥꯏ ꯃꯁꯝꯗ ꯂꯩꯔꯕꯅꯦ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯌꯥꯔꯛꯇꯕ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯣ ꯑꯩꯅ ꯃꯥꯏ ꯃꯁꯝꯗ ꯌꯦꯡꯕ ꯌꯥ ꯍꯥꯟꯅ ꯅꯧꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯄꯨꯔꯥ ꯏꯁꯇ꯭ꯔꯦꯠ ꯑꯣꯏꯔꯒ ꯆꯞ ꯇꯤꯡꯉꯒ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯂꯥꯎꯔꯒ ꯌꯥꯝ ꯐꯖꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯆꯔꯨ ꯄꯨꯟꯕꯗꯒꯤ ꯊꯥꯗꯣꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯦꯕ ꯑꯗꯨꯗꯨꯅ ꯑꯝꯇ ꯇꯧꯊꯣꯛꯁꯦꯅ ꯅꯞꯁꯜꯂꯦ ꯍꯥꯏꯕꯅꯦꯕ ꯅꯞꯁꯜꯂꯦ ꯑꯗꯣ ꯁꯝꯁꯦ ꯃꯁꯝꯁꯦ ꯁꯣꯛꯑꯀꯥꯟꯗ ꯂꯥꯁꯇ ꯑꯔꯣꯏꯕꯗ ꯇꯧꯗꯣꯏꯅꯤ ꯃꯁꯝꯁꯦ ꯀꯦꯜꯂꯒ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤ ꯃꯥꯜꯂ ꯇꯣꯛꯇꯣꯏꯅꯤ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒ ꯗꯥꯕꯨꯡ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤ ꯃꯁꯝ ꯌꯥꯎꯕ꯭ꯔꯣ ꯑꯗꯣ ꯀꯦꯟꯈꯤꯗꯣꯏꯅꯦ ꯁꯨꯝ ꯀꯦꯟꯒ꯭ꯔ ꯀꯩꯅꯣ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯗꯨ ꯑꯩ ꯁꯨꯝ ꯑꯣꯏꯔꯛꯇꯣꯏꯅꯦꯕ ꯆꯠꯈ꯭ꯔꯒꯦꯗ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯗꯣ ꯑꯥꯔꯊꯥꯗꯤ ꯈꯪꯗꯅ ꯗꯥꯕꯨꯡ ꯑꯣꯏꯕ ꯅꯥꯞ ꯆꯥꯗꯕ ꯋꯥ ꯑꯠꯇꯗꯤ ꯉꯥꯡꯉꯅꯨ ꯈꯪꯗꯅ ꯕꯨꯡꯁꯦ ꯅꯣꯏꯗ ꯁꯤꯗꯕꯗꯤ ꯍꯟꯗꯛ ꯃꯄꯣꯛꯀꯤ ꯁꯪꯗ꯭ꯔꯦ ꯅꯦꯠ ꯊꯤꯡꯉꯁꯨ ꯑꯩꯗꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯁꯞꯄꯣꯔꯠꯅꯦ ꯑꯗꯨꯝ ꯌꯦꯡꯉꯅꯤ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯁꯀꯤꯔꯟꯅ ꯀꯩ ꯏꯇꯩꯃꯁꯦ ꯀꯩ ꯆꯥꯒꯦ ꯌꯥꯝ ꯐꯖꯔꯤꯁꯦ ꯀꯥꯏꯗꯩꯅꯣꯍꯦ ꯃꯥꯁꯦ ꯎꯁꯥꯔꯥꯅꯤ ꯎꯁꯥꯔꯥꯅꯤ ꯃꯥꯁꯦ ꯐꯦꯔꯂꯞꯗꯤ ꯊꯣꯡꯕ ꯆꯥꯏ ꯐꯦꯔ ꯂꯩꯗꯤ ꯃꯃꯥ ꯑꯥꯔꯠꯀꯤ ꯃꯃꯥꯔꯠꯀꯤ ꯐꯦꯁ ꯁꯤꯔꯝ ꯆꯥꯏ ꯂꯩꯗꯤ ꯑꯗꯩꯗꯤ ꯐꯦꯁ ꯀꯩꯀꯩꯅꯣ ꯁꯤꯔꯝ ꯆꯥꯏ ꯃꯃꯥ ꯑꯥꯔꯠꯀꯤ ꯄ꯭ꯔꯣꯗꯛ ꯄꯨꯝꯅꯃꯛ ꯑꯗꯩꯗꯤ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒꯤꯅꯤ ꯁꯟꯁꯀ꯭ꯔꯤꯟ ꯂꯧꯊꯣꯡ ꯆꯥꯏ ꯅꯤꯇꯥꯁ ꯆꯦꯅꯦꯜꯅ ꯀꯩꯕ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯏꯕꯥꯏ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯏꯔꯣꯝꯕ ꯆꯥꯏ ꯑꯦ ꯔꯕꯤꯟꯗ꯭ꯔ ꯁꯤꯡꯍꯅ ꯋꯥꯠ ꯏꯁ ꯌꯣꯔ ꯅꯦꯝ ꯃꯥꯏ ꯅꯦꯝ ꯏꯁ ꯕꯨꯡ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯏꯁꯩꯒ ꯁꯛꯅꯤꯡꯗꯦꯗ ꯂꯥꯜꯂꯛꯁꯤ ꯏꯁꯩ ꯁꯛꯅꯤꯡꯗꯕ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯀꯃꯥꯏ ꯀꯩꯀꯩ ꯏꯟꯁꯥꯡ ꯆꯠꯅꯔꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯏꯪꯅ ꯊꯕꯛ ꯊꯕꯛ ꯀꯜꯂꯤꯕ ꯊꯕꯤꯆꯅꯥ ꯑꯗꯨꯒ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁ ꯄꯤꯔꯛꯇ꯭ꯔꯗꯤ ꯑꯗꯨꯝ ꯁꯥꯎꯒꯅꯤ ꯑꯗꯨꯒ ꯊꯥꯒꯠ ꯈꯨꯗꯤꯡ ꯑꯗꯨꯝ ꯌꯦꯡꯉꯅꯤ ꯊꯥꯡꯒꯠ ꯈꯨꯗꯤꯡ ꯑꯗꯨꯝ ꯌꯦꯡꯉꯅꯤ ꯍꯥꯏ ꯅꯦꯠ ꯊꯤꯡꯉꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯍꯦ ꯊꯣꯏꯕꯤꯁꯤꯅꯀꯣ ꯄꯥꯎ ꯐꯥꯎꯅꯕ ꯑꯝꯇ ꯌꯥꯔꯔꯣꯏꯕ ꯑꯩꯈꯣꯏ ꯅꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯐꯣꯟ ꯇꯧꯕꯗꯤ ꯌꯥꯅꯤ ꯅꯦꯠ ꯊꯤꯡꯉꯁꯨ ꯎꯝ ꯑꯣꯟ ꯂꯩꯒꯦ ꯀꯥꯏ ꯃꯥ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯉꯣꯟꯗ ꯑꯣꯟ ꯂꯩꯒꯦ ꯀꯥꯏ ꯑꯣ ꯅꯤꯡꯊꯧ ꯅꯪꯕꯨ ꯋꯥꯗ꯭ꯔ ꯃꯣꯕꯥꯏꯜꯗꯨ ꯀꯩꯅꯣꯗꯨꯕꯨ ꯅꯪ ꯑꯥꯏꯗꯤꯗꯨꯕꯨ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯗ ꯑꯗꯨꯒ ꯁꯨꯝ ꯅꯪ ꯃꯣꯕꯥꯏꯜꯒꯤ ꯕꯦꯇ꯭ꯔꯤ ꯐꯌꯥꯝ ꯂꯣꯏꯔꯝꯃꯅꯤ ꯑꯩ ꯅꯨꯄꯤꯁꯦ ꯉꯁꯤ ꯏꯁꯃꯥꯀꯥ ꯄ꯭ꯔꯨꯞ ꯃꯥꯜꯂꯝꯃꯤꯅꯦ ꯀꯔꯤ ꯀꯔꯤ ꯍꯥꯏꯕ ꯏꯁꯃꯥꯀꯥ ꯄ꯭ꯔꯨꯞ ꯏꯁ ꯑꯩꯕꯨ ꯍꯥꯏ ꯍꯩꯖꯗꯦꯅꯦ ꯏꯁꯃꯥꯀꯥ ꯄ꯭ꯔꯨꯞ ꯏꯁꯃꯥ ꯀꯥꯀ꯭ꯔꯨ ꯀꯔꯤ ꯏꯁꯃꯥꯀꯥ ꯄ꯭ꯔꯨꯞ ꯍꯥꯏꯃꯤ ꯏꯁꯃꯥꯀꯥ ꯄ꯭ꯔꯨꯞ ꯑꯩ ꯍꯥꯏ ꯍꯩꯇꯦ ꯅꯪꯒꯤ ꯃꯤꯡꯗꯣ ꯏꯁꯃꯥꯀꯥ ꯄ꯭ꯔꯨꯞ ꯍꯥꯏꯁꯦ ꯏꯁꯃꯥ ꯀꯥꯄ꯭ꯔꯨ ꯀꯔꯤꯁꯃꯥ ꯀꯥꯄꯨꯔꯒꯤ ꯃꯅꯥꯎꯅꯨꯄꯤ ꯏꯁꯃꯥꯀꯥ ꯄ꯭ꯔꯨꯞ ꯃꯥꯜꯂꯦ ꯁꯤꯔꯦꯗ ꯑꯗꯨ ꯃꯥꯜꯂꯤꯕ ꯎꯁꯥ ꯀꯤꯔꯟꯅ ꯀꯩꯕ ꯏꯁꯃꯥ ꯀꯥꯄ꯭ꯔꯨ ꯇꯥꯃꯣ ꯍꯥꯏꯁꯤꯗꯤ ꯑꯦꯛꯖꯥꯝ ꯀꯌꯥ ꯐꯦꯜ ꯑꯣꯏꯔꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯦꯛꯖꯥꯝ ꯀꯌꯥ ꯐꯦꯜ ꯑꯣꯏꯔꯒꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯗꯤ ꯑꯦꯛꯖꯥꯝꯗꯤ ꯐꯦꯜ ꯑꯣꯏꯔꯛꯇꯦꯍꯦ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯁꯨꯝ ꯐꯅ ꯍꯧꯔꯛꯑꯦ ꯑꯗꯣ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯇꯝꯕ ꯏꯃꯥ ꯉꯝꯍꯧꯗ꯭ꯔꯦ ꯏꯄꯥꯅ ꯂꯥꯏꯔꯤꯛꯇꯣ ꯁꯨꯝ ꯂꯧꯃꯤ ꯑꯣꯏꯅ ꯁꯨꯝ ꯆꯥꯎꯔꯛꯑꯦ ꯂꯧ ꯁꯨꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯛꯑꯦꯕ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯗꯤ ꯌꯥꯍꯧ ꯉꯟꯅꯒ ꯍꯧꯗꯣꯛꯏꯗꯅ ꯃꯃꯥ ꯃꯄꯥꯅ ꯂꯥꯏꯔꯤꯛ ꯇꯧꯔꯣ ꯀꯥꯏꯅ ꯑꯩꯈꯣꯏꯗꯤ ꯌꯥꯍꯧ ꯉꯟꯅ ꯍꯧꯗꯣꯔꯛꯑꯦ ꯁꯝꯕꯨꯛ ꯈꯣꯏꯅꯕ ꯍꯥꯏꯅ ꯑꯗꯨꯅ ꯂꯧꯕꯨꯛꯇꯒꯤ ꯆꯥꯎꯔꯛꯄꯅꯤꯅ ꯂꯥꯏꯔꯤꯛꯇꯣ ꯏꯟꯊꯤꯖꯥꯎꯅ ꯇꯝꯖꯍꯧꯗ꯭ꯔꯦ ꯑꯗꯣ ꯊꯋꯥꯏꯗꯤ ꯌꯥꯝꯅ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝ ꯇꯝꯅꯤꯡꯕ ꯑꯗꯣ ꯇꯝꯕ ꯐꯪꯖꯍꯧꯗ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯌꯥꯏꯅꯦ ꯑꯩꯗꯤ ꯋꯥꯏꯐꯥꯏ ꯂꯩ ꯌꯥꯏ ꯑꯣ ꯑꯦ ꯔꯕꯤꯟꯗ꯭ꯔ ꯁꯤꯡꯍꯅ ꯋꯥꯏ ꯇꯤ ꯑꯦꯐ ꯑꯃꯔ ꯔꯥꯖꯅ ꯀꯩꯕ ꯂꯨꯍꯣꯡꯕ ꯀꯩꯕ ꯂꯨꯍꯣꯡꯕ ꯅꯧꯔꯤꯕ ꯃꯥꯜꯂꯦ ꯀꯥꯏꯗꯩꯅꯣ ꯑꯩꯈꯣꯏ ꯑꯥ ꯌꯧꯔꯦ ꯑꯗꯩ ꯆꯍꯤ ꯑꯥ ꯁꯔꯤꯁ ꯌꯧꯔꯦ ꯚꯥꯏꯅ ꯑꯩꯈꯣꯏ ꯍꯥꯏ
ꯑꯗꯩꯗꯤ ꯂꯤꯄꯤꯛꯀꯦꯅ which country India Suresh bhai hi हेलो हेलो हाय सपोर्ट कीजिए मुझे और लाइक भी कीजिए प्लीज मेरे चैनल को सपोर्ट कीजिए on ꯁꯥꯐꯝꯁꯦ on ꯍꯥꯏꯅ ꯇꯧ ꯂꯩꯔꯦ ला 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 ꯑꯩꯈꯣꯏꯕꯨ ꯂꯨꯍꯣꯡꯕ ꯅꯧꯔꯤ ला ꯆꯍꯤ ला 35ꯇ ꯐꯥꯖꯔꯤ ꯂꯨꯍꯣꯡꯕ ꯄꯥꯎ ꯄꯥꯕꯒꯤ ꯃꯑꯣꯡꯅꯤ ꯈꯣꯠꯅꯤ ꯂꯩꯔꯤꯁꯦ पाव पारगे ꯑꯀꯥꯁꯕꯥꯅꯤ काय ꯁꯤꯜꯆꯔ ꯆꯦꯅ ꯈꯨꯃꯟ describe ꯀꯥꯏ ꯑꯅꯨꯄꯝ डिस्क्राइब describe describe ꯇꯧ describe ꯉꯥꯉꯣꯝ डिस्क्राइब डिस्क्राइब ꯊꯥꯡꯃꯩꯕꯟꯅ ꯉꯁꯤꯗꯤ LB ꯀꯌꯥ ꯂꯥꯛꯇ꯭ꯔꯦ ꯉꯁꯤꯗꯤ LB ꯀꯌꯥ ꯂꯥꯛꯇ꯭ꯔꯦ ꯉꯁꯤꯁꯦ ꯀꯩꯗꯧꯅꯔꯃꯣ ꯈꯪꯗꯦ ꯂꯩꯕꯥꯛ ꯏꯔꯥꯡꯗꯨꯗ ꯀꯩꯅꯣ ꯇꯧꯔ ꯑꯩꯈꯣꯏꯗꯤ ꯍꯌꯦꯡꯅ ꯂꯣꯏꯁꯤꯟꯗꯧꯔꯕꯅꯤना ꯁꯨꯝ ꯀꯩꯅꯣ ꯋꯥꯔꯁꯨ ꯈꯨꯃꯟꯅ ꯋꯥꯅ ꯁꯨꯝ ꯑꯣꯟ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏ ꯃꯅꯤꯄꯨꯔꯅ ꯌꯩꯐꯔꯦ ꯃꯌꯦꯛ ꯁꯃꯥ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ ꯌꯩꯐꯔꯦ ꯌꯥꯏꯐꯔꯦ ꯃꯅꯤꯄꯨꯔꯗ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯌꯩꯐꯔꯦ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯗꯨꯡꯃꯟꯅ ꯑꯩ subscribe thank you so ꯊꯦꯡꯛ much ꯌꯨ ꯑꯗꯩꯗꯤ ꯕꯨꯡꯃꯟꯅ ꯑꯩ subscribe ꯏꯔꯦ ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯏꯕꯥꯏ ꯗꯤꯁꯀ꯭ꯔꯥꯏꯞ describe ꯅꯪ ꯁꯨꯝ ꯂꯩꯌꯨ ꯈꯨꯃꯟ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏꯔꯣ ꯉꯁꯤꯁꯨ ꯑꯗꯩ ꯗꯨꯡꯃꯟ I subscribe in my dream ꯑꯍꯥ ꯍꯥ ꯍꯥ ꯀꯥꯏ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯈꯪꯗꯦ it's my he give my in revox ꯁꯥꯐꯝꯅ ꯇꯨꯝꯅꯤꯡꯉꯦ ꯅꯪꯗꯤ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝꯅꯤꯡꯒꯅꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯦꯛ ꯆꯪꯉꯛꯄꯒ ꯇꯨꯝꯅꯤꯡꯉꯦꯒ ꯈꯣꯠꯅꯤꯡꯉꯦꯒ ꯑꯣ ꯊꯣꯏꯕꯤꯁꯅꯧ ꯋꯥꯟꯊꯈ꯭ꯔꯕꯨ ꯄꯨꯁꯄꯥ ꯋꯥꯟꯊꯈ꯭ꯔꯕꯨ ꯄꯨꯁꯄꯥꯗꯤ ꯃꯥ ꯄꯣꯊꯥꯔꯝꯃꯅꯤ ꯃꯥ ꯉꯁꯤ ꯗꯤꯆꯥꯔꯖ ꯆꯠꯂꯨꯕ ꯌꯥꯝ ꯋꯥꯔꯤꯕꯗ ꯋꯥꯔꯦ ꯍꯥꯏꯖꯔꯦ ꯍꯥꯏꯕꯅꯤ ꯁꯨꯡꯌꯥ ꯌꯥꯔꯝꯃꯣꯏ ꯄꯨꯡ 12ꯐꯥꯎ ꯌꯥꯎꯗ꯭ꯔꯕ ꯃꯑꯣꯡ ꯀꯌꯥ ꯆꯥꯔꯦ ꯊꯣꯏꯕꯤꯁꯅꯥꯗꯤ ꯌꯥꯎꯅꯤꯌꯦ ꯍꯣꯏ ꯄꯨꯁꯄꯥ ꯅꯪ ꯄꯨꯡ 12ꯐꯥꯎ ꯌꯥꯎꯗ꯭ꯔꯕ ꯃꯑꯣꯡ ꯆꯥꯔꯣꯏꯍꯦ ꯑꯩꯗꯤ ꯄꯨꯁꯄꯥꯗꯤ ꯋꯥꯔꯝꯃꯤꯅꯦ ꯑꯩꯅ ꯇꯨꯝꯃꯣ ꯍꯥꯏꯕ ꯄꯨꯁꯄꯥ ꯐꯣꯟ ꯇꯧꯁꯜꯂꯛꯇꯣꯔꯤꯃꯤ ꯆꯟꯗ꯭ꯔ ꯕꯦꯅꯔꯖꯤꯅ ꯂꯣꯜ ꯂꯥꯏ ꯊꯣꯛꯆꯣꯝ ꯀꯩꯕ ꯊꯣꯛꯆꯣꯝ ꯊꯥꯡꯃꯩꯕꯟ ꯍꯥꯏꯔꯣ ꯊꯥꯏꯕꯪ ꯇꯥꯏꯕꯪ ꯇꯥꯏꯕꯪꯕ ꯍꯥꯏꯕ ꯇꯥꯏꯕꯪ ꯇꯥꯏꯕꯪꯉꯥꯟꯕ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯑꯣ ꯍꯥꯏ ꯇꯥꯏꯕꯪꯉꯥꯟꯕ ꯍꯥꯏꯕ ꯎꯝ ꯊꯣꯛꯆꯣꯝ ꯇꯥꯏꯕꯪꯉꯥꯟ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯇꯨꯝꯗꯤ ꯇꯨꯝꯅꯤꯡꯉꯦ ꯈꯔ ꯈꯔ ꯋꯥꯗꯤ ꯋꯥꯔꯦ ꯉꯁꯤꯁꯦ ꯈꯨꯃꯟꯅ ꯀꯩꯕ ꯑꯃꯗꯣ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯅꯦ ꯀꯩꯗꯧꯈ꯭ꯔꯃꯣ ꯈꯪꯗꯦ ꯇꯨꯝꯃꯝꯃꯣꯏ ꯃꯥ ꯇꯨꯝꯃꯝꯃꯣꯏ ꯀꯩꯅꯣ ꯁꯤꯕꯣ ꯃꯥ ꯑꯩꯒꯤ LB ꯂꯣꯏꯐꯥꯎ ꯌꯥꯎꯗꯣꯏꯅꯤ ꯇꯨꯝꯅꯤꯡꯉꯣꯏ ꯁꯤꯕꯨ ꯀꯃꯦꯟꯅꯦ ꯏꯔꯛꯏꯃꯤꯅꯦ ꯁꯨ ꯀꯥꯏ ꯃꯌꯨꯡ ꯆꯤꯛꯁꯜꯂꯕ ꯀꯩꯅꯣ ꯈꯪꯒꯥꯎꯗ ꯇꯜꯂꯤꯕꯨꯗꯥ ꯅꯪꯁꯦ ꯈꯨꯃꯟ ꯏꯕꯨꯡ ꯃꯦꯀꯞ ꯇꯧꯁꯟꯕꯗꯣ ꯅꯨꯄꯤ ꯌꯥꯝ ꯃꯥꯟꯕꯅꯦ ꯑꯗꯣ ꯃꯥꯟꯕ꯭ꯔꯥ ꯑꯁꯦꯡꯕꯒꯤ ꯃꯥꯟꯕꯅꯦ ꯑꯩꯈꯣꯏꯗꯥ ꯅꯨꯄꯤ ꯑꯗꯩ ꯌꯥꯝ ꯃꯥꯟꯕꯅꯤꯀꯣ ꯑꯩꯁꯨ ꯃꯥꯜꯂꯦ ꯇꯨꯀꯨꯕꯨꯇꯣꯟꯅ ꯌꯥꯝꯅ ꯀꯩꯕ ꯇꯨꯀꯨꯕꯣꯇꯣꯟꯅ ꯀꯩꯕ ꯑꯃꯨꯛꯇꯪ ꯕꯣꯏꯇꯣꯟ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯤꯔꯛꯑꯣ ꯕꯣꯏꯇꯣꯟ ꯍꯥꯏꯔꯣ ꯕꯣꯏꯇꯣꯟ ꯇꯨꯀꯨ ꯍꯥꯏꯕꯤꯔꯛꯑꯣ ꯕꯣꯏꯇꯣꯟ ꯍꯥꯏꯔꯣ ꯑꯣꯀꯦ ꯕꯣꯏꯇꯣꯟ ꯈꯨꯃꯟꯅ ꯑꯩ ꯑꯣꯏꯅ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏ ꯑꯗꯨꯅꯦꯕ ꯎꯁꯥꯀꯤꯔꯟꯅ ꯀꯩꯕ ꯁꯨꯏ ꯍꯥꯏ ꯁꯨꯏ ꯍꯦ ꯌꯥꯝꯃꯣ ꯀꯩ ꯃꯔꯣꯟꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯀꯨꯝꯃꯟꯗꯅ ꯍꯥꯏꯕꯨꯡ ꯀꯥꯏ ꯆꯀꯥꯅꯣꯃꯂꯥ ꯍꯜꯂꯣ ꯍꯜꯂꯣ ꯆꯦ ꯁꯄꯣꯝ ꯀꯥꯅꯣꯟ ꯀꯨꯝꯃꯅ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯑꯣꯟ ꯊꯝꯃꯒꯦꯀꯣ ꯀꯥꯏ ꯑꯗꯩꯗꯤ ꯉꯥꯉꯣꯝ ꯊꯥꯡꯃꯩꯕꯟꯅ ꯀꯩꯕ ꯀꯁꯥꯔꯗ ꯇꯨꯀꯣꯁꯦ ꯀꯗꯥꯏꯗꯅꯣ ꯀꯗꯣꯝꯗꯅꯣ ꯀꯗꯣꯝꯗꯅꯣ ꯇꯨꯀꯣꯅ ꯁꯤꯜꯆꯔꯔꯣꯝꯗꯅꯤꯀꯣ ꯃꯣꯏꯅ ꯁꯥꯏꯠ ꯑꯃ ꯆꯠꯈꯔꯦ ꯑꯩꯈꯣꯏꯅ ꯁꯥꯏꯠ ꯑꯃ ꯃꯣꯏꯅ ꯁꯥꯏꯠ ꯑꯃ ꯌꯥꯝꯅꯗꯤ ꯂꯥꯞꯅꯗꯦꯗ ꯍꯦꯟꯅ ꯂꯥꯞꯅꯕꯗ ꯅꯠꯇꯦ ꯁꯦ 25 ꯀꯤꯂꯣꯃꯤꯇꯔ ꯀꯨꯟ 25 ꯀꯨꯟꯃꯉꯥ 25 ꯑꯗꯨꯃꯥꯏꯅ ꯀꯤꯂꯣꯃꯤꯇꯔ ꯂꯩꯒꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯅꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯑꯗꯩꯗꯤ ꯕꯣꯏꯇꯣꯟꯅ ꯀꯩꯕ ꯍꯥꯎ ꯀꯩ ꯍꯥꯏꯒꯦ ꯊꯦꯡꯀ꯭ꯌꯨ ꯑꯪꯀꯜ ꯑꯣꯀꯦ ꯑꯣꯀꯦ ꯋꯦꯜꯀꯝ ꯕꯣꯏꯇꯣꯟ ꯅꯪ ꯀꯥꯏꯗꯩꯅꯣ ꯏꯝꯐꯥꯜꯗꯩꯔꯣ ꯅꯪ ꯕꯣꯅꯤꯒ ꯐꯤꯂꯝ ꯀꯨꯝꯕ ꯕꯣꯏꯇꯣꯟꯗꯔꯣ ꯍꯥ ꯑꯉꯥꯡ ꯅꯪ ꯆꯩꯅꯥ ꯐꯪꯒꯦꯔꯥ ꯑꯗꯨꯃꯥꯏꯅ ꯈꯔ ꯎꯍꯜꯂꯣ ꯔꯟꯖꯤꯇꯥ ꯀꯣꯟꯊꯧꯖꯝꯅ ꯀꯩꯕ ꯍꯥꯏ ꯑꯍꯥꯟꯕ ꯆꯪꯖꯔꯛꯄ ꯂꯥꯏꯞꯅꯦ ꯏꯅꯝꯃ ꯗꯗꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯨꯡꯉꯥꯏꯔꯤ ꯔꯟꯖꯤꯇꯥ ꯅꯪꯗꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯋꯦꯜꯀꯝ
ꯀꯩꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯎꯁꯥ ꯀꯤꯔꯟꯅ ꯀꯩ ꯄꯨꯡ ꯏꯟꯖꯥꯡ 10 ꯆꯥꯔꯒꯦ ꯇꯥꯗꯣꯔꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯎꯁꯥ ꯑꯩꯈꯣꯏ ꯀꯤꯔꯟ ꯀꯩꯅꯣ ꯇꯧꯔꯤ ꯄꯨꯡ 11 ꯐꯥꯎ ꯇꯧꯗꯣꯏꯅꯦ ꯑꯩꯈꯣꯏꯗꯤꯀꯣ ꯑꯗꯩꯗꯤ ꯔꯤꯌꯥ ꯈꯨꯃꯟꯅꯒ ꯀꯁꯔꯗ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯔꯤꯌꯥ ꯀꯣꯏꯔꯛꯑꯣ ꯀꯁꯥꯔꯗ ꯑꯗꯩꯗꯤ ꯏꯆꯦ ꯀꯥꯅꯣꯃꯅ ꯕꯨꯡ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯩꯗꯤ ꯑꯦꯇ꯭ꯔꯣꯟ ꯍꯜꯂꯣ ꯍꯥꯏ ꯍꯥꯏ ꯑꯗꯩꯗꯤ ꯍꯥꯏ ꯇꯣꯇꯣ ꯃꯣꯏꯔꯥꯡꯊꯦꯝꯅꯒ ꯉꯁꯤꯗꯤ ꯅꯣꯛꯅꯤꯡꯕꯒ ꯐꯥꯎꯗ꯭ꯔꯦ ꯆꯦ ꯀꯨꯀꯤꯅ ꯃꯩꯇꯩ ꯃꯆꯥ ꯃꯉꯛ ꯀꯛꯑꯒ ꯍꯥꯠꯄꯩ ꯚꯤꯗꯤꯑꯣ ꯎꯔꯦ ꯑꯗꯨꯅꯦꯕ ꯌꯥꯝ ꯑꯁ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀꯩꯅꯣꯗꯣ ꯉꯁꯤ ꯍꯧꯖꯤꯛ ꯋꯥꯏꯇ ꯏꯟꯐꯣꯔꯃꯦꯁꯟ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯒꯠꯂꯀꯥꯟꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯛꯄ ꯑꯩꯒꯤ ꯐꯣꯟꯗ ꯑꯗꯨꯒꯩꯅꯦ ꯑꯩꯈꯣꯏ ꯀꯩꯅꯣꯝꯃ ꯇꯧꯔꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯅꯦꯕ ꯑꯗꯨꯏꯗꯣ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯥꯟꯕꯗꯣ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯀꯔ ꯍꯥꯏꯔꯤ ꯀꯩꯒꯤꯅꯣ ꯃꯤꯍꯥꯠ ꯈꯪꯗꯦ ꯊꯤꯅ ꯍꯥꯠꯄꯗꯣ ꯃꯣꯏ ꯌꯥꯝ ꯈꯪꯗꯦꯗ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯅꯗꯤ ꯂꯩꯔꯣꯏꯗ ꯑꯗꯨ ꯁꯪꯁꯥꯔꯁꯤꯗ ꯅꯤꯇꯥꯁ ꯀꯩꯅꯣꯅ ꯀꯩꯕ ꯅꯤꯇꯥꯁ ꯆꯦꯅꯦꯜꯅ ꯑꯌꯥ ꯏꯕꯥꯏ ꯑꯝꯇ ꯕꯣꯅꯤ ꯃꯈꯣꯟꯗ ꯁꯥꯔꯛꯑꯣ ꯌꯥꯝ ꯃꯥꯜꯂꯤꯅꯦ ꯅꯝꯕꯣꯜꯗꯩꯅꯦ ꯑꯪꯀꯜ ꯑꯣ ꯅꯝꯕꯣꯜꯗꯒꯤ ꯑꯣ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯕꯣꯏꯇꯣꯟ ꯅꯪ ꯅꯝꯕꯣꯜ ꯕꯣꯔꯥ ꯆꯥꯕ꯭ꯔꯥ ꯍꯥ ꯅꯪ ꯅꯝꯕꯣꯜ ꯕꯣꯔꯥꯗꯣ ꯅꯌꯥꯝꯕꯗ ꯈꯤꯇꯪ ꯄꯤꯔꯛꯀꯦꯔꯥ ꯅꯪ ꯀꯀꯥꯗ ꯈꯤꯇꯪ ꯄꯤꯔꯛꯎꯗꯅ ꯀꯨꯏꯔꯦ ꯅꯝꯕꯣꯜ ꯕꯣꯔꯥ ꯆꯥꯗꯕ ꯅꯪ ꯕꯣꯔꯥ ꯄꯤꯔꯛꯇ꯭ꯔꯗꯤꯀꯣ ꯆꯩꯅꯥ ꯂꯥꯛꯀꯅꯤ ꯅꯪ ꯑꯩ ꯈꯪꯉꯦꯗ꯭ꯔꯥ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯁꯤ ꯅꯪ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯕ꯭ꯔꯥ ꯄ꯭ꯔꯦꯃꯤꯕꯔ ꯃꯣꯟꯁꯇꯥꯅ ꯍꯥꯏ ꯆꯦ ꯍꯥꯏ ꯗꯗꯥ ꯍꯜꯂꯣ ꯍꯜꯂꯣ ꯍꯦꯜꯂꯣ ꯇꯣꯇꯣꯅ ꯀꯩꯕ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯑꯣ ꯉꯁꯤꯗꯤ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯎꯁꯥ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯀꯤꯔꯟꯅ ꯆꯥꯔꯒꯦ ꯀꯩꯕ ꯀꯁꯥꯔꯗ ꯂꯥꯛꯄ ꯌꯥꯔꯣꯏꯌꯦ ꯂꯥꯟꯅꯤꯅ ꯃꯊꯛꯇ ꯂꯥꯛꯄ ꯌꯥꯕꯅꯦ ꯃꯈꯥꯗꯗꯤ ꯌꯥꯔꯔꯣꯏ ꯏꯆꯦ ꯀꯥꯅꯟ ꯃꯂꯥꯅ ꯁꯂꯥꯝ ꯀꯦꯝꯁꯤ ꯌꯥꯏ ꯖꯣꯁꯤ ꯑꯣꯀ꯭ꯔꯝꯅ ꯆꯦ ꯏꯇꯩ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯩ ꯊꯣꯏꯊꯣꯏꯕ ꯕꯤꯖꯤꯅ ꯀꯩꯕ ꯏꯁꯇꯣꯞ ꯑꯣꯚꯔ ꯔꯤꯆꯤꯡ ꯍꯥꯏ ꯊꯣꯏꯊꯣꯏꯕ ꯕꯤꯖꯤꯁꯦ ꯃꯩꯇꯩ ꯑꯣꯏꯗꯣꯏꯔꯥ ꯃꯃꯤꯡꯗꯤ ꯃꯩꯇꯩ ꯃꯥꯜꯂꯤꯗꯣ ꯏꯪꯂꯤꯁꯇ ꯉꯥꯡꯉꯛꯀꯅꯨꯀꯣ ꯃꯩꯇꯩꯔꯣꯟ ꯃꯩꯇꯩ ꯑꯣꯏꯗꯤ ꯃꯩꯇꯩꯗ ꯉꯥꯡꯕꯤꯔꯛꯎ ꯅꯣꯏ ꯌꯥꯝ ꯑꯩꯈꯣꯏ ꯈꯪꯖꯗꯦ ꯏꯪꯂꯤꯁ ꯅꯣꯏ ꯍꯩꯔꯁꯨ ꯉꯥꯡꯉꯛꯀꯅꯣꯕ ꯃꯩꯇꯩꯔꯣꯟꯗ ꯋꯥꯔꯤ ꯍꯥꯏꯔꯁꯨ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤꯀꯣ ꯁꯤꯗ ꯋꯥꯔꯤ ꯁꯥꯏꯁꯦ ꯑꯗꯣ ꯃꯩꯇꯩꯔꯣꯟꯗ ꯋꯥꯔꯤ ꯁꯥꯔꯣꯏꯗꯕꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯣ ꯊꯣꯏꯕꯤꯁꯅꯥꯅ ꯑꯝꯇ ꯅꯣꯛꯁꯦ ꯍꯥꯏ ꯇꯣꯇꯣ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯩꯕ ꯅꯤꯡꯊꯝ ꯊꯥꯁꯤꯗꯤ ꯏꯔꯣꯝꯕ ꯏꯔꯣꯝꯕꯒ ꯀꯥꯡꯁꯣꯏꯒꯅ ꯀꯥꯡꯁꯣꯏꯒꯅ ꯃꯍꯥꯎꯔꯕꯅꯤ ꯆꯦ ꯑꯥꯎ ꯑꯗꯨꯅꯦꯕ ꯑꯗꯨꯅꯦ ꯏꯔꯣꯝꯕ ꯀꯥꯡꯁꯣꯏꯒꯁꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯔꯤꯁꯦꯀꯣ ꯑꯩꯅꯅꯦ ꯌꯥꯝ ꯍꯥꯏꯖꯅꯤꯡꯕꯗ ꯃꯌꯥꯝꯗꯀꯣ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯜꯇꯣꯐ ꯃꯩꯇꯩ ꯃꯆꯥꯅꯅꯦ ꯃꯥꯅꯤ ꯃꯥꯅꯤ ꯏꯪꯂꯤꯁꯇꯒ ꯌꯥꯝꯅ ꯏꯔꯛꯄ ꯈꯣꯠꯂꯛꯄ ꯇꯧꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯑꯩꯈꯣꯏ ꯈꯪꯗꯦ ꯎꯁꯥ ꯀꯤꯔꯟꯅ ꯏꯪꯂꯤꯁ ꯈꯪꯗꯦ ꯑꯩꯈꯣꯏ ꯀꯨꯀꯤꯒꯤ ꯃꯔꯝꯗ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯇꯥꯃꯣ ꯀꯨꯀꯤ ꯑꯁ ꯃꯣꯏꯗ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯅꯤ ꯃꯣꯏꯁꯤꯗ ꯄꯟꯕꯧ ꯄꯟꯅꯤꯡꯗꯦꯗ ꯃꯣꯏꯁꯤ ꯇꯜꯂꯤꯗ ꯃꯣꯏꯗꯤ ꯃꯤ ꯅꯠꯇꯕꯅꯤ ꯑꯩꯅ ꯇꯜꯂꯦ ꯖꯣꯁꯤ ꯑꯣꯀ꯭ꯔꯝꯅ ꯏꯇꯩꯒ ꯏꯆꯦꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯕꯦꯝꯃꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯍꯥꯏ ꯖꯣꯁꯤ ꯇꯨꯝꯈ꯭ꯔꯦ ꯏꯆꯥꯊꯣꯏꯕꯤ ꯑꯗꯩ ꯇꯨꯝꯈ꯭ꯔꯦ ꯔꯣꯔꯤꯌꯥ ꯈꯨꯃꯟꯅꯒ ꯗꯗꯥ ꯏꯅꯝꯃ ꯉꯁꯤꯗꯤ ꯉꯁꯤ ꯏꯔꯥꯡ ꯊꯣꯛꯏꯕ ꯃꯐꯝꯗꯨꯗ ꯌꯥꯝꯅ ꯀꯔꯤ ꯅꯛꯅꯅ ꯂꯩꯖꯕꯅꯤ ꯏꯁꯥꯁꯦ ꯇꯦꯟꯁꯟ ꯄꯤꯛ ꯊꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯏꯕꯨꯡ ꯏꯅꯝꯃꯒꯤ ꯂꯥꯏꯐꯁꯦ ꯑꯗꯨꯕꯨꯗ ꯊꯦꯡꯅꯔꯕꯗ ꯑꯋꯥꯕ ꯀꯥꯎꯋꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯁꯨ ꯔꯤꯌꯥ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯂꯩꯌꯨꯀꯣ ꯑꯁꯦꯡꯃꯛꯀꯤ ꯆꯦꯛꯁꯤꯟꯅ ꯂꯩꯌꯣ ꯀꯔꯤꯁꯨ ꯇꯧꯗꯕꯁꯨ ꯑꯣꯏꯁꯅꯨꯀꯣ ꯏꯁꯣꯔ ꯈꯨꯔꯝꯁꯤ ꯌꯦꯁꯅꯥꯝ ꯁꯤꯡꯅ ꯆꯥꯛ ꯆꯥꯔꯕ ꯌꯥꯝ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯆꯥꯔꯦ ꯍꯥꯏꯔꯛꯄꯁꯦ नोट अभिषेक न करे आप कहाँ से हो हम लोग आसाम से है भाई दैदी इसे कल वाला कह थोईबी थोईबी चार वो कहीं केमसी ꯀꯩ ꯃꯊꯦꯜ से कानून ꯆꯥꯕꯒꯦ ꯍꯥꯏꯕ कांगशो थोईबी एलबी मरोन हैरीने खंगीने ꯄꯨꯁꯄꯥꯗ ꯀ꯭ꯋꯥ ꯁꯣꯔꯤꯗꯣ ꯐꯣꯇꯣ ꯀꯥꯞꯄ ꯊꯥꯈꯤꯒꯦ ꯋꯥꯆꯞꯇ ꯉꯁꯤꯗꯤ ꯄꯣꯠꯁꯝ ꯑꯃ ꯂꯥꯛꯇ꯭ꯔꯦ ꯁꯪꯗ꯭ꯔ ꯃꯥꯜꯂꯦ ꯄꯣꯠꯁꯝꯗꯣ ꯇꯨꯇꯨꯕꯣꯏꯇꯣꯅ ꯀꯩꯕ ꯆꯥꯏ ꯑꯪꯀꯜ ꯌꯥꯝ ꯍꯥꯎꯋꯦ ꯑꯪꯀꯜꯒ ꯅꯦꯅꯦꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯪꯀꯜꯒꯤ ꯆꯦꯅꯦꯜꯁꯦ ꯅꯍꯥꯟ ꯁꯞ ꯇꯧꯈ꯭ꯔꯕꯅꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯇꯨꯇꯨ ꯍꯦꯁꯅꯥꯝ ꯁꯤꯡꯍꯅ ꯇꯨꯀꯨ ꯍꯥꯏ ꯀꯩ ꯇꯨꯀꯨ ꯏꯟꯖꯥꯡ ꯑꯣ ꯆꯥꯒꯦ ꯉꯁꯤꯁꯦ ꯏꯔꯣꯝꯕ ꯆꯥꯏꯌꯦ ꯎꯁꯥ ꯀꯤꯔꯟꯅ ꯂꯞ ꯐ꯭ꯔꯣꯝ ꯏꯝꯐꯥꯜ
ꯂꯂꯥꯕꯨꯡ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯊꯦꯡꯛ ꯌꯨ ꯑꯣꯀꯦ ꯎꯁꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯀꯤꯔꯟ ꯊꯦꯡꯛ ꯌꯨ ꯃꯆ ꯁꯣ ꯃꯆ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯃꯅꯤꯄꯨꯔꯁꯦ ꯇꯧꯕꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯕ ꯂꯝꯅꯤ ꯑꯗꯨꯕꯨ ꯃꯣꯏꯅ ꯍꯧꯖꯤꯛ ꯏꯔꯥꯡꯁꯤ ꯁꯥꯒꯠꯇꯅꯀꯣ ꯄꯨꯔꯥ ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯅꯥꯏꯍꯟꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯆꯨꯝꯕꯅ ꯖꯣꯏ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯏꯊꯤꯗꯤ ꯊꯤꯔꯣꯏ ꯃꯥꯏ ꯄꯥꯛꯇꯣꯏꯅꯤ ꯂꯥꯟ ꯍꯥꯏꯁꯤꯗꯤ ꯑꯁꯤ ꯑꯅꯥ ꯈꯔꯗꯤ ꯌꯥꯎꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯁꯤꯅꯤ ꯃꯣꯏꯁꯨ ꯁꯤꯅꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗꯗꯤ ꯃꯣꯏꯅ ꯅꯝꯊꯥꯛ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯗꯤ ꯏꯁꯣꯔ ꯂꯩꯇꯕ ꯅꯠꯇꯦ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯋꯥꯔꯛꯂꯛꯀꯅꯤꯀꯣ ꯑꯗꯣ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕꯗꯤ ꯐꯔꯦ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯃꯒ ꯍꯨꯟꯅ ꯉꯥꯡꯕ ꯈꯣꯠꯄꯁꯦ ꯖꯥꯔꯤꯕꯣꯟ ꯇꯧꯊꯣꯛꯑꯒ ꯀꯩꯅꯣ ꯀꯗꯥꯏꯒꯤꯅꯣ ꯇꯧꯕꯁꯦ ꯖꯥꯔꯤꯕꯣꯟꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯁꯨꯅꯥꯏꯒꯤꯅꯦ ꯁꯅꯥꯝꯁꯤꯡ ꯑꯩꯈꯣꯏ ꯖꯔꯤꯕꯣꯟꯗꯩ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯣꯅꯥꯏꯗꯒꯤꯅꯦ ꯑꯩꯈꯣꯏ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯅꯦ ꯑꯩꯈꯣꯏ ꯖꯔꯤꯕꯣꯟ ꯍꯥꯏꯂꯛꯀꯟꯗꯤ ꯗꯤꯁꯇ꯭ꯔꯤꯛꯅꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏ ꯍꯛꯀꯥꯝ ꯆꯟꯅꯤꯡꯉ ꯁꯨꯃꯥꯏꯅ ꯆꯠꯊꯣꯛꯑꯁꯨ ꯍꯛꯀꯥꯝ ꯈꯨꯆꯟꯁꯤꯗꯤ ꯀꯃꯦꯟ ꯂꯦꯞꯈ꯭ꯔꯦ ꯀꯣꯃꯦꯟꯁ ꯂꯦꯞꯈ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯀꯁꯥꯔꯒꯤꯅꯦ ꯑꯣ ꯍꯤꯁꯅꯥꯝ ꯁꯤꯡ ꯀꯁꯥꯔ ꯀꯥꯏ ꯑꯣꯏꯗꯣꯏꯅꯣ ꯀꯔꯤ ꯈꯨꯟꯗꯩꯅꯣꯕ ꯎꯁꯥ ꯀꯤꯔꯟꯅ ꯀꯩꯕ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯉꯁꯤꯁꯦ ꯕꯦꯔꯦꯟꯗꯤ ꯃꯣꯏꯕ ꯕꯦꯔꯦꯟꯗꯦ ꯃꯅꯤꯄꯨꯔꯗ ꯑꯉꯧꯕꯅꯦ ꯃꯅꯤꯄꯨꯔ ꯕꯦꯔꯦꯟꯗꯦ ꯑꯉꯣꯏꯕ ꯑꯗꯨꯗꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯕꯔꯦꯟꯗ ꯈꯪꯗ꯭ꯔꯦ ꯅꯪ ꯎꯁꯥ ꯎꯁꯥ ꯀꯤꯔꯟ ꯀꯤꯔꯟꯅ ꯀꯩ ꯍꯥꯏꯁꯦ ꯍꯥꯏꯅꯣ ꯀꯩꯅꯣ ꯈꯪꯗꯦ ꯈꯪꯗ꯭ꯔꯦ ꯖꯣꯁꯤ ꯑꯣꯏꯅꯥꯝꯅ ꯖꯣꯁꯤ ꯑꯣꯀ꯭ꯔꯝꯅ ꯏꯇꯩꯒ ꯏꯇꯩꯒ ꯆꯤꯆꯦꯒ ꯆꯤꯆꯦ ꯏꯇꯩꯒ ꯆꯦꯒꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒ ꯏꯇꯩꯒ ꯏꯆꯦꯒ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯣ ꯎꯔꯒ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯩꯗꯤ ꯀꯩ ꯅꯪꯅ ꯁꯤꯜꯚꯔ ꯑꯣ ꯁꯤꯜꯚꯔꯗꯩꯔꯣ ꯑꯣꯀꯦ ꯑꯣꯀꯦ ꯑꯣ ꯑꯗꯩꯗꯤ ꯋꯥꯔꯤ ꯂꯩꯇ꯭ꯔꯦꯀꯣ ꯅꯣꯏ ꯂꯥꯟꯒꯤꯁꯦ ꯇꯣꯛꯑꯁꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯪꯕ ꯌꯥꯔꯣꯏ ꯃꯣꯏꯒꯤ ꯇꯥꯡ ꯀꯩꯕ ꯃꯣꯏꯒꯤ ꯇꯪ ꯃꯣꯏꯇꯪ ꯃꯥꯡꯉꯨ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯈꯔ ꯎꯝ ꯃꯥꯡꯖꯕꯅꯤ ꯑꯗꯨꯕꯨ ꯃꯔꯨꯗꯤ ꯑꯔꯣꯏꯕꯗ ꯂꯥꯟ ꯉꯝ ꯐꯤꯔꯥꯜ ꯊꯤꯠꯄꯗꯨ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯦ ꯃꯅꯤꯁꯤꯡ ꯑꯩ ꯂꯥꯛꯑꯦ ꯍꯥꯏ ꯃꯅꯤ ꯋꯦꯜꯀꯝ ꯃꯅꯤ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯋꯥꯗꯤ ꯋꯥꯔꯦ ꯍꯣꯏꯅꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯀꯥꯝꯖꯅꯔꯤ ꯉꯁꯤꯁꯦ ꯌꯥꯝ ꯋꯥꯔꯦꯕꯀꯣ ꯉꯁꯤꯁꯦ ꯇꯨꯝꯅꯤꯡꯉꯝꯅꯦꯕ ꯑꯩꯁꯦ ꯁꯤꯖꯔ ꯆꯠꯂꯨꯕꯒꯤ ꯈꯥꯡꯕꯅꯦꯕ ꯑꯩꯁꯦꯀꯣ ꯃꯟꯁꯤꯡꯅꯒ ꯁꯤꯜꯚꯔ ꯂꯥꯛꯈ꯭ꯔꯕꯣ ꯂꯥꯛꯈ꯭ꯔꯕꯣ ꯑꯩꯗꯤ ꯂꯥꯛꯇ꯭ꯔꯤ ꯑꯩꯗꯤ ꯂꯥꯛꯇ꯭ꯔꯤꯌꯦ ꯁꯤꯜꯚꯔꯗ ꯁꯤꯜꯚꯔꯗ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯣꯜ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏ ꯏꯃꯥꯟꯙꯧꯒꯤ ꯌꯨꯝꯅꯦ ꯍꯧꯖꯤꯛꯄꯨꯗꯤ ꯏꯃꯥꯟꯙꯧ ꯂꯩꯈꯤꯗꯕꯗꯒꯤ ꯆꯠꯅꯗ꯭ꯔꯦ ꯑꯩꯗꯤ ꯂꯥꯛꯇ꯭ꯔꯤ ꯑꯩꯗꯤ ꯁꯤꯜꯚꯔ ꯑꯃꯐꯥꯎ ꯂꯥꯛꯆꯗ꯭ꯔꯤ ꯃꯔꯤꯁꯤꯡꯒꯅ ꯀꯨꯏꯔꯦ ꯎꯅꯗꯕ ꯑꯗꯨꯅꯦ ꯀꯩꯅꯣꯅ ꯀꯩꯕ ꯕꯤꯔꯦꯟꯗ ꯑꯒꯣꯏꯕꯅꯤꯀꯣ ꯕꯦꯔꯦꯟꯗꯦ ꯕꯦꯔꯦꯟꯗꯦ ꯑꯉꯣꯏꯕꯅꯦꯀꯣ ꯑꯉꯣꯏꯕꯅꯤꯀꯣ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯎꯁꯥꯀꯤꯔꯟ ꯑꯒꯣꯏꯕꯅꯤꯀꯣ ꯕꯤꯔꯦꯟ ꯍꯥꯏꯗꯤ ꯀꯩꯅꯣ ꯕꯦꯔꯦꯟ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯅꯤ ꯍꯥꯏ ꯁꯅꯥ ꯆꯪꯉꯛꯄꯒ ꯃꯅꯤ ꯍꯥꯏꯅ ꯆꯪꯉꯦ ꯁꯅꯥ ꯀꯩ ꯍꯥꯏꯅꯣ ꯃꯅꯤ ꯀꯧꯔꯤꯕ ꯃꯅꯤ ꯑꯣ ꯀꯧꯔꯤꯕ ꯃꯅꯤ ꯍꯥꯏ ꯑꯣ ꯎꯝ ꯃꯅꯤꯗ ꯀꯧꯏꯔꯣ ꯃꯥꯏꯁꯦ ꯎꯝ ꯏꯍꯦ ꯑꯩꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯩ ꯁꯅꯥꯅ ꯅꯆꯦꯒ ꯅꯚꯏ ꯀꯧꯔꯛꯇꯅ ꯗꯥꯏꯔꯦꯛ ꯃꯣꯏ ꯖꯥꯔꯤꯕꯣꯠ ꯃꯆꯤꯟ ꯀꯧꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯁꯥꯎꯔꯛꯑꯣ ꯃꯅꯤꯁꯦ ꯍꯧꯖꯤꯛ ꯖꯔꯤꯕꯣꯡꯒꯤ ꯅꯠꯇꯦ ꯖꯔꯤꯕꯨꯡꯉꯤꯅꯤ ꯃꯅꯤꯁꯦ ꯑꯣ ꯃꯥ ꯂꯥꯛꯄꯩ ꯃꯅꯤ ꯀꯥꯏ ꯇꯨꯕꯤꯁꯅꯥꯅ ꯅꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯊꯋꯥꯏ ꯊꯥꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯣꯟꯗ ꯔꯠ ꯃꯣꯏꯒꯤ ꯂꯃꯟ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯈꯨꯝꯗꯣꯏꯁꯦ ꯑꯗꯨꯅꯤ ꯃꯅꯤꯁꯤꯡꯅ ꯍꯥ ꯍꯥ ꯇꯣꯝꯕꯤ ꯁꯅꯥꯁꯤꯡꯅ ꯉꯁꯥꯏꯗꯩ ꯂꯩꯌꯦ ꯉꯁꯥꯏꯗꯩ ꯂꯩꯌꯦ ꯉꯁꯥꯏ ꯃꯥꯂꯨꯝ ꯂꯩ ꯉꯁꯥꯏꯗꯩ ꯅꯪ ꯑꯣꯟ ꯅꯪ ꯂꯩꯔꯥ ꯈꯪꯉꯤ ꯅꯪ ꯎꯁꯥꯀꯤꯔꯟ ꯅꯪ ꯑꯣ ꯁꯣꯔꯤ
ꯑꯣ ꯁꯣꯔꯤ ꯕ꯭ꯔꯦꯟꯗꯦ ꯑꯗꯩꯗꯤ ꯖꯣꯁꯤ ꯑꯣꯀ꯭ꯔꯝꯅ ꯀꯩ ꯆꯦꯛꯀ ꯁꯍꯔꯗ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯏꯇꯩ ꯆꯦꯆꯦ ꯑꯕꯨꯡꯉꯣ ꯑꯕꯦꯝꯃ ꯂꯣꯏ ꯎꯅꯤꯡꯉꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯅꯦ ꯖꯣꯁꯤ ꯀꯃꯦꯟ ꯄꯤꯗꯕꯩ ꯋꯥꯅꯤ ꯀꯥꯏ ꯍꯣꯏ 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 ꯅꯪ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯏꯕꯦꯝꯃ ꯅꯪ ꯈꯪꯉꯅꯤ ꯅꯪ ꯍꯣꯏ ꯑꯉꯥꯡ ꯅꯪ ꯉꯁꯥꯏ ꯂꯨꯝꯃ ꯂꯩꯔꯤꯃꯤꯗ꯭ꯔꯥ ꯍꯦꯁꯅꯥꯝꯅ ꯀꯩ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯅꯛꯅꯩ ꯅꯛꯅꯩ ꯍꯥꯏꯌꯦ ꯀꯣꯟꯊꯣꯛ ꯑꯣ ꯂꯩꯀꯥꯏ ꯍꯥꯏꯌꯦ ꯑꯣꯀꯦ ꯁꯅꯥꯁꯤꯅ ꯀꯃꯦꯟ ꯄꯤꯕ ꯋꯥꯕꯩ ꯇꯨꯃꯤꯟꯅ ꯇꯥꯅ ꯂꯩꯔꯤ ꯃꯤꯈꯩ ꯊꯣꯏꯕꯤꯁꯤꯅ ꯏꯅꯝꯃ ꯍꯌꯦꯡꯗꯤ ꯌꯥꯍꯧ ꯊꯦꯡ ꯌꯥꯔꯣꯏꯕꯣ ꯏꯪꯉꯀꯥꯟꯁꯤꯗ ꯃꯊꯥ ꯁꯥꯕꯅ ꯀꯩ ꯍꯥꯏꯕ ꯉꯟꯅ ꯍꯧꯅꯤ ꯈꯟꯕꯗ ꯍꯥꯏ ꯃꯊꯥ ꯁꯥꯕꯅ ꯉꯟꯅ ꯍꯧꯅꯤ ꯈꯟꯕꯗ ꯉꯁꯥꯏꯉꯩ ꯃꯤ ꯌꯥꯝꯃꯦ ꯉꯁꯥꯏꯉꯩ ꯃꯤ ꯌꯥꯝꯃꯝꯃꯦ ꯃꯤ ꯆꯅꯤ ꯀꯌꯥꯅꯣ ꯂꯩꯔꯝꯕꯅꯦ ꯊꯣꯏꯕꯤꯁꯤꯅ ꯊꯣꯏꯕꯤꯁꯤꯅ ꯍꯌꯦꯡ ꯀꯔꯤꯒꯤ ꯉꯟꯅ ꯍꯌꯦꯡ ꯀꯩꯒꯤ ꯍꯧꯗꯣꯏꯅꯣ ꯁꯅꯥ ꯅꯆꯦ ꯌꯦꯡꯉꯨꯗꯣ ꯋꯥ ꯋꯥ ꯆꯜꯂꯒ ꯑꯦꯜꯕꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯋꯥꯔꯦ ꯄꯥꯞꯀ ꯄꯨꯅꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯗ ꯍꯌꯦꯡ ꯂꯣꯏꯁꯤꯜꯂꯅꯤ ꯍꯌꯦꯡ ꯑꯦꯜꯕꯤ ꯊꯥꯔꯒ ꯆꯦ ꯉꯁꯤ ꯀꯦꯔꯦ ꯀꯥꯏꯌꯣ ꯀꯦꯗꯦꯍꯦ ꯑꯩ ꯀꯩꯁꯨꯝ ꯀꯦꯗꯦ ꯏꯕꯦꯝꯃ ꯉꯁꯥꯏ ꯁꯤꯜꯗ ꯆꯠꯂꯨꯕꯗꯒꯤ ꯃꯥꯏ ꯇꯥꯔꯦꯅ ꯃꯥꯏ ꯇꯥꯔꯒ ꯁꯤꯔꯝ ꯇꯩꯔꯤꯕ ꯑꯇꯩ ꯀꯔꯤꯝ ꯀꯦꯗꯦ ꯑꯩ ꯍꯌꯦꯡ ꯇꯧꯒꯦ ꯈꯜꯂꯤ ꯇꯧꯑꯣ ꯍꯌꯦꯡ ꯇꯧꯑꯣ ꯅꯪ ꯉꯁꯤ ꯇꯧꯗ꯭ꯔꯤꯗꯣ ꯅꯣꯏ ꯀꯩꯅꯣ ꯇꯧꯕꯩꯔꯕ ꯅꯪꯒꯤ ꯃꯥꯏ ꯀꯩꯅꯣꯗꯣ ꯀꯔꯝ ꯀꯥꯟꯗ ꯄꯥꯏꯔꯕ ꯑꯦꯜꯕꯤ ꯊꯥꯔꯝꯗꯥꯏꯗꯔ ꯅꯪꯅ ꯄꯥꯏꯔꯤꯗꯣ ꯍꯣꯏ ꯃꯥꯏ ꯁꯅꯥꯅ ꯊꯥꯔꯛꯄ ꯀꯩꯅꯣꯗꯣ ꯑꯦꯜꯕꯤ ꯇꯧꯔꯝꯗꯥꯏꯗ ꯄꯥꯔꯤꯅꯦ ꯃꯥꯒꯤꯗꯣ ꯅꯤꯡꯉꯣꯜ ꯀꯩꯕ ꯂꯥꯛꯇꯣꯏ ꯅꯤꯡꯉꯣꯜ ꯂꯥꯛꯇꯣꯏ ꯂꯩ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦ ꯑꯍꯟꯗꯣ ꯃꯄꯥꯝꯗ ꯂꯥꯛꯀꯅꯤꯌꯦ ꯑꯗꯨꯏ ꯍꯌꯦꯡꯗꯤ ꯃꯤꯅꯥꯏ ꯑꯣꯏꯗꯧꯔꯦ ꯑꯩ ꯍꯥꯏ ꯑꯣꯍꯣ ꯊꯕꯛ ꯅꯣꯝꯕꯒꯤ ꯅꯠꯇ꯭ꯔꯥ ꯑꯃꯤꯠ ꯂꯨꯋꯥꯡꯅ ꯀꯩ ꯇꯥꯃꯣ ꯑꯃꯗꯤ ꯏꯇꯩꯃꯕꯨ ꯀꯩꯕ ꯃꯥꯁꯄꯔꯥꯗꯒꯤ ꯅꯅꯥꯎꯅ ꯈꯨꯔꯨꯝꯖꯔꯤꯌꯦ ꯑꯣ ꯃꯁꯄꯔꯥꯗꯒꯤ ꯍꯥꯏꯔꯣ ꯃꯥꯁꯃꯔꯥꯒꯤ ꯑꯃꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯂꯨꯋꯥꯡ ꯀꯩ ꯁꯥꯒꯩꯅꯣ ꯃꯥꯁꯃꯔꯥꯒꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯗꯤ ꯃꯥꯁꯃꯔꯥꯗ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯌꯥꯝꯅ ꯂꯩꯀꯣ ꯁꯅꯥꯁꯦ ꯀꯃꯥꯏꯅ ꯏꯍꯟ ꯂꯧꯔꯦ ꯎꯝ ꯃꯥꯅ ꯇꯜꯂꯤꯁꯦ ꯎꯝ ꯏꯍꯜꯂꯁꯨ ꯀꯥꯟꯅꯔꯣꯏ ꯏꯔꯣꯏꯅꯦ ꯃꯥꯅ ꯏꯔꯣꯏ ꯁꯅꯥꯅ ꯍꯌꯦꯡ ꯄꯨꯡ ꯀꯌꯥ ꯊꯥꯗꯣꯏꯅꯣ ꯍꯌꯦꯡ ꯄꯨꯡ ꯀꯌꯥ ꯊꯥꯔꯛꯇꯣꯏꯅꯣꯕ ꯍꯨꯏꯔꯦꯝ ꯁꯥꯒꯩꯅꯦ ꯇꯥꯗꯣ ꯑꯩ ꯑꯣꯀꯦ ꯑꯣꯀꯦ ꯑꯣ ꯃꯥ ꯑꯩꯈꯣꯏꯅ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯦ ꯇꯥꯗꯣꯒꯥꯏ ꯀꯧꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯅ ꯍꯨꯏꯌꯥꯝ ꯍꯨꯏꯌꯥꯝ ꯁꯥꯒꯩ ꯂꯩꯕꯗꯣ ꯃꯥꯁꯃꯔꯥꯗ ꯑꯃꯤꯠ ꯑꯩ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯗꯥ ꯈꯪꯉꯝꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯗꯥ ꯌꯥꯝ ꯂꯥꯛꯑꯝꯕꯅꯦ ꯍꯥꯟꯅ ꯇꯥꯃꯣꯗꯣ ꯇꯨꯄꯤ ꯂꯧꯊꯣꯛꯑꯣ ꯍꯥꯏꯌꯨ ꯏꯇꯩꯃꯥ ꯇꯥꯃꯣꯁꯦ ꯏꯪꯉꯦ ꯇꯥꯃꯣꯁꯦ ꯌꯥꯝ ꯏꯪꯉꯦ ꯑꯩꯁꯨ ꯌꯥꯝ ꯏꯪꯉꯤꯅꯦ ꯏꯪꯕꯩꯗꯤ ꯑꯗꯩꯗꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯂꯩꯀꯥꯏꯁꯤꯕꯨ ꯑꯁ ꯃꯁꯤꯅ ꯆꯦ ꯆꯥꯡ ꯐꯥꯏꯜ ꯍꯥꯞꯆꯤꯟꯈ꯭ꯔꯕ ꯈꯪꯗꯦ ꯑꯃꯨꯛ ꯆꯪꯉꯛꯑꯦ ꯏꯕꯦꯝꯃ ꯅꯪ ꯁꯅꯥꯅ ꯀꯩ ꯑꯦꯅꯤ ꯇꯥꯏꯝ ꯐꯤꯛꯁ ꯂꯩꯇ꯭ꯔꯤ ꯑꯣ ꯑꯦꯅꯤ ꯇꯥꯏꯝ ꯍꯥꯏꯅ ꯅꯪ ꯑꯦꯅꯤ ꯇꯥꯏꯝꯅꯤ ꯃꯥꯒꯤ ꯄꯨꯡ 9 ꯅꯠꯇ꯭ꯔ 10ꯗ ꯊꯥꯔꯛꯑꯣ 9ꯗ ꯊꯥꯔꯛꯑꯣꯅ ꯊꯣꯏꯕꯤꯁꯅꯥꯅꯒ ꯏꯅꯝꯃ ꯃꯌꯥꯝ ꯀꯩꯕ ꯄꯪꯈ꯭ꯔꯕ ꯅꯤꯉꯣꯜꯅ ꯆꯥꯎꯕꯁꯦ ꯆꯥꯎꯈ꯭ꯔ ꯄꯣꯠꯅꯤ ꯆꯥꯎꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯨꯅꯤꯕꯣ ꯏꯕꯣ ꯂꯥꯛꯄꯒ ꯐꯝꯅ ꯂꯩꯗꯣꯏꯅꯤ ꯁꯨꯝ ꯀꯥꯟꯅꯗꯕꯗ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜ ꯑꯩꯈꯣꯏꯗ ꯇꯥꯏꯌꯦ ꯔꯖꯥ ꯃꯥꯏꯕꯝꯅ ꯀꯩ ꯍꯛꯀꯥꯝ ꯌꯥꯝ ꯆꯜꯂꯦꯀꯣ ꯃꯌꯥꯝ ꯑꯩ ꯐꯩꯖꯨꯞ ꯁꯨꯞꯄꯤꯁꯦ ꯌꯥꯝ ꯂꯨꯝꯅꯒ ꯁꯨꯞꯄ ꯃꯥꯟꯗ꯭ꯔꯥ ꯀꯩꯅꯣꯝ ꯌꯦꯡꯉꯨꯗꯣ ꯏꯁ ꯃꯥꯏ ꯑꯩ ꯐꯩꯖꯨꯞ ꯈꯨꯁꯨꯞꯁꯦ ꯌꯦꯡꯉꯨꯇꯨ ꯁꯤ ꯌꯥꯝ ꯁꯤꯁꯦ ꯄꯥꯄꯨ ꯈꯨꯁꯨꯞ ꯅꯠꯇ꯭ꯔꯕꯁꯦ ꯐꯩꯖꯨꯞꯀ ꯌꯥꯝ ꯂꯨꯝꯅ ꯕ꯭ꯂꯥꯡꯀꯦꯠꯀ ꯌꯥꯝ ꯂꯨꯝꯅꯒ ꯁꯨꯞꯄ ꯃꯥꯟꯗ꯭ꯔꯥ ꯇꯨ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯃꯨꯔꯇꯤꯅꯤ ꯑꯃꯤꯅꯥ ꯇꯥꯗꯣ ꯑꯩꯅꯗꯤ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯃꯨꯔꯇꯤ ꯇꯥꯃꯣ ꯑꯣꯏꯅꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯍꯨꯌꯥꯝ ꯁꯥꯒꯩꯗꯤ ꯌꯥꯝꯅ ꯂꯩ ꯍꯥꯏ ꯑꯗꯨꯅꯦ ꯑꯩꯗꯤ ꯃꯥꯁ ꯃꯔꯥꯗ ꯑꯩꯈꯣꯏꯒ ꯌꯥꯝ ꯉꯥ ꯇꯣꯏꯅ ꯍꯦꯟꯅꯩꯌꯦꯕꯀꯣ ꯂꯥꯛꯑꯝꯃꯦꯕ ꯍꯥꯟꯅ
ꯉꯥ ꯀꯩꯅꯣꯗ ꯍꯩꯅꯩꯌꯦ ꯑꯩꯈꯣꯏꯒꯁꯨ ꯌꯥꯝ ꯁꯥꯒꯩꯗꯣ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯀ꯭ꯂꯣꯖꯅꯤ ꯂꯕꯨꯡꯒꯣꯏꯗ ꯌꯥꯝ ꯇꯣꯏ ꯂꯥꯛꯑꯝꯃꯦꯕ ꯑꯩꯗꯤ ꯀꯣ ꯑꯩ ꯐꯩꯖꯨꯞꯀ ꯁꯨꯕꯁꯦ ꯃꯤꯅꯒ ꯌꯦꯡꯕꯗ ꯕ꯭ꯂꯥꯡꯀꯦꯠꯇꯒ ꯐꯖꯅ ꯁꯨꯕꯗ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯃꯨꯔꯇꯤꯅꯤꯗ ꯌꯥꯔꯦ ꯈꯪꯉꯦ ꯍꯥꯏꯕ ꯃꯤ ꯑꯗꯨꯝ ꯎꯠꯂ ꯂꯩꯌꯦ ꯀꯩꯅꯣ ꯁꯤꯕꯣ ꯌꯥꯝ ꯎꯠꯆꯅꯤꯡꯕꯖꯥꯠꯅꯤ ꯎꯠꯂꯔꯣꯏꯗꯨꯗꯤ ꯅꯥꯕꯨ ꯎꯁꯥꯀꯦꯔꯥ ꯅꯪ ꯅꯪꯗꯨꯗꯤ ꯃꯃꯥꯡꯗ ꯏꯪꯂꯒ ꯃꯅꯤꯡꯗ ꯍꯨꯃꯥꯡ ꯁꯧꯕ ꯃꯥꯜꯂꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯎꯁꯥꯀꯤꯔꯟꯅ ꯇꯥꯃꯣꯒ ꯏꯇꯩꯃꯒ ꯌꯥꯝ ꯅꯨꯡꯁꯤꯅꯩꯀꯣ ꯐꯨꯅꯁꯨ ꯐꯨꯅꯔꯤꯅꯤꯍꯦ ꯑꯩꯈꯣꯏꯅꯤꯁꯦ ꯅꯨꯡꯁꯤꯅꯕꯇ ꯅꯠꯇꯦ ꯍꯣꯏ ꯁꯅꯥ ꯉꯁꯥꯏ ꯅꯣꯏ ꯅꯦꯅꯦꯅ ꯍꯥꯏꯔꯛꯏꯕ ꯀꯩꯅꯣꯗꯣ ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯁꯥꯏꯅꯥꯁꯀꯤ ꯌꯦꯡꯕ ꯅꯨꯄꯥꯗꯣ ꯃꯅꯥꯇꯣꯟꯗ ꯏꯁꯤꯡ ꯀꯥꯝꯁꯤꯜꯂꯦ ꯍꯥꯏꯅꯤꯅꯦꯅ ꯍꯥꯏꯕ ꯍꯥ ꯑꯗꯣ ꯃꯅꯥꯇꯣꯟꯗ ꯏꯁꯤꯡ ꯀꯥꯝꯁꯤꯟꯗꯣꯏꯅꯦ ꯀꯗꯥꯏꯗꯩ ꯁꯥꯏꯅꯥꯁ ꯃꯁꯤꯅ ꯀꯥꯝꯗꯣꯏꯕ ꯈꯪꯗꯦ ꯏ ꯑꯗꯨꯑꯣꯏꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯃꯤꯠ 3 ꯀꯟꯇꯤꯅ꯭ꯌꯨ ꯌꯦꯡꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯑꯩ ꯎꯝ ꯑꯗꯨ ꯅꯤꯡꯊꯝꯊꯥꯗ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩ ꯆꯩꯅꯥꯄꯨꯗꯤ ꯅꯤꯡꯊꯝꯊꯥꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯣ ꯑꯗꯩꯗꯤ ꯆꯦ ꯑꯩꯅ ꯅꯨꯡꯁꯤꯕꯁꯨ ꯅꯪꯇꯅꯤ ꯆꯦ ꯋꯥ ꯑꯩꯅ ꯅꯨꯡꯁꯤꯕꯁꯨ ꯅꯪꯇꯅꯤ ꯍꯥꯏ ꯋꯥ ꯊꯦꯡꯀ꯭ꯌꯨ ꯄꯨꯁꯄꯥ ꯅꯨꯡꯁꯤꯕꯤ ꯑꯩꯅ ꯅꯨꯡꯁꯤꯕꯁꯨ ꯅꯪꯇꯅꯤ ꯀꯥꯏꯀꯣ ꯄꯨꯁꯄꯥ ꯍꯌꯦꯡ ꯋꯥꯆꯞꯇ ꯀ꯭ꯋꯥ ꯊꯥꯔꯛꯀꯦ ꯑꯣ ꯅꯇꯩꯅ ꯅꯪꯉꯣꯟ ꯂꯛꯅꯔ ꯂꯩꯔꯦꯀꯣ ꯑꯃꯤꯠ ꯑꯣꯖꯥ ꯃꯅꯤꯃꯣꯍꯟꯗꯣ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤꯍꯦ ꯍꯨꯌꯥꯝꯒꯤ ꯃꯅꯤꯃꯣꯍꯟꯗꯣ ꯑꯩꯒꯤꯗꯤ ꯀꯩꯅꯣꯅꯤ ꯏꯆꯥ ꯅꯨꯄꯥ ꯊꯣꯛꯑꯦ ꯃꯅꯤꯃꯣꯍꯟꯅ ꯑꯩꯉꯣꯟꯗ ꯈꯨꯔꯥ ꯀꯧꯗꯣꯏꯅꯦ ꯁꯥꯒꯩꯒꯤ ꯃꯤꯡ ꯆꯥꯎꯕ ꯀꯥꯏꯁꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯏꯅꯝꯃꯅ ꯂꯥꯎꯕꯗꯨꯗ ꯂꯣꯏꯔꯦ ꯄꯩꯁꯥ ꯇꯥꯍꯧꯔꯦ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯕꯗ ꯏꯅꯝꯃꯅ ꯀꯗꯥꯏꯗꯩ ꯄꯩꯁꯥꯅꯣꯅꯦ ꯑꯩ ꯍꯥꯏꯅ ꯆꯤꯡꯈꯠꯇꯅ ꯂꯥꯎꯕꯗꯣ ꯑꯣꯏꯃꯥ ꯑꯣꯏꯃꯥꯏ ꯃꯃꯥꯡꯒꯤ ꯄ꯭ꯔꯦꯡꯗ ꯃꯃꯥꯡꯗ ꯇꯧꯈꯤꯕꯗꯣ ꯅꯪꯅ ꯄ꯭ꯔꯦꯡ ꯇꯧꯈꯤꯕꯗꯣ ꯑꯩꯉꯣꯟꯗ ꯀꯩꯗꯤ ꯄꯩꯁꯥꯅꯣꯍꯦ ꯇꯧꯕꯗꯣ ꯎꯝ ꯎꯁꯥꯀꯤꯔꯟꯅ ꯀꯩꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯏꯄꯨꯔꯣꯏꯕꯗꯤ ꯌꯥꯝ ꯊꯨꯅ ꯁꯥꯎꯋꯤ ꯍꯥꯏꯗꯕꯅꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯎꯁꯥꯀꯤꯔꯟ ꯀꯩ ꯍꯥꯏꯅꯣ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯣ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯌꯥꯝ ꯊꯨꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯃꯥꯜꯂꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯑꯩꯗꯤ ꯈꯪꯕꯗ ꯐꯣꯟ ꯄꯥꯏꯊꯣꯛꯏ ꯑꯍꯥꯟꯕ ꯌꯦꯡꯕꯗꯨꯗ ꯑꯗꯨꯗꯣ ꯅꯠꯇ꯭ꯔꯥ ꯑꯩꯁꯨ ꯀꯃꯥꯏꯅ ꯂꯥꯎꯈꯤꯅꯣꯒ ꯈꯪꯍꯧꯗꯦ ꯑꯩꯈꯣꯏꯗꯥꯒꯤ ꯑꯗꯩꯗꯤ ꯃꯑꯣꯡ ꯀꯗꯔꯗꯨꯒ ꯁꯅꯥꯁꯤꯡꯅ ꯀꯩꯕ ꯆꯦꯗ ꯅꯨꯡꯁꯤꯔꯗꯤ ꯁꯨꯄꯔ ꯆꯥꯠ ꯊꯥꯖꯤꯜꯂꯧ ꯍꯔꯥꯎꯅꯕ ꯅꯪ ꯍꯥꯟꯅ ꯈꯨꯂꯪꯈꯥ ꯇꯧꯔꯛꯎꯅ ꯃꯥꯏ ꯊꯥꯔꯛꯑꯦ ꯅꯍꯥꯟ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯍꯥꯏꯅꯨꯅꯦ ꯅꯠꯇ꯭ꯔꯥ ꯁꯅꯥ ꯅꯍꯥꯟ ꯏꯅꯥꯎꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯃꯤ 500 ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯤꯁꯦ ꯃꯥꯅ ꯂꯨꯄꯥ 500 ꯃꯤ 500 ꯅꯠꯇꯦ ꯃꯤ 2,200 ꯂꯤꯁꯤꯡ ꯃꯈꯥꯏꯅꯤ 500 ꯅꯠꯇꯦ ꯃꯤ 2,200 ꯃꯈꯥꯏꯅꯤ ꯃꯥꯅ ꯑꯩꯒꯤ ꯄꯤꯕꯤꯔꯤꯕ ꯑꯗꯨꯁꯨ ꯏꯀꯥꯏ ꯈꯪꯗꯕ ꯅꯪꯅ ꯏꯀꯥꯏ ꯈꯪꯗꯕꯗꯒꯤ ꯑꯗꯨꯁꯨ ꯅꯪꯅ ꯍꯥꯏꯖꯤꯜꯂꯨꯗꯅ ꯀꯗꯥꯏꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯝ ꯐꯖꯩ ꯏꯅꯝꯃ ꯏꯃꯨꯡꯗꯩ ꯂꯥꯎꯔꯛꯄꯗꯣ ꯃꯤꯍꯨꯟꯒ ꯁꯦꯠꯂꯦꯍꯦ ꯍꯥꯏ ꯍꯥꯏꯅꯨꯅꯦ ꯁꯅꯥꯅ ꯍꯥꯏꯅꯨꯅꯦ ꯍꯥꯏ ꯅꯠꯇꯦ ꯍꯥꯏꯕ ꯁꯨꯝ ꯅꯨꯡꯁꯤꯌꯦꯕ ꯌꯥꯝꯅ ꯅꯕꯥꯏꯅ ꯀꯗꯥꯏꯗꯒꯤ ꯃꯤ ꯍꯥꯏꯖꯤꯜꯂꯨꯗꯅ ꯇꯥꯅꯤ ꯃꯤ ꯇꯥꯍꯟꯕ ꯌꯥꯗꯕꯅꯤ ꯅꯠꯇ꯭ꯔꯥ ꯁꯤꯀ꯭ꯔꯦꯠꯅꯦꯕ ꯔꯖꯥꯅ ꯀꯩꯕ ꯑꯅꯧꯕ ꯍꯀꯥꯝ ꯌꯥꯝ ꯆꯜꯂꯦ ꯍꯥꯏ ꯅꯦꯅꯦꯗꯣ ꯉꯁꯥꯏ ꯊꯑꯣꯏꯅ ꯆꯠꯂꯨꯔꯤꯅꯦ ꯑꯩꯈꯣꯏꯗ ꯃꯤꯗꯣ ꯎꯅꯕꯒꯤ ꯑꯣ ꯑꯗ ꯆꯠꯂꯨꯔꯒ ꯅꯪꯒ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯗ꯭ꯔꯣ ꯉꯁꯥꯏ ꯑꯩ ꯑꯗꯣ ꯇꯥꯍꯧꯗ꯭ꯔꯦ ꯂꯝꯕꯤ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯦꯅꯦꯅ ꯐꯣꯟ ꯇꯧꯔꯛꯏ ꯃꯥ ꯇꯝꯅꯤꯡꯕꯅꯤꯅ ꯇꯝꯃꯛꯏꯅꯦ ꯅꯦꯅꯦꯁꯤ ꯌꯥꯝ ꯋꯥꯕꯤꯔꯦꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅ ꯅꯦꯅꯦꯁꯦ ꯑꯁꯦꯡꯕ ꯔꯖꯥꯅ ꯀꯩꯅꯣ ꯍꯥꯏꯔꯦ ꯃꯣꯅꯤꯀꯥꯅ ꯀꯩꯕ ꯑꯩꯗꯤ ꯂꯥꯏꯐꯀ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏ ꯃꯣꯅꯤꯀꯥ ꯀꯩꯖꯥꯡ ꯀꯩꯅꯣ ꯆꯥꯔꯛꯀꯦ ꯇꯧꯔꯦ ꯃꯥꯏ ꯅꯨꯄꯤꯗꯣ ꯎꯝ ꯌꯦꯡꯕ ꯃꯤꯗꯣ ꯀꯩꯅꯣꯅꯦ ꯃꯪꯇꯥꯛꯁꯨ ꯌꯥꯎꯔꯦ ꯈꯪꯕ꯭ꯔꯥ ꯎꯝ ꯑꯗꯣ ꯌꯦꯡꯉꯨꯕ ꯃꯤꯗꯨꯅ ꯍꯥꯏꯌꯦ ꯈꯪꯕ꯭ꯔꯥ ꯀꯥꯟꯅꯕꯝ ꯈꯪꯗꯦ ꯍꯧꯔꯛꯄ ꯅꯥꯏꯌꯦ ꯎꯝ ꯍꯧꯔꯛꯄ ꯅꯥꯏꯗꯤ ꯀꯩ ꯀꯥꯟꯅꯩ ꯌꯦꯡꯉꯨꯕꯒꯤ ꯑꯦꯛꯖꯥꯝ ꯂꯥꯞꯅꯗꯒꯤ ꯆꯠꯄ ꯑꯗꯨꯁꯨ ꯖꯥꯔꯤꯕꯣꯟ ꯇꯥꯟ ꯆꯠꯂꯒ ꯐꯩ ꯑꯩꯗꯤ ꯆꯠꯂꯒꯦꯕ ꯎꯝ ꯑꯗꯨ ꯅꯨꯃꯤꯠ 2 ꯆꯠꯄ ꯃꯊꯧ ꯇꯥꯏꯌꯦ ꯀꯅꯥ ꯆꯠꯇꯣꯏꯅꯣ ꯑꯗꯨꯗꯤ ꯑꯗꯨꯅꯤꯕ ꯑꯗꯨꯁꯨ ꯃꯅꯥꯇꯣꯟꯗ ꯏꯁꯤꯡ ꯀꯥꯞꯁꯤꯜꯂꯛꯏꯅꯦ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯣꯏ ꯑꯩ
ꯂꯦꯝꯕꯨꯝ ꯃꯍꯤ ꯑꯝꯇ ꯍꯥꯞꯄꯨꯗꯤ ꯍꯥꯏꯅꯕꯅꯤꯀꯣ ꯔꯥꯖꯥ ꯃꯥꯏꯕꯝꯅ ꯀꯔꯤ ꯂꯝꯅꯣ ꯀꯁꯥꯔꯅꯦ ꯀꯁꯥꯔꯅꯦ ꯔꯥꯖꯥ ꯊꯣꯏꯕꯤꯆꯥꯅꯅ ꯀꯁꯥꯔꯗꯒꯤꯅꯦ ꯏꯅꯝꯃ ꯑꯃꯨꯛ ꯂꯥꯛꯀꯦ ꯉꯥꯏꯈꯣ ꯉꯁꯤꯗꯤ ꯑꯣꯀꯦ ꯑꯣꯀꯦ ꯊꯣꯏꯕꯤꯆꯥꯅ ꯉꯁꯤꯗꯤ ꯕ꯭ꯂꯨ ꯁꯨꯠꯀ ꯇꯧꯅꯩꯀꯣ ꯃꯤ ꯃꯆꯥꯗꯤ ꯅꯪ ꯎꯅꯤ ꯉꯁꯥꯏꯗꯤ ꯀꯅꯥꯝ ꯍꯥꯏꯔꯛꯇꯦ ꯅꯪ ꯎꯅꯤ ꯑꯉꯥꯡ ꯅꯪ ꯅꯃꯤꯠ ꯊꯧꯏ ꯃꯥ ꯉꯁꯥꯏꯗꯩ ꯐꯣꯂꯣ ꯇꯧꯔꯦ ꯑꯩꯈꯣꯏꯕꯥꯅꯤꯗ ꯑꯉꯥꯡ ꯅꯪ ꯇꯨ ꯑꯩꯁꯨ ꯆꯁꯃꯥꯒꯤ ꯐꯨꯔꯤꯠꯁꯦ ꯕ꯭ꯂꯨꯅꯤ ꯇꯨ ꯆꯁꯃꯥꯒꯤ ꯃꯆꯩꯁꯦ ꯕ꯭ꯂꯨꯅꯤ ꯇꯨ ꯕ꯭ꯂꯨ ꯐꯧ ꯃꯥꯟꯅꯩꯁꯦ ꯆꯁꯃꯥꯒꯤ ꯎꯔꯕ ꯀꯩꯅꯣꯁꯤꯒ ꯃꯥꯟꯅꯩꯁꯦ ꯎꯗ꯭ꯔꯣ ꯄꯨꯁꯄꯥ ꯑꯗꯩꯗꯤ ꯍꯪꯒꯥꯝ ꯆꯥꯏꯑ ꯅꯣꯏꯗꯤ ꯑꯩꯈꯣꯏꯗꯤ ꯏꯔꯣꯝꯕ ꯆꯥꯏꯑ ꯄꯨꯁꯄꯥꯅ ꯀꯩꯕ ꯍꯧꯖꯤꯛ ꯑꯩ ꯈꯨꯃꯟꯒꯤ ꯃꯀꯣꯛ ꯍꯥꯡꯕ ꯍꯧꯔꯅꯤꯔ ꯍꯧꯔꯣ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯈꯔ ꯁꯠꯇꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯄꯨꯁꯄꯥ ꯃꯥꯏꯕꯝꯅ ꯄꯨꯁꯄꯥꯗꯤ ꯍꯥꯡꯕ ꯍꯩꯕꯅꯤꯀꯣ ꯑꯩ ꯏꯝꯐꯥꯜꯗꯩꯅꯦ ꯑꯣꯀꯦ ꯑꯣꯀꯦ ꯄꯨꯁꯄꯥꯅ ꯀꯩꯕ ꯃꯤꯁꯧ ꯆꯪꯉꯣ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯅꯪꯅꯦ ꯑꯉꯥꯡ ꯅꯪ ꯑꯩꯕꯨꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜ ꯇꯧꯃꯦ ꯄꯨꯡ ꯀꯌꯥ ꯍꯧꯒꯠꯒꯦ ꯅꯪ ꯄꯨꯡ 3:30 ꯍꯧꯒꯠꯇ꯭ꯔꯕ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3:30 ꯍꯧꯒꯠꯇꯅ ꯅꯪꯅ ꯅꯁꯥ ꯅꯎ ꯁꯦꯡꯗꯣꯛꯎꯗ꯭ꯔꯕ ꯅꯪ ꯌꯦꯡꯉ ꯑꯩ ꯈꯪ ꯃꯤꯁꯧ ꯆꯪꯉꯣ ꯍꯥꯏꯁꯦ ꯀꯩꯅꯣꯗ ꯃꯤꯅꯨ ꯆꯪꯕꯗꯣ ꯑꯣ ꯃꯤꯁꯧ ꯆꯪꯉꯣ ꯃꯤꯅꯨ ꯆꯪꯕ ꯍꯥꯏꯅꯕ꯭ꯔꯣ ꯇꯨꯃ ꯑꯣꯍꯣ ꯂꯣꯟ ꯈꯪꯍꯟꯗꯦ ꯂꯣꯟ ꯐꯥꯎꯅꯗ꯭ꯔꯤꯁꯔꯕ ꯄꯨꯁꯄꯥ ꯃꯤꯁꯧ ꯍꯥꯏꯁꯦ ꯈꯪꯍꯟꯗ꯭ꯔꯤꯁꯦ ꯌꯦꯡꯉꯨ ꯃꯥ ꯃꯤꯁꯧ ꯆꯪꯉꯣ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯍꯥꯏꯁꯦ ꯑꯩ ꯈꯜꯂꯤꯁꯦ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯅ ꯈꯜꯂꯤꯅꯦꯕ ꯑꯩꯈꯣꯏ ꯑꯗꯨ ꯗꯥꯗ ꯍꯪꯉꯤ ꯋꯥꯗꯤ ꯈꯪꯉꯤꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣꯟꯁꯦ ꯗꯥꯅ ꯂꯣꯏ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯀꯩꯅꯣ ꯑꯩ ꯑꯗꯨꯗꯨꯅ ꯆꯍꯤ 9 ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯕꯨ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯅ ꯆꯦꯅꯦꯜ ꯍꯥꯡꯉꯤꯁꯦ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯖꯩꯑꯕ ꯀꯩ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯦꯡꯉꯒ ꯑꯩ ꯂꯣꯟ ꯐꯥꯎꯅꯕ ꯉꯝꯗꯕ ꯃꯌꯥꯝ ꯂꯩꯗꯅ ꯈꯪꯗꯕ ꯃꯌꯥꯝ ꯂꯩꯗꯅ ꯑꯩꯅ ꯈꯪꯗꯕꯗꯣ ꯃꯣꯏ ꯉꯥꯡꯕꯗ ꯅꯪꯉꯣꯟꯗ ꯍꯪꯉ ꯅꯪ ꯂꯣꯏ ꯇꯥꯛꯄꯩꯅ ꯈꯪꯉꯦꯕ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁꯦꯡꯕ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯊꯦꯡꯖꯜꯂꯛꯑꯅꯨ ꯏꯕꯦꯝꯃ ꯈꯤꯇꯪ ꯂꯥꯞ ꯂꯩꯌꯨ ꯑꯁꯦꯡꯕ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯂꯣꯟꯒ ꯑꯩꯈꯣꯏ ꯂꯣꯟꯒꯁꯦ ꯈꯇꯪ ꯈꯔ ꯈꯦꯠꯅꯩꯑꯕ ꯃꯣꯅꯤꯀꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯥꯅꯥ ꯊꯣꯛꯈ꯭ꯔꯕ ꯁꯅꯥ ꯂꯩꯔꯝꯒꯅꯤ ꯃꯥꯏ ꯆꯦꯅꯦꯜꯗꯣ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯒꯦ ꯇꯧꯕꯅꯤꯗ ꯁꯅꯥ ꯂꯩꯔꯤꯕ ꯁꯨꯄ꯭ꯔꯤꯌꯥꯒꯤꯁꯨ ꯇꯧꯕꯤꯒꯦ ꯇꯧꯔꯒ ꯁꯨꯄ꯭ꯔꯤꯌꯥ ꯆꯠꯄꯅ ꯍꯥꯜꯂꯝꯃꯦ ꯁꯨꯕꯦꯠ ꯇꯝꯅꯕꯒ ꯅꯪꯍꯧꯗ꯭ꯔꯤ ꯃꯥ ꯇꯝꯅꯕꯒ ꯂꯥꯛꯄꯒ ꯅꯪꯍꯧꯗꯦ ꯃꯥ ꯂꯥꯛꯑꯝꯃꯤꯗꯣ ꯉꯍꯥꯛꯇꯪꯗꯅꯤ ꯃꯌꯥꯝ ꯁꯤꯗ ꯍꯧꯖꯤꯛꯋꯥꯏꯗ ꯆꯪꯉꯝꯕ ꯁꯅꯥꯁꯤꯡꯉꯥꯏ ꯂꯩꯕꯗꯣ ꯈꯪꯉꯝꯕꯅꯤꯗ ꯁꯅꯥ ꯈꯪꯗꯕ ꯌꯥꯎꯔꯝꯃꯔꯣꯏꯗ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯁꯤꯡꯁꯦ ꯂꯩꯌꯦ ꯂꯩꯌꯦ ꯃꯌꯥꯝ ꯇꯨ ꯁꯤꯗ ꯁꯅꯥꯁꯤꯡ ꯑꯣꯏꯅ ꯊꯣꯛꯂꯛꯏꯁꯦ ꯉꯁꯪ ꯉꯥꯡꯕ ꯐꯤ ꯁꯥꯔꯤ ꯁꯦꯠꯂ ꯊꯣꯛꯂꯛꯏꯁꯦ ꯉꯁꯪ ꯉꯥꯡꯕ ꯉꯁꯪ ꯉꯥꯡꯕ ꯁꯦꯠꯂ ꯊꯣꯛꯂꯛꯏꯁꯦ ꯃꯥꯏ ꯆꯦꯅꯦꯜ ꯂꯩꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯌꯥꯝ 10K ꯌꯧꯗ꯭ꯔꯣꯕꯅꯦꯕ ꯈꯤꯇꯪꯗꯤ ꯌꯥꯜꯂ ꯂꯩꯔꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯝꯇꯪꯗꯤ 10K ꯌꯧꯍꯜꯂꯁꯦꯕ ꯀꯩꯗꯧꯕꯩꯅꯣ ꯈꯪꯕ 10K ꯌꯧꯔꯒ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯒꯤꯕꯑꯋꯦ ꯒꯤꯞ ꯑꯦꯋꯦ ꯇꯧꯗꯣꯏꯅꯦꯕ ꯍꯥꯏꯒ꯭ꯔꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯁꯅꯥ ꯂꯪꯅꯕ ꯍꯥꯏꯅ ꯍꯥꯠꯂꯦ ꯏꯕꯦꯝꯃ ꯅꯪ ꯃꯌꯥꯝ ꯌꯥꯝ ꯊꯨꯅ ꯁꯅꯥꯁꯦ 10K ꯌꯧꯍꯜꯂꯁꯤ ꯑꯗꯨꯒ ꯒꯤꯐ ꯑꯦꯋꯦꯗ ꯂꯨꯄꯥ 2,000 ꯇꯥꯕ ꯒꯤꯐ ꯑꯃ ꯃꯥꯅ ꯇꯧꯗꯣꯔꯤ 2,000 ꯇꯥꯕ ꯒꯤꯐ ꯑꯃ ꯁꯤꯔꯦꯗ ꯇꯧꯔꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯁꯅꯥꯁꯤꯡ ꯑꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯒꯤꯐ ꯑꯦꯋꯦꯁꯦ ꯇꯧꯕ ꯃꯇꯝꯗ ꯐꯥꯎꯕ ꯃꯤꯗꯨꯗ ꯃꯅꯨꯡꯗ ꯀꯔꯤꯝ ꯌꯥꯎꯔꯛꯇ꯭ꯔꯁꯨ ꯂꯨꯄꯥ 2,000ꯒꯤ ꯕꯣꯛꯁ ꯑꯃꯗꯤ ꯂꯥꯛꯀꯅꯤ ꯂꯨꯄꯥ 2,000 ꯇꯥꯕ ꯕꯣꯛꯁ ꯑꯃ ꯂꯥꯛꯀꯅꯤ ꯃꯌꯥꯝ ꯁꯅꯥꯅ ꯍꯥ 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 ꯇꯧꯈꯔꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯎꯏꯌꯦ ꯔꯥꯖꯥꯅ ꯏꯝꯐꯥꯜꯗ ꯂꯩꯕ꯭ꯔꯣ ꯂꯩꯇꯦꯌꯦ ꯏꯝꯐꯥꯜꯗ ꯑꯩꯈꯣꯏ ꯀꯁꯥꯔꯗꯒꯤꯅꯦ ꯁꯅꯥ 10K ꯑꯝꯇ ꯌꯧꯍꯜꯂꯁꯤ ꯃꯌꯥꯝ ꯒꯤꯐ ꯑꯦꯋꯦ ꯄꯥꯝꯗ꯭ꯔꯣ ꯂꯨꯄꯥ 2,000ꯒꯤ ꯒꯤꯐ ꯄꯥꯝꯗ꯭ꯔꯣ 2,000ꯒꯤ ꯒꯤꯐ ꯕꯣꯛꯁ ꯃꯅꯨꯡꯗ ꯌꯥꯎꯕ ꯌꯥꯎꯗꯕꯩꯗꯤ ꯑꯩ ꯒꯦꯔꯦꯟꯇꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯕꯣꯛꯁꯇꯣ ꯕꯣꯛꯁꯇꯣ ꯕꯣꯛꯁ ꯂꯨꯄꯥ 2,000 ꯇꯥꯕ ꯕꯣꯛꯁ ꯃꯌꯥꯝ ꯁꯅꯥꯒꯤ 10K ꯌꯧꯗ꯭ꯔꯣꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯁꯟꯕꯤꯌꯣ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤꯀꯣ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯉꯥꯉꯣꯝ ꯅꯤꯡꯊꯧꯖꯝ ꯃꯟꯖꯨꯅ ꯍꯥ ꯍꯥ ꯅꯤꯡꯊꯧꯖꯝꯅ ꯀꯩꯕ ꯀꯀꯥꯅ ꯀꯀꯥꯅ ꯅꯨꯄꯤ ꯁꯥꯕꯗꯣ ꯍꯧꯖꯤꯛꯇ ꯌꯦꯡꯕ ꯂꯣꯏꯕꯇ ꯉꯥꯏꯔꯤ ꯅꯣꯛꯄꯗ ꯁꯤꯔꯦ ꯀꯀꯥꯒꯤ ꯃꯑꯣꯡꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯀꯀꯥꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯅꯦꯅꯦꯁꯨ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯂꯥꯟꯅꯗꯤ ꯂꯧꯕꯤꯅꯨꯀꯣ ꯂꯥꯟ ꯃꯔꯛꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯄꯣꯊꯥꯕꯒꯤ ꯀꯩꯅꯣ ꯇꯧꯖꯕꯅꯤꯀꯣ ꯑꯃꯁꯨ ꯂꯥꯛꯑꯦ ꯆꯟꯕꯤꯆꯅꯨ ꯂꯥꯛꯑꯦ ꯆꯟꯕꯤ ꯑꯩ ꯂꯥꯛꯑꯦ ꯆꯅꯨ ꯆꯦ ꯃꯌꯥꯝꯁꯦ ꯂꯥꯎꯔꯦ ꯆꯪꯉꯛꯏꯕꯁꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯃꯁꯤꯁꯨ 10K ꯌꯧꯗ꯭ꯔꯣꯕꯅꯤ ꯃꯌꯥꯝ ꯃꯥ 5,000 ꯇꯥꯕ ꯒꯤꯐ ꯀꯩꯅꯣ ꯇꯧꯔꯦ ꯃꯥ ꯊꯃꯣꯏ ꯌꯥꯝꯅ ꯇꯤꯡꯕꯅꯤ ꯍꯥꯏꯈꯤꯕ ꯇꯧꯕꯅꯤ ꯂꯥꯛꯏꯕ ꯃꯤꯁꯤꯅ ꯃꯥꯅ ꯀꯩ 10K ꯌꯧꯕꯒ ꯒꯤꯐ ꯑꯦꯋꯦ ꯇꯧꯅꯤ 5,000 ꯇꯥꯕ ꯆꯟꯕꯤꯖꯅꯨ ꯍꯥꯏ ꯆꯟꯗꯤ ꯂꯥꯛꯄꯁꯦ ꯆꯅꯨꯁꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯣ ꯃꯥꯁꯨ 10K ꯌꯧꯔꯀꯥꯟꯗꯒꯤ ꯒꯤꯐ ꯇꯧꯅꯤ ꯍꯥꯏꯕꯅꯤ ꯃꯣꯏꯅ ꯍꯥꯏꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯅꯦ ꯅꯝꯅ ꯍꯦꯛ ꯒꯤꯐ ꯑꯦꯋꯦ ꯇꯧꯍꯟꯗꯣꯔꯦ
ꯃꯣꯏ ꯑꯅꯤ ꯑꯝꯇ ꯍꯥꯏꯖꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯁꯤꯅ ꯍꯦꯛ ꯍꯥꯏꯔꯤꯅꯦꯕ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯇꯧꯔꯒꯦ ꯁꯅꯥꯁꯤꯡ ꯑꯗꯨꯗꯨ ꯈꯨꯔꯝꯕꯒ ꯍꯧꯔꯛꯑꯦ ꯑꯗꯨ ꯃꯥ ꯁꯣꯏꯗꯅ ꯇꯧꯔꯛꯑꯅꯤꯗꯣ ꯍꯥꯏꯌꯦꯗꯣ ꯅꯝꯅ ꯍꯦꯛ ꯒꯤꯞ ꯑꯦꯋꯦ ꯇꯧꯍꯟꯗꯣꯔꯦ ꯍꯥꯏꯁꯦ ꯅꯝꯗꯅ ꯍꯦꯛ ꯇꯧꯍꯟꯗꯣꯔꯦ ꯍꯥꯏꯁꯦ ꯃꯥ ꯅꯍꯥꯟꯉꯩ ꯇꯧꯒꯦꯅ ꯈꯟꯕ ꯂꯩꯖꯕꯅꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯒꯤ ꯃꯥ ꯇꯧꯔꯅꯤ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯟꯕꯤ ꯆꯅꯨ ꯍꯥꯏꯅ ꯂꯥꯛꯏꯁꯦ ꯃꯥꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯃꯥꯁꯨ ꯂꯨꯄꯥ 5,000 ꯇꯥꯕ ꯒꯤꯐꯅꯤ ꯃꯌꯥꯝ ꯆꯟꯕꯤ ꯆꯅꯨꯅ ꯍꯌꯦꯡ ꯍꯦꯛ 10K ꯆꯥꯕꯒ ꯌꯧꯕꯒ ꯃꯥ ꯒꯤꯞ ꯑꯦꯋꯦ ꯇꯧꯔꯛꯇꯣꯏꯅꯤ ꯇꯧꯊꯣꯛꯀꯦ ꯌꯧꯗ ꯌꯧꯍꯟꯈꯤ ꯁꯅꯨ ꯍꯥꯏ ꯑꯗꯨꯅꯦ ꯌꯧꯔꯛꯈꯤꯁꯅꯨ ꯍꯥꯏꯕꯀꯣ ꯉꯥꯉꯣꯝ ꯊꯥꯡꯃꯩꯕꯟꯅ ꯀꯩꯕ ꯁꯟ ꯑꯦꯜꯕꯤ ꯂꯥꯛꯄ ꯎꯗꯦ ꯆꯟꯕꯤ ꯆꯅꯨ ꯂꯩꯁꯤꯗꯤ ꯆꯟꯕꯤ ꯆꯅꯨ ꯍꯥꯏꯅ ꯃꯥꯒꯤ ꯑꯦꯜ ꯕꯤ ꯂꯥꯛꯄ ꯑꯣꯏꯅꯥꯝ ꯎꯗꯦ ꯑꯣ ꯍꯥꯏꯔꯝꯒꯅꯤ ꯑꯦꯜꯕꯤ ꯂꯥꯛꯄ ꯎꯗꯦꯔ ꯑꯣꯀꯦ ꯃꯥ ꯉꯁꯤ ꯂꯥꯛꯑꯝꯃꯔꯣꯏꯗꯅꯅꯤ ꯑꯣꯏꯅꯥꯝ ꯊꯥꯖꯅ ꯀꯀꯥꯒ ꯅꯦꯅꯦꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩꯌꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯆꯟꯕꯤꯅ ꯀꯩꯕ ꯇꯧꯊꯣꯛꯀꯦ ꯌꯧꯗ ꯌꯧꯗꯅ ꯃꯗꯩ ꯃꯣꯅꯤꯀꯥ ꯃꯥꯏꯕꯝ ꯀꯩꯕ ꯃꯣꯅꯤꯀꯥꯅ ꯀꯩꯕ ꯂꯥꯟꯅ ꯃꯔꯣꯜ ꯑꯃ ꯀꯟꯕꯅꯦ ꯀꯀꯥꯅ ꯃꯔꯣꯜ ꯑꯃ ꯀꯥꯡꯁꯤꯅ ꯃꯔꯣꯜ ꯈꯤꯡ ꯑꯃ ꯈꯤꯡꯕꯅꯦ ꯂꯥꯟ ꯅꯣꯏ ꯑꯅꯤꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯉꯥꯏꯕꯅꯤ ꯎꯝ ꯑꯗꯨꯅꯤꯅꯦ ꯆꯟꯕꯤ ꯂꯣꯏꯔꯦ ꯆꯟꯕꯤ 5,000ꯒ ꯍꯥꯏꯈ꯭ꯔꯦ ꯏꯕꯦꯝꯃ ꯅꯕꯥꯏꯅ ꯅꯣꯛꯁꯤꯅꯤ ꯁꯅꯥꯕꯨꯗꯤ ꯌꯥꯝ ꯍꯥꯏꯕꯤꯔꯔꯣꯏꯗ ꯃꯥꯗꯤ ꯍꯟꯗꯛ ꯗꯣꯅꯦꯠꯁꯨ ꯌꯥꯝ ꯊꯣꯏꯕꯤ ꯇꯧꯈ꯭ꯔꯕꯅꯤꯅꯀꯣ ꯂꯨꯄꯥ ꯁꯅꯥꯅ 2,000 ꯑꯣꯏꯍꯜꯂꯦ ꯃꯥ ꯏꯅꯝꯃ ꯑꯩꯗꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯃꯟꯗꯅ ꯀꯞꯅꯤꯡꯉꯦꯗ ꯀꯩꯕ ꯈꯜꯂꯨꯕꯅ ꯑꯃ ꯇꯧꯔꯛꯄꯅ ꯑꯃ ꯄꯦꯜꯂꯦ ꯑꯩ ꯍꯥꯏ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯊꯣꯏꯕꯤꯁꯅꯥ ꯑꯗꯩꯗꯤ ꯀꯩꯕ ꯆꯟꯕꯤ ꯆꯅꯨꯅ ꯀꯩꯕ ꯊꯣꯏꯕꯤꯁꯅꯥ ꯀꯩ ꯂꯩꯔꯒꯦ ꯑꯩ ꯉꯥꯏꯍꯥꯛ ꯂꯥꯛꯂꯝꯃꯤ ꯌꯥꯝ ꯀꯨꯏꯗꯦ ꯃꯩ ꯃꯦꯂꯥ ꯃꯦꯂꯥ ꯀꯣꯏꯔꯨꯔꯦ ꯀꯣꯏꯔꯨꯔꯦ ꯉꯥꯉꯣꯟ ꯀꯩꯅꯣ ꯊꯥꯡꯃꯩꯕꯟ ꯑꯣ ꯉꯥꯉꯣꯝ ꯊꯥꯡꯃꯩꯕꯟ ꯊꯥꯡꯃꯩꯕꯟ ꯍꯥꯏꯕ ꯑꯣ ꯆꯟꯕꯤ ꯆꯅꯨ ꯃꯦꯂꯥ ꯍꯥ ꯍꯥ ꯇꯧꯔꯤꯕꯣꯔꯦ ꯅꯣꯏꯗꯨꯒ ꯃꯌꯥꯝ ꯁꯅꯥꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯖꯤꯄꯤ ꯂꯤꯡ ꯀꯩꯅꯣ ꯑꯃꯈꯛ ꯁꯤꯌꯥꯔ ꯇꯧꯔꯛꯄꯅꯤꯀꯣ ꯉꯁꯤ ꯑꯗꯨꯗ ꯑꯝꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯅꯦ ꯃꯌꯥꯝ ꯑꯉꯝ ꯑꯉꯝꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯩꯗꯤ ꯉꯥꯉꯣꯝ ꯀꯩꯔꯝꯕ ꯆꯟ ꯍꯥꯏ ꯁꯤꯜꯚꯥꯅ ꯀꯩꯕ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯉꯁꯤ ꯑꯍꯥꯟꯕ ꯌꯦꯡꯖꯕꯅꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯌꯦ ꯌꯦꯡꯕ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯊꯦꯡꯀ꯭ꯌꯨ ꯁꯤꯜꯚꯥ ꯁꯤꯜꯚꯤꯌꯥ ꯍꯥꯏꯔꯣ ꯁꯤꯜꯚꯤꯌꯥ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯀꯤꯡꯀꯣꯡꯗꯣ ꯚꯤꯗꯤꯑꯣ ꯁꯦꯝꯍꯜꯂꯒꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯤꯕ ꯃꯥꯅ ꯍꯥ ꯀꯤꯡꯀꯣꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯍꯜꯂꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯤ ꯃꯥꯅ ꯀꯩꯗꯧꯔꯝꯃꯤꯅꯣ ꯀꯩꯗꯧꯔꯖꯥꯠꯅꯣ ꯃꯥꯅ ꯀꯩꯗꯧꯔꯝꯃꯤꯅꯣ ꯒꯦꯠ ꯁꯤꯁꯅ ꯀꯩꯕ ꯒꯣꯜꯃꯦꯠꯁ ꯑꯣꯀꯦ ꯑꯗꯩꯗꯤ ꯁꯥꯄꯝ ꯈꯨꯃꯟ ꯆꯦ ꯈꯨꯃꯟ ꯑꯩꯒꯤ ꯁꯕ 900 ꯌꯧꯒꯗꯕ ꯀꯩ ꯒꯤꯐ ꯄꯤꯔꯛꯀꯅꯤ ꯑꯗꯨꯗꯤ ꯅꯪꯅ ꯌꯧꯔꯒ ꯑꯩꯈꯣꯏ ꯄꯤꯔꯛꯇꯣꯏꯔꯥ ꯅꯪꯅ ꯒꯤꯐ ꯑꯋꯦ ꯇꯧꯗꯣꯏꯃꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯒꯤꯐ ꯄꯤꯗꯣꯏꯃꯤ ꯃꯤꯉꯣꯟꯗ ꯅꯪꯉꯣꯟꯗ ꯑꯩꯅ ꯔꯥꯕꯣꯟ ꯃꯀꯣꯏ ꯄꯤꯔꯛꯀꯅꯤ ꯑꯗꯩꯗꯤ ꯅꯤꯡꯊꯧꯖꯝ ꯑꯟꯖꯨꯅ ꯀꯩꯕ ꯂꯥꯂꯛꯁꯤꯗ ꯀꯀꯥꯒ ꯅꯦꯅꯦꯒ ꯎꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯃꯤꯁꯨ ꯁꯤꯕ ꯂꯦꯞꯇ꯭ꯔꯦ ꯑꯗꯨꯅꯦ ꯑꯗꯨꯅꯦ ꯑꯟꯖꯨ ꯑꯩꯈꯣꯏꯁꯨ ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯦꯜꯕꯤ ꯂꯥꯛꯄꯗ ꯇꯥꯔꯦꯕꯀꯣ ꯃꯤ ꯁꯤ ꯆꯟꯕꯤꯅ ꯈꯣꯠꯂꯦꯅ ꯀꯔꯤꯕ ꯇꯥꯏꯌꯦ ꯌꯥꯝ ꯀꯔꯤ ꯃꯊꯦꯜ ꯅꯨꯡꯉꯥꯏꯇꯦ ꯆꯥꯒꯦ ꯏꯕꯥꯏ ꯀꯩꯅꯣꯅꯦ ꯏꯔꯣꯝꯕ ꯉꯁꯤꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯏꯟꯖꯥꯡꯅꯤ ꯉꯁꯥꯏꯅ ꯋꯥꯔꯤ ꯇꯥꯍꯧꯗ꯭ꯔꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯀꯩ ꯍꯥꯏꯕ ꯍꯪꯉꯨ ꯍꯪꯉꯨꯇꯨ ꯑꯁꯤꯗ ꯑꯁꯤꯗ ꯂꯥꯛꯑꯦ ꯊꯨꯕꯤꯁꯅ ꯗꯥꯕꯨꯡ ꯈꯨꯃꯟ ꯀꯔꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯦ ꯍꯥꯏꯅꯣ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯁꯦ ꯗꯥꯕꯨꯡ ꯔꯥꯕꯣꯟ ꯃꯀꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯔꯥꯕꯣꯟ ꯃꯀꯣꯏ ꯎꯗ꯭ꯔꯤꯕ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗ ꯕꯖꯥꯔꯗ ꯆꯟꯕꯤ ꯂꯥꯏꯛ ꯃꯦꯂꯥ ꯇꯧꯁꯟꯕꯤꯔꯣ ꯀꯥꯏꯗ ꯇꯧꯔꯤꯅꯣ ꯃꯦꯂꯥꯗꯣ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯨ ꯈꯔ ꯂꯥꯛꯀꯦꯅꯦ ꯐꯤꯒꯤ ꯃꯦꯂꯥꯗꯨꯔꯣ ꯆꯟꯕꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯒꯤ ꯃꯦꯂꯥꯗꯨꯔꯣ ꯑꯗꯨꯗꯤ ꯂꯣꯏꯈ꯭ꯔꯦ ꯒꯤꯐ ꯑꯋꯦ ꯀꯩꯕ ꯇꯧꯅꯤꯡꯉꯦ ꯍꯥꯏꯔꯣ ꯒꯤꯐ ꯑꯋꯦꯕꯨ ꯇꯧꯅꯤꯡꯉꯦ ꯍꯥꯏꯔꯣ ꯀꯅꯥꯅꯣ ꯁꯅꯥꯅ ꯒꯤꯐ ꯑꯋꯦꯕꯨ ꯇꯧꯅꯤꯡꯉꯦ ꯀꯥꯏ ꯕꯨꯡ ꯃꯊꯛꯇ ꯂꯩꯍꯧꯔꯦꯗ ꯗꯥꯕꯨꯡ ꯔꯥꯕꯣꯟ ꯃꯀꯣꯏꯗꯣ ꯌꯥꯎꯔꯦ ꯄꯥꯔꯦ ꯗꯦꯕꯤꯁꯅꯥꯅ ꯎꯗ꯭ꯔꯤꯌꯦ ꯁꯥꯄꯝ ꯈꯨꯃꯔ 900 ꯁꯕꯁꯀ꯭ꯔꯥꯏꯕꯔ 900 ꯁꯨꯕꯗ ꯄꯤꯔꯛꯇ꯭ꯔꯕ ꯑꯩꯗꯤ ꯀꯩꯕ ꯕ꯭ꯂꯣꯛ ꯅꯝꯕꯗ ꯅꯣꯏ ꯑꯅꯤꯒꯤ ꯃꯤꯡ ꯄꯥꯜꯂꯒ ꯀꯥꯞꯇꯣꯏꯅꯦ ꯑꯣꯀꯦ ꯏꯕꯥꯏ ꯅꯪ ꯅꯨꯄꯤ ꯁꯥꯕꯅ ꯍꯦꯟꯅ ꯃꯥꯜꯂꯤ ꯉꯁꯥꯏꯒꯤꯗꯣ ꯃꯥꯟꯕꯅꯤ ꯅꯣꯏ ꯀꯩ ꯐꯣꯇꯣ ꯆꯤꯡꯊꯣꯛꯑꯒ ꯀꯩꯅꯣꯗ ꯈꯥꯃꯦꯟ ꯃꯔꯛꯇ ꯊꯦꯠꯂꯨ ꯀꯩꯅꯣ ꯇꯤꯟ ꯑꯝꯇ ꯇꯥꯔꯔꯣꯏꯗꯕꯅꯤ ꯑꯗꯩꯗꯤ
ꯀꯩꯅꯣ ꯑꯣꯏꯅꯥꯝ ꯊꯥꯖꯅ ꯀꯩꯕ ꯀꯀꯥꯒꯤ ꯆꯦꯅꯦꯜꯁꯦ ꯑꯗꯨꯝ ꯌꯦꯡꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯅꯦꯅꯦꯒ ꯀꯀꯥꯒꯁꯦ ꯆꯍꯤ ꯀꯌꯥ ꯈꯦꯠꯅꯒꯦ ꯆꯍꯤ 5ꯃꯨꯛ ꯈꯦꯠꯅꯩꯌꯦꯀꯣ ꯔꯥꯖꯥ ꯃꯥꯏꯕꯝꯅ ꯂꯥꯜ ꯌꯥꯝꯅ ꯀꯜꯂꯦ ꯍꯣꯏ ꯑꯩꯈꯣꯏꯅ ꯍꯣꯏ ꯔꯖꯥ ꯇꯥꯏꯌꯦ ꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯇꯥꯔꯦ ꯑꯦꯜꯕꯤꯗ ꯆꯟꯕꯤ ꯇꯥꯔꯦꯀꯣ ꯆꯅꯨꯅꯒ ꯐꯤꯒꯤꯗꯤ ꯂꯣꯏꯈ꯭ꯔꯦ ꯁꯤꯔꯕꯥꯗ ꯃꯦꯂꯥ ꯇꯧꯔꯤ ꯍꯧꯖꯤꯛ ꯏꯃꯥ ꯑꯣ ꯐꯤꯒꯤꯗꯣ ꯂꯣꯏꯈ꯭ꯔꯦ ꯀꯩꯅꯣ ꯆꯟꯕꯤ ꯃꯦꯂꯥꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯇꯧꯔꯤꯔꯣ ꯅꯨꯡꯗꯥꯡ ꯇꯧꯔꯤꯔꯣ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯑꯣꯏꯗꯤ ꯂꯥꯛꯀꯦꯕ ꯂꯥꯛꯀꯦ ꯀꯥꯏꯅꯤ ꯃꯥꯅ ꯆꯠꯄꯤꯔꯅꯤ ꯂꯥꯎꯅꯨ ꯇꯝꯕꯨꯏꯅꯦ ꯅꯠꯇꯦꯕ ꯃꯦꯂꯥꯗꯣ ꯀꯩ ꯃꯦꯂꯥꯅꯣꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯣꯇꯥꯔꯤ ꯃꯦꯂꯥꯗꯣ ꯑꯣꯏꯗꯤ ꯂꯥꯛꯀꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯗꯦꯕꯤꯆꯅꯥ ꯃꯥꯏꯕꯝ ꯂꯣꯇꯔꯤ ꯃꯦꯂꯥ ꯍꯥꯏꯁꯤꯅꯤꯉꯣ ꯏꯅꯝꯃ ꯅꯪꯁꯦ ꯐꯤꯗ ꯍꯥꯏ ꯂꯩ ꯑꯩꯉꯣꯟꯗ ꯅꯪꯁꯨ ꯐꯤꯗ ꯑꯩꯗꯧꯅ ꯅꯪꯁꯨ ꯐꯤꯗ ꯉꯥꯎꯕ꯭ꯔꯥ ꯏꯅꯝꯃ ꯉꯥꯎꯋꯦ ꯏꯕꯦꯝꯃ ꯑꯩꯗꯤ ꯐꯤ ꯌꯥꯝ ꯉꯥꯎꯋꯦ ꯏꯕꯦꯝꯃ ꯄꯜꯂꯛꯀꯅꯨ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯒꯅꯦ ꯍꯥꯡꯗꯣꯛꯅ ꯌꯦꯡꯈꯤꯗ꯭ꯔꯣꯕꯅꯤ ꯐꯤꯔꯣꯟ ꯃꯌꯥꯝꯁꯦ ꯗ꯭ꯔꯤꯛꯁꯤꯅ ꯉꯁꯤꯅ ꯑꯍꯥꯟꯕ ꯀꯩ ꯂꯝꯗꯅꯣ ꯑꯍꯥꯟꯕꯅꯦ ꯀꯁꯥꯔꯒꯤꯅꯦ ꯀꯁꯥꯔꯗꯅꯦ ꯗꯥꯏꯔꯦꯛ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯁꯕ ꯃꯆꯥ ꯑꯝꯇ ꯇꯧꯕꯤꯔꯝꯃꯨꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯂꯥꯏꯛꯁꯨ ꯇꯧꯁꯤꯟꯕꯤꯔꯣ ꯉꯥꯉꯣꯝ ꯊꯥꯡꯃꯩꯕꯅ ꯁꯅꯥ ꯀꯧꯈ꯭ꯔꯦ ꯆꯟꯕꯤ ꯆꯅꯨꯅꯒ ꯁꯅꯥ ꯍꯟꯗꯛ ꯄꯣꯠ ꯌꯥꯝ ꯐꯪꯕꯅꯤ ꯐ꯭ꯔꯤꯗ ꯑꯗꯨꯃꯥꯏꯅ ꯀꯩꯕ ꯑꯗꯨꯅꯅꯤ ꯃꯥ ꯒꯤꯐ ꯑꯋꯦ ꯇꯧꯅꯤꯡꯉꯤꯁꯦ ꯀꯨꯝꯃꯟꯅꯒ ꯁꯅꯥ ꯑꯩ 900 ꯁꯨꯔꯛꯄꯗ ꯒꯤꯐ ꯄꯤꯔꯛꯎꯀꯣ ꯅꯠꯇ꯭ꯔꯕ ꯃꯁꯤꯅ ꯃꯥꯅ 900 ꯁꯨꯔꯒ ꯃꯉꯣꯟꯗ ꯄꯤꯔꯛꯑꯣꯁꯦ ꯅꯪ ꯒꯤꯐ ꯌꯦꯡꯒꯦꯔ ꯅꯪ ꯃꯌꯥꯝꯗ ꯅꯪꯅ ꯄꯤꯗꯣꯏꯅꯦ ꯏꯕꯨꯡꯉꯣ ꯒꯤꯐ ꯑꯦꯋꯦ ꯇꯧꯕꯁꯤꯕꯨ ꯈꯨꯃꯟꯅ ꯃꯌꯥꯝꯅ ꯄꯤꯔꯛꯇꯣꯏꯔꯣ ꯈꯨꯃꯟꯅ ꯁꯣꯏꯗ꯭ꯔꯦ ꯑꯩꯒꯤ ꯌꯨꯝꯗꯁꯨ ꯐꯤꯔꯣꯜꯅ ꯊꯟꯗꯧꯔꯦ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅꯒ ꯑꯩꯅꯒ ꯏꯁꯇꯦꯇꯁ ꯍꯥꯞꯄꯣꯏ ꯃꯌꯥꯝꯗꯣ ꯎꯔꯒ ꯍꯨꯃꯥꯡ ꯁꯧꯕ ꯃꯤꯁꯨ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯏꯅꯝꯃ ꯅꯠꯇꯦꯗꯣ ꯏꯅꯝꯃ ꯅꯠꯇ꯭ꯔꯣ ꯏꯅꯝꯃ ꯑꯗꯨꯅꯦ ꯗꯩꯗꯤ ꯑꯟꯖꯨꯅ ꯄꯅꯥ ꯌꯥꯗꯦ ꯀꯩꯅꯣ ꯄꯅꯥ ꯌꯥꯗꯦ ꯌꯥꯏꯄꯟ ꯌꯥꯏꯄꯟ ꯆꯥꯅꯤꯡꯉꯦꯗꯣ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯇꯧꯅꯤꯀꯣ ꯀꯀꯥ ꯍꯥꯏ ꯄꯟꯕ ꯌꯥꯗꯦ ꯑꯣ ꯄꯟꯕ ꯌꯥꯗꯦ ꯌꯥꯏꯄꯟ ꯆꯥꯅꯤꯡꯉꯦ ꯑꯗꯣ ꯇꯧꯅꯤꯀꯣ ꯆꯥꯅꯤꯡꯉꯤ ꯀꯀꯥ ꯑꯣ ꯖꯄꯥꯟ ꯆꯥꯅꯤꯡꯉꯦ ꯇꯧꯕꯅꯤꯀꯣ ꯑꯣ ꯄꯟꯕ ꯌꯥꯗꯕꯗꯣ ꯐꯤꯗ ꯎꯝ ꯆꯦ ꯑꯩ ꯂꯥꯛꯑꯦ ꯑꯟꯖꯂꯤꯗ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯑꯟꯖꯂꯤ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯑꯟꯖꯂꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯁꯅꯥꯁꯦ ꯒꯤꯐ ꯑꯦꯋꯦ ꯇꯧꯍꯟꯒꯦ ꯇꯧꯔꯕꯕꯨ ꯃꯥꯡꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯆꯦꯟꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯆꯥꯔꯦ ꯆꯦ ꯍꯥꯏꯌꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯣꯏ ꯀꯩꯅꯣ ꯑꯟꯖꯂꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯟꯕꯤ ꯑꯁꯦꯡꯕꯩ ꯅꯪ ꯀꯔꯤ ꯒꯤꯐ ꯑꯦꯋꯦ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯝꯃꯨ ꯃꯌꯥꯝꯗ ꯑꯩ ꯖꯄꯥꯟ ꯐꯤꯒ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯏꯄꯥꯟ ꯍꯥꯏꯕꯅꯦ ꯌꯥꯏꯄꯥꯟ ꯍꯥꯏꯕꯅꯦ ꯌꯥꯏꯄꯥꯟ ꯆꯥꯗ꯭ꯔꯤꯕꯣ ꯏꯅꯝꯃ ꯆꯥꯗ꯭ꯔꯤꯌꯦ ꯌꯥꯏꯄꯥꯟ ꯍꯥꯏꯗꯣ ꯀꯩꯅꯣ ꯈꯪꯗꯦ ꯑꯩ ꯖꯩꯄꯥꯟ ꯍꯥꯏꯁꯤ ꯌꯥꯏꯉꯪꯒ ꯄꯥꯟꯒ ꯃꯤꯛꯁ ꯑꯣꯏꯕꯗꯨ ꯖꯩꯄꯥꯟ ꯍꯥꯏꯕꯅꯤ ꯑꯗꯩꯗꯤ ꯀꯔꯤ ꯄꯣꯠꯅꯣ ꯅꯥꯎꯕ ꯌꯥꯏꯄꯥꯟ ꯌꯥꯝꯅ ꯍꯥꯏꯁꯦ ꯊꯣꯏꯕꯤꯁꯅꯥ ꯍꯦꯜꯂꯣ ꯑꯩ ꯈꯪꯗꯦ ꯑꯗꯩꯗꯤ ꯑꯃꯣꯡ ꯑꯁꯅ ꯀꯩꯕ ꯁꯛꯊꯨ ꯅꯪ ꯑꯩꯒꯤ ꯆꯧꯕ꯭ꯔꯥ ꯀꯩ ꯅꯪ ꯑꯩꯒꯤ ꯑꯃꯣꯡꯁ ꯆꯦ ꯈꯨꯃꯟ ꯃꯃꯥꯗ ꯍꯥꯏꯔꯨꯕ ꯋꯥꯡꯈꯩ ꯏꯟꯅꯐꯤ ꯄꯜꯂꯨꯕ ꯑꯗꯨꯒ ꯃꯃꯥꯅ ꯀꯩꯕ ꯍꯪꯉꯩꯕ ꯂꯩꯕꯤꯗꯣꯏꯔꯥ ꯂꯩꯕꯤꯗꯨꯔ ꯀꯔꯤꯕ ꯂꯩꯕꯤꯗꯣꯏꯔꯥ ꯍꯪꯉꯛꯄꯩ ꯋꯥꯉꯩ ꯑꯣ ꯑꯣ ꯅꯪꯅ ꯅꯇꯨꯒꯤ ꯍꯪꯉꯤꯕ ꯌꯥꯝ ꯅꯃꯥꯅ ꯍꯪꯉꯛꯏꯕ ꯅꯃꯥꯒꯤ ꯂꯩꯕꯤꯗꯣꯏꯔꯥ ꯍꯥꯏꯅ ꯁꯕꯥꯁ ꯀꯩꯕ ꯌꯥꯝ ꯅꯣꯛꯆꯅꯨ ꯚꯨꯠ ꯂꯥꯛꯀꯅꯤ ꯀꯨꯏꯔꯦ ꯎꯅꯗꯕ ꯎꯝ ꯄꯨꯁꯄꯥ ꯀꯨꯏꯔꯦꯅꯦ ꯅꯪ ꯑꯝꯇꯪ ꯊꯦꯡꯅꯗꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯗ ꯑꯝꯇ ꯂꯥꯛꯑꯣ ꯌꯨ ꯆꯥꯛ ꯆꯔꯥ ꯑꯝꯇ ꯆꯥꯃꯤꯟꯅꯒꯦ ꯕꯨꯠꯇ ꯕꯨꯠꯇ ꯑꯟꯖꯂꯤꯒ ꯆꯦ ꯌꯥꯏꯄꯥꯟ ꯍꯩꯁꯦ ꯑꯥ ꯌꯥꯏꯉꯪ ꯃꯄꯥꯟꯅꯦ ꯑꯣ ꯑꯣ ꯌꯥꯏꯉꯪ ꯃꯄꯥꯟ ꯑꯣꯏꯕꯣꯏꯔꯦ ꯑꯣ ꯈꯪꯗꯕ ꯑꯩꯅ ꯌꯥꯏꯉꯪ ꯃꯄꯥꯟ ꯍꯥꯎꯕꯅꯦ ꯌꯥꯏꯄꯥꯟ ꯑꯩꯗꯤ ꯑꯃꯨꯛ ꯀꯩꯗꯧꯔ ꯀꯃꯥꯏꯅ ꯇꯧꯔ ꯆꯥꯒꯦ ꯑꯩꯕꯨꯛ ꯆꯥꯗ꯭ꯔꯤ ꯂꯥꯡ ꯍꯥꯎꯕꯅꯦ ꯍꯥꯏ ꯀꯩꯒꯤꯗꯨꯒ ꯁꯨꯝ ꯍꯥꯏꯔꯤꯕꯅꯤ ꯑꯗꯒꯤꯅ ꯀꯩ ꯂꯝ ꯍꯥꯏꯕꯅꯣ ꯇꯥꯍꯧꯗ꯭ꯔꯦ ꯀꯁꯥꯔꯗꯩꯅꯦ ꯀꯁꯥꯔꯗꯒꯤꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯂꯩꯗꯣꯅꯦ
ꯂꯩꯗꯧꯅ ꯇꯧꯕꯅꯦ ꯃꯁꯛꯇꯣ ꯏꯅꯝꯃ ꯐꯣꯇꯣ ꯊꯥꯕꯤꯔꯛꯀꯦ ꯃꯁꯛ ꯈꯪꯗ꯭ꯔꯗꯤ ꯌꯥꯏꯉꯪꯒꯤ ꯃꯄꯥꯟꯅꯦ ꯌꯥꯏꯉꯪ ꯑꯟꯖꯨ ꯀꯁꯥꯅ ꯆꯦ ꯏꯕꯥꯏ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤꯗꯤ ꯏꯔꯣꯝꯕ ꯆꯥꯏꯌꯦ ꯋꯦꯜꯀꯝ ꯑꯗꯩꯗꯤ ꯑꯟꯖꯨ ꯑꯣꯏꯅꯥꯝ ꯊꯥꯖꯅꯒꯕ ꯌꯥꯏꯄꯥꯟ ꯈꯪꯗ꯭ꯔꯤꯕꯣ ꯕ꯭ꯔꯣꯒ ꯕꯣꯔꯥꯒ ꯍꯧꯔꯒ ꯆꯥꯅꯕꯗꯣ ꯆꯥꯕꯗꯣ ꯈꯪꯗꯦꯌꯦ ꯑꯩꯗꯤ ꯌꯥꯏꯄꯥ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯈꯪꯉꯦ ꯌꯥꯏꯉꯪꯒꯤ ꯃꯄꯥꯟꯅꯤ ꯍꯥꯏꯌꯦ ꯑꯗ ꯑꯃꯨ ꯆꯥꯅ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯑꯦꯜꯕꯤ ꯈꯪꯗꯦꯅ ꯈꯪꯗꯦ ꯇꯧꯔꯤꯅꯦ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯆꯟꯕꯤ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯁꯅꯥꯁꯤꯅ ꯆꯟꯕꯤ ꯀꯧꯈ꯭ꯔꯦ ꯃꯥꯏ ꯄꯥꯅꯤꯁꯦ ꯅꯕꯥꯅꯤ ꯑꯝꯇꯪ ꯁꯦꯡꯗꯣꯛꯅꯔꯛꯎ ꯌꯥꯝ ꯑꯊꯨꯕꯤꯗ ꯍꯥꯏꯔꯛꯎ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯌꯥꯝ ꯃꯌꯥꯝ ꯃꯌꯦꯛꯁꯤꯒ ꯑꯅꯧꯕ ꯍꯥꯏꯕꯤꯔꯝꯃꯨ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯒ ꯁꯅꯥꯁꯤꯡꯍ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯃꯥ ꯆꯦꯅꯦꯜ ꯄꯥꯏꯕꯅꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯒ ꯁꯥꯄꯝ ꯈꯨꯃꯟ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯁꯤꯁꯨ ꯃꯥ ꯆꯦꯅꯦꯜ ꯄꯥꯏꯕꯅꯦ ꯃꯥꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯉꯣꯟ ꯃꯌꯥꯝꯅ ꯇꯧꯔꯨꯅꯨ ꯒꯤꯞ ꯇꯧꯒꯦ ꯂꯩꯇꯅ ꯍꯪꯒꯅ ꯒꯤꯞꯅꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯄꯥꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯉꯣꯟꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯗꯁꯨ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯑꯗꯩ ꯅꯤꯡꯊꯧꯖꯝ ꯑꯟꯖꯨꯅ ꯀꯩꯕ ꯑꯃ ꯏꯔꯣꯟꯕꯒ ꯆꯥꯕꯗ ꯌꯥꯝꯅ ꯍꯥꯎꯕ ꯑꯃ ꯂꯩꯕꯅꯦ ꯂꯥꯛꯎ ꯅꯣꯡꯃ ꯄꯤꯖꯒꯦ ꯀꯀꯥꯅꯤꯅꯦ ꯑꯣꯀꯦ ꯑꯩ ꯆꯞ ꯃꯥꯟꯅ ꯀꯥꯏ ꯆꯞ ꯃꯥꯟꯅꯕꯒꯤ ꯁꯥꯏꯕꯝ ꯈꯨꯃꯟ ꯋꯥꯈꯟꯗꯣ ꯑꯩꯅ ꯈꯨꯝꯈꯤꯕ ꯃꯃꯥ ꯍꯧꯖꯤꯛ ꯂꯩꯈꯤꯔꯣꯏ ꯂꯩꯈꯤꯔꯣꯏ ꯍꯥꯏꯈ꯭ꯔꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯤꯔꯝꯗꯧꯔꯦ ꯁꯤꯔꯝꯗꯣꯔꯦ ꯑꯗꯩ ꯁꯨꯔꯖ ꯁꯤꯅꯥꯝꯅ ꯀꯩꯕ ꯄꯦꯜꯂꯤ ꯅꯪ ꯁꯨꯔꯖ ꯁꯤꯅꯥꯝꯅ ꯅꯨꯡꯉꯥꯏꯅꯤꯕ ꯍꯥꯏ ꯅꯪ ꯅꯦꯅꯦ ꯀꯀꯥ ꯍꯥꯏ ꯁꯨꯔꯖ ꯀꯨꯏꯔꯦ ꯍꯥꯏ ꯎꯗꯕ ꯁꯥꯄꯝ ꯈꯨꯃꯟꯅ ꯁꯅꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯕ ꯑꯂꯤꯅ ꯑꯟꯖꯂꯤꯅ ꯆꯦ ꯕꯣꯔ ꯆꯥꯕ ꯌꯥꯏ ꯕꯣꯔꯥ ꯆꯥꯕ ꯌꯥꯏ ꯏꯔꯣꯟꯕ ꯌꯥꯏꯌꯦ ꯂꯩꯗꯧꯅ ꯇꯧꯕꯅꯦ ꯑꯣ ꯁꯤꯕꯨ ꯀꯩꯕ ꯁꯤꯕꯧ ꯅꯨꯡꯉꯥꯏꯔꯤ ꯁꯤꯕꯧ ꯅꯨꯡꯉꯥꯏꯔꯤ ꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯤ ꯑꯣ ꯁꯤꯕꯧ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯌꯦ ꯀꯩꯅꯣꯗ ꯍꯥꯏꯃꯤ ꯈꯨꯃꯟꯗ ꯈꯨꯃꯟ ꯁꯅꯥ ꯅꯨꯡꯉꯥꯏꯔꯤ ꯕ꯭ꯔꯤꯛꯅ ꯀꯩꯕ ꯌꯥꯏꯄꯥꯟ ꯍꯥꯏꯕꯁꯦ ꯌꯥꯏꯍꯟ ꯃꯄꯥꯟ ꯅꯠꯇꯤꯌꯦ ꯌꯥꯏꯉꯪ ꯃꯄꯥꯟ ꯅꯠꯇꯦ ꯍꯥꯏꯔꯣ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯑꯃꯨꯆꯥꯅ ꯃꯩꯇꯩꯔꯣ ꯃꯩꯇꯩꯔꯣ ꯀꯨꯀꯤꯔꯣ ꯀꯨꯀꯤꯔꯣ ꯀꯩꯅꯣ ꯑꯃꯨꯆꯥ ꯃꯩꯇꯩꯂꯣꯟ ꯑꯃꯨꯆꯥ ꯉꯥꯡꯉꯛꯏꯁꯤꯕꯨ ꯅꯪꯕꯨ ꯀꯩꯅꯣꯅꯦ ꯅꯪꯕꯨ ꯀꯔꯝꯕ ꯁꯪꯁꯥꯔꯗꯩꯅꯣ ꯅꯪ ꯒꯟꯖꯥ ꯊꯛꯑ ꯆꯪꯉꯛꯏꯔ ꯂꯝꯕꯤꯗ ꯈꯨꯃꯟꯅ ꯀꯩꯕ ꯁꯅꯥꯒꯤ ꯄꯥꯝꯃꯦ ꯑꯩꯁꯦ ꯁꯅꯥ ꯄꯨꯁꯄꯥꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯈꯨꯃꯟ ꯀꯩ ꯍꯥꯏꯕ ꯇꯥꯟꯈ꯭ꯔꯁꯤ ꯈꯨꯃꯟꯅ ꯒꯤꯞ ꯑꯩ ꯄꯥꯝꯃꯦ ꯍꯥꯏ ꯇꯧꯔꯤ ꯂꯤꯂꯥꯁꯦ ꯌꯦꯡꯉꯨꯅꯦ ꯄꯨꯁꯄꯥ ꯅꯪꯒꯤ ꯀꯣꯛ ꯍꯥꯡꯗꯣꯛꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯨ ꯅꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯅꯌꯨꯝꯗ ꯂꯩꯔꯒꯗꯤ ꯑꯩ ꯍꯌꯦꯡ ꯈꯨꯃꯟ ꯄꯨ ꯂꯥꯛꯀꯦ ꯃꯊꯛꯇ ꯄꯨ ꯂꯥꯛꯀꯦ ꯃꯁꯦ ꯊꯣꯏꯕꯤꯁꯅ ꯏꯅꯝꯃ ꯇꯨꯝꯅꯤꯡꯉꯦꯗ ꯀꯅꯥꯅꯣ ꯅꯃꯥꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯣ ꯇꯨꯝꯅꯤꯡꯉꯦꯗ ꯈꯅꯥꯎ ꯅꯥꯃꯟꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕ ꯑꯁ ꯅꯪ ꯂꯣꯛ ꯇꯧꯔꯅꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯕꯦꯝꯃ ꯁꯥꯄꯝꯅ ꯀꯩꯕ ꯊꯣꯏꯕꯤ ꯑꯩꯕꯨ ꯇꯥꯟꯗꯣꯔꯕꯀꯣ ꯅꯪ ꯌꯥꯡꯅ ꯂꯩꯌꯨꯀꯣ ꯍꯥꯏ ꯕꯤꯁꯥꯜꯅ ꯀꯩꯕ ꯍꯥꯏ ꯍꯦꯜꯂꯣ ꯕꯤꯁꯥꯜ ꯕꯤꯁꯥꯜ ꯅꯤꯡꯊꯧꯖꯥꯏ ꯁꯥꯄꯝꯅ ꯀꯩꯕ ꯁꯅꯥ ꯁꯅꯥ ꯅꯪꯁꯨ ꯌꯥꯏ ꯀꯣ ꯍꯥꯏ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩꯕ ꯅꯪ ꯇꯥꯟꯕ ꯂꯥꯏꯔꯤ ꯑꯩꯅ ꯁꯦꯝꯃꯨ ꯍꯥꯏꯕꯗꯣ ꯆꯠꯂꯣ ꯑꯝꯇ ꯍꯥꯏ ꯑꯟꯖꯂꯤ ꯃꯣꯏꯔꯥꯡꯊꯦꯝꯅ ꯆꯦ ꯑꯦꯀꯥꯎꯟꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯊꯥꯕꯤꯔꯛꯑꯣ ꯑꯦꯁꯦꯃꯦꯁ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯆꯦ ꯑꯦꯀꯥꯎꯟꯗ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯀꯦ ꯑꯟꯖꯂꯤ ꯃꯣꯏꯔꯥꯡꯊꯦꯝ ꯊꯣꯏꯕꯤ ꯍꯥꯏꯅ ꯍꯥꯏ ꯊꯣꯏꯕꯤ ꯑꯗꯩꯗꯤ ꯅꯤꯡꯊꯧꯖꯝ ꯆꯦꯅꯦꯜ ꯆꯦꯟꯅꯦꯜ ꯃꯥꯡꯕ ꯃꯤ ꯃꯥꯡꯕ ꯃꯤꯁꯨ ꯌꯥꯎꯔꯦ ꯌꯥꯎꯔꯦ ꯇꯧꯔꯤꯁꯦ ꯇꯧꯔꯤꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯁꯨꯛꯁꯣꯏ ꯁꯨꯛꯁꯣꯏ ꯁꯣꯏꯗꯕꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩ ꯑꯗꯩꯗꯤ ꯁꯨꯔꯖꯠꯁꯤꯅ ꯀꯩꯕ ꯑꯦꯟꯁꯥꯡꯗꯤ ꯀꯩꯀꯩ ꯄꯥꯜꯂꯤꯒꯦ ꯅꯦꯅꯦ ꯏꯪꯈꯣꯜꯗ ꯑꯣ ꯌꯦꯟꯁꯥꯡꯗꯤ ꯑꯗꯨꯝ ꯄꯥꯜꯂꯦ ꯀꯣꯂꯤ ꯍꯋꯥꯏꯁꯨ ꯈꯔ ꯑꯗꯨꯝ ꯄꯥꯜꯂꯦ ꯑꯥꯂꯨꯗꯤ ꯇꯥꯟꯗ꯭ꯔꯤ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯇꯩꯗꯤ ꯌꯥꯝ ꯕꯤꯁꯥꯜꯅ ꯆꯥꯛ ꯂꯩꯇ꯭ꯔꯦꯗ ꯆꯥꯔꯕꯣ ꯀꯣꯕꯤ ꯂꯩꯔꯤꯀꯣ ꯆꯥꯔꯦ ꯑꯗꯩ ꯑꯟꯖꯂꯤꯅ ꯀꯩ ꯆꯦ ꯑꯩꯅ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯆꯦꯆꯦꯒ ꯑꯦꯀꯥꯎꯟꯗ ꯆꯦꯆꯦ ꯍꯧꯖꯤꯛ SMS ꯊꯥꯕꯤꯔꯛꯎ ꯐꯦꯁꯕꯨꯛꯇ ꯆꯦ ꯐꯣꯟ ꯑꯣꯀꯦ ꯑꯟꯖꯂꯤ ꯃꯣꯏꯔꯥꯡꯊꯦꯝ ꯅꯪꯒꯤ SMS ꯍꯧꯖꯤꯛꯇꯤ ꯑꯦꯜꯕꯤ ꯇꯧꯔꯕꯤꯅ ꯌꯥꯔꯣꯏꯕꯀꯣ ꯀꯣꯟꯅ ꯑꯩ ꯇꯧꯔꯛꯀꯦ ꯍꯧꯖꯤꯛꯇꯤ ꯑꯦꯜꯕꯤ ꯊꯥꯔꯤꯕꯃꯤꯅ ꯆꯪꯕ ꯌꯥꯔꯣꯏꯕꯀꯣ ꯑꯦꯐꯕꯤꯗ ꯅꯪ ꯀꯃꯥꯏꯅ ꯂꯩꯒꯦ ꯑꯟꯖꯂꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯂꯩꯒꯦ ꯊꯥꯕꯤꯔꯣꯑꯣꯁꯦ ꯑꯟꯖꯂꯤ ꯀꯩꯅꯣ ꯇꯧꯕ ꯅꯪꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨꯅꯦ ꯑꯃꯨꯛ ꯆꯅ
ꯆꯥꯛ ꯆꯥꯔꯕꯣ ꯀꯀꯥ ꯅꯦꯅꯦ ꯆꯥꯔꯦ 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 ꯑꯟꯖꯂꯤ ꯃꯥꯏꯝꯅ ꯆꯦꯆꯦ ꯐꯣꯟ ꯑꯇꯣꯞꯄ ꯑꯇꯣꯞꯄꯗꯒꯤ ꯆꯦ ꯑꯣ ꯑꯇꯣꯞꯄꯗꯒꯤ ꯍꯥꯏꯕ ꯑꯟꯖꯂꯤ ꯃꯣꯏꯔꯥꯡꯗ ꯅꯪ ꯑꯝꯇ ꯅꯪꯒꯤ ꯑꯦꯀꯥꯎꯟ ꯀꯩꯅꯣꯗꯣ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯑꯝꯇ ꯍꯥꯏꯔꯝꯃꯨ ꯈꯨꯃꯟꯅ ꯏꯕꯥꯏ ꯑꯩ ꯑꯍꯥꯟꯕ ꯑꯍꯥꯟꯕꯗ ꯂꯥꯏꯚꯅꯤ ꯂꯥꯏꯕꯅꯤꯀꯣ ꯀꯣ ꯆꯪꯉꯤꯁꯦ ꯆꯪꯉꯤꯁꯦ ꯏꯕꯥ ꯄꯨꯁꯄꯥꯅꯒ ꯑꯩꯗꯤ ꯅꯦꯔꯣꯒꯤ ꯏꯁꯄꯤꯁꯦꯂꯤꯁ ꯅꯠꯇ꯭ꯔ ꯁꯤꯇꯩ ꯆꯦꯗꯩ ꯑꯗꯨꯅꯦ ꯍꯥꯡꯕ ꯌꯥꯝ ꯍꯩꯕꯅꯤ ꯈꯨꯃꯟ ꯅꯪ ꯒꯤꯞ ꯄꯥꯝꯕ꯭ꯔꯥ ꯅꯀꯣꯛꯇ ꯍꯥꯏꯐꯦꯠꯇꯪ ꯍꯥꯡꯗꯣꯛꯁꯤꯔꯥ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯍꯣꯏꯗ ꯑꯩꯅ ꯌꯥꯝ ꯌꯥꯝ ꯑꯩꯅ ꯀꯂꯛꯏ ꯀꯜꯂꯛꯏꯁꯦ ꯍꯪꯒꯥꯝꯒ ꯇꯦꯅꯧ ꯃꯥꯟꯕꯤꯒ ꯇꯦꯅꯧ ꯃꯥꯟꯕꯤꯗꯤ ꯍꯧꯖꯤꯛ ꯄꯥꯟꯗ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯇꯦꯅꯧ ꯃꯥꯟꯕꯤꯗꯤ ꯂꯣꯏꯈ꯭ꯔꯦꯀꯣ ꯀꯪꯈꯔꯦ ꯇꯦꯅꯧ ꯃꯥꯟꯕꯤꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯤꯒꯤ ꯁꯔꯨ ꯃꯥꯟꯕ ꯇꯦꯅꯣ ꯈꯔ ꯖꯥꯠꯂꯤ ꯑꯗꯩ ꯄꯥꯝꯕ꯭ꯔꯥ ꯊꯥꯔꯛꯀꯦ ꯁꯨꯔꯖꯤꯅꯥꯝꯅ ꯇꯨꯝꯅꯤꯡꯉꯤ ꯕꯥꯏ ꯍꯥꯏ ꯁꯨꯔꯖ ꯕꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯟꯖꯂꯤꯅꯒ ꯑꯟꯖꯂꯤ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯕꯅꯦ ꯑꯝꯇ ꯄꯤꯌꯨꯅꯦ ꯑꯟꯖꯂꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯗꯨ ꯅꯪ ꯀꯃꯦꯟ ꯄꯥꯎ ꯑꯟꯖꯂꯤ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯕꯅꯦ ꯑꯃꯨꯛꯆꯧꯅ ꯑꯃꯨꯆꯥꯅ ꯀꯩ ꯍꯥꯏꯕ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤꯗꯤ ꯏꯔꯣꯜꯂꯦ ꯕꯤꯁꯥꯜꯅ ꯀꯩ ꯂꯝꯗꯅꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯕꯣ ꯍꯥꯏ ꯀꯁꯥꯔꯗꯒꯤꯅꯦ ꯕꯤꯁꯥꯜ ꯕꯤꯁꯥꯜꯁꯦ ꯀꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯏꯝꯐꯥꯜꯒꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯁꯥꯔꯒꯤ ꯑꯣꯏꯗꯣꯏꯔꯥ ꯀꯗꯥꯏꯋꯥꯏꯒꯤꯅꯣ ꯅꯤꯡꯊꯧꯖꯝ ꯃꯟꯖꯨꯅ ꯀꯀꯥꯅꯦꯅꯦ ꯑꯩꯗꯁꯨ ꯑꯦꯐ ꯕꯤ ꯑꯦꯀꯥꯎꯟ ꯍꯥꯏꯕꯤꯔꯒꯣ ꯍꯥꯏ ꯑꯟꯖꯨ ꯑꯩꯒꯤ ꯑꯦꯐ ꯕꯤ ꯑꯦꯀꯥꯎꯟꯗꯣ ꯑꯅꯨꯕ꯭ꯔꯇꯥ ꯁꯤꯡ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯒ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯣ ꯑꯗꯒꯤꯗꯤ ꯑꯔꯆꯅꯥꯅ ꯆꯦ ꯅꯣꯏꯗꯤ ꯁꯥꯒꯩ ꯆꯥꯛ ꯆꯥꯅꯕ ꯆꯠꯇ꯭ꯔꯕꯣ ꯍꯥꯏ ꯑꯔꯆꯅꯥ ꯑꯩꯈꯣꯏ ꯁꯥꯒꯩ ꯆꯥꯛ ꯆꯥꯅꯕꯁꯦ ꯈꯪꯗꯦ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯔꯛꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏ ꯏꯀꯨꯇꯣꯟ ꯍꯣꯏꯗꯤ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯗꯦ ꯃꯣꯏꯅ ꯑꯃꯨꯛ ꯁꯤꯜꯆꯔꯗ ꯂꯩꯌꯦꯕꯀꯣ ꯏꯀꯨꯇꯣꯟ ꯍꯣꯏꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯗ ꯀꯔꯤꯝ ꯍꯥꯏꯔꯛꯇ꯭ꯔꯤꯀꯣ ꯍꯥꯏꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯀꯦ ꯇꯧꯕ ꯑꯗꯣ ꯃꯣꯏ ꯍꯥꯏꯔꯛꯇ꯭ꯔꯦ ꯇꯧꯈ꯭ꯔꯕ ꯑꯦ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯤꯌꯦ ꯑꯟꯖꯂꯤ ꯑꯗꯩ ꯁꯅꯥꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯁꯅꯥꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯥ ꯈꯨꯃꯟ ꯐꯨꯗꯣꯔꯤ ꯃꯥꯜꯂꯦꯅꯦ ꯈꯨꯃꯟ ꯐꯨꯕꯒꯤ ꯔꯦꯗꯤꯗ ꯂꯩꯈ꯭ꯔꯦ ꯁꯅꯥꯅ ꯑꯦ ꯑꯗꯣ ꯅꯤꯡꯊꯧꯖꯝ ꯃꯟꯖꯨꯅ ꯀꯀꯥ ꯑꯩꯗꯁꯨ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯁꯦ ꯀꯩꯅꯣ ꯌꯦꯡꯉꯨꯇꯨ ꯍꯨꯝꯐꯨꯇꯔꯥꯃꯨꯛ ꯂꯩ ꯀꯃꯥꯏꯅ ꯇꯧ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯁꯦ ꯗꯤꯄꯤꯁꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯑꯟꯖꯂꯤ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯟꯖꯂꯤ ꯃꯣꯏꯔꯥꯡꯊꯦꯝꯁꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯟꯅ ꯄꯥꯟꯕꯗꯣ ꯎꯕꯗ ꯉꯥꯎꯋꯦ ꯄꯥꯝꯗꯦ ꯍꯦꯠ ꯁꯨꯝ ꯀꯀꯥ ꯁꯨꯝ ꯀꯜꯂꯒꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯥꯏ ꯍꯤꯡꯒꯣꯜ ꯆꯥꯎꯅꯒ ꯀꯣꯏꯖꯗꯦ ꯂꯝ ꯂꯩꯇꯕꯒꯤ ꯍꯣꯏꯕ ꯑꯗꯣ ꯀꯩꯅꯣ ꯅꯍꯥꯟꯋꯥꯏꯗꯤ ꯐꯖꯅ ꯄꯥꯟꯗ꯭ꯔꯗꯣ ꯑꯩꯒꯤ ꯇꯦꯡꯅꯧ ꯃꯥꯟꯕꯤꯗꯣ ꯍꯧꯖꯤꯛꯇꯤꯅꯦ ꯇꯦꯅꯧ ꯃꯥꯟꯕꯤꯗꯣ ꯂꯣꯏ ꯀꯪꯉꯦꯕ ꯍꯥꯏꯗꯤ ꯃꯇꯝ ꯂꯣꯏꯔ ꯃꯥꯜꯂꯦꯕ ꯑꯗꯣ ꯃꯔꯨ ꯂꯧꯕꯒꯤ ꯃꯔꯨ ꯑꯔꯤ ꯑꯔꯤꯕꯗꯤ ꯊꯝꯃꯦ ꯑꯩꯅ ꯃꯊꯪ ꯆꯍꯤꯗ ꯐꯖꯅ ꯊꯥꯒꯦꯅꯅꯦ ꯑꯗꯨꯅꯦ ꯄꯨꯁꯄꯥꯅ ꯁꯅꯥꯁꯦ ꯀꯗꯥꯏ ꯁꯅꯥꯁꯦ ꯈꯪꯗꯤꯌꯦ ꯍꯥꯏꯌꯦ ꯁꯅꯥꯁꯦ ꯈꯪꯗꯦ ꯍꯥꯏꯖꯤꯜꯂꯤꯅꯤ ꯃꯥꯏꯁꯦ ꯄꯨꯁꯄꯥ ꯍꯥꯏꯖꯤꯜꯂꯤꯅꯤ ꯈꯪꯕꯅꯤ ꯃꯥ ꯕꯤꯁꯥꯜꯅ ꯑꯩꯗꯤ ꯏꯝꯐꯥꯜꯗꯩꯅꯦ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯕꯤꯁꯥꯜ ꯏꯝꯐꯥꯜꯗ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯔꯤ ꯕꯤꯁꯥꯜ ꯅꯪꯅ ꯀꯗꯥꯋꯥꯏꯒꯤꯅꯣ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯏꯔꯥꯡ ꯀꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯩ ꯈꯨꯃꯟꯅ ꯁꯅꯥ ꯒꯤꯐ ꯄꯤꯌꯣ ꯍꯥꯏ ꯑꯗꯩ ꯑꯃꯨꯆꯥꯅ ꯑꯩꯗꯤ ꯏꯝꯐꯥꯜꯗꯩꯅꯦ ꯍꯥꯏ ꯑꯃꯨꯛꯆꯥꯁꯨ ꯏꯝꯐꯥꯜꯗꯒꯤ ꯑꯣꯏ ꯃꯥꯜꯂꯦꯀꯣ ꯑꯣꯀꯦ ꯈꯨꯃꯟꯅ ꯁꯅꯥ ꯅꯪꯅꯗꯤ ꯉꯝꯍꯜꯂꯣꯏꯀꯣ ꯍꯥꯏ ꯃꯌꯥꯝ ꯀꯩꯅꯣ ꯇꯦꯜꯍꯩꯕꯥꯏꯅ ꯑꯃꯀ ꯂꯩꯔꯝꯗ꯭ꯔꯥ ꯑꯟꯖꯂꯤꯅ ꯌꯦꯜꯂꯣ ꯑꯗꯨꯃꯥꯏꯅ ꯁꯅꯥꯁꯦ ꯀꯩꯅꯣꯁꯨ ꯁꯥꯐꯝꯁꯤꯁꯨ ꯑꯟꯖꯂꯤ ꯌꯦꯂꯣ ꯁꯦꯠꯄꯗꯣ ꯆꯦ ꯈꯨꯃꯟꯗꯤ ꯅꯤꯗꯕꯅꯤꯗ ꯑꯣ ꯌꯦꯜꯂꯣ ꯁꯦꯠꯄꯗꯣ ꯁꯤ ꯑꯣꯏꯗꯣꯏ ꯃꯥꯜꯂꯦ ꯑꯗꯒꯤꯗꯤ ꯗꯦꯔꯤꯛꯅ ꯀꯩ ꯍꯥꯏꯕ ꯌꯥꯏꯄꯥꯟ ꯍꯥꯏꯕꯁꯦ ꯌꯥꯡꯒꯪ ꯃꯄꯥꯟ ꯃꯥꯟꯗꯤ ꯃꯥꯟꯅꯔꯒ ꯑꯗ ꯌꯥꯏꯄꯥꯟ ꯂꯩ ꯍꯥꯟꯅ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯁꯥꯔꯛꯄꯅꯦ ꯌꯥꯝꯅ ꯐꯖꯕꯅꯦ ꯍꯥꯎꯁꯨ ꯌꯥꯝꯅ ꯍꯥꯎꯕꯅꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯎꯖꯗ꯭ꯔꯤꯅꯦ ꯅꯣꯏꯅ ꯍꯥꯏꯁꯦ ꯑꯝꯇꯪ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯕ ꯅꯤꯡꯊꯧꯖꯝ ꯃꯟꯖꯨꯅ ꯑꯩꯗꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯒꯣ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯌꯦ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯐꯪꯗꯦ ꯍꯥꯏꯁꯦ ꯅꯣꯏꯅ ꯗꯨꯛ ꯆꯥꯎꯅ ꯂꯩꯔꯤꯗꯨꯕꯨ ꯅꯣꯏ ꯑꯩꯕꯨ ꯐꯪꯗ꯭ꯔꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯅꯪ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯍꯤꯡꯒꯣꯜꯗꯒꯤ ꯈꯨꯗꯛꯇ ꯍꯦꯛꯄꯗꯣ ꯎꯠꯂꯛꯑꯣꯀꯣ ꯑꯣ ꯎꯠꯂꯛꯀꯦ ꯀꯩꯅꯣꯗ ꯅꯪꯅ ꯀꯥꯡꯁꯣꯏ ꯇꯧꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯎꯠꯂꯛꯑꯒꯦ ꯍꯪꯒꯥꯝꯒ ꯍꯦꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯎꯠꯂꯛꯑꯒꯦ ꯑꯃꯨꯆꯥꯅ ꯀꯀꯥ ꯍꯣꯏ ꯀꯗꯥꯏꯗꯩꯅꯣ ꯍꯥꯏ ꯀꯁꯥꯔꯗꯒꯤꯅꯦ ꯑꯩꯈꯣꯏ ꯑꯗꯒꯤꯗꯤ ꯈꯔꯦ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤꯅ SMS ꯊꯥꯕꯤꯔꯒꯣ ꯆꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯑꯝꯇ ꯉꯥꯏꯈꯣꯀꯣ ꯅꯦꯅꯦ ꯑꯃꯒꯤ ꯂꯥꯏꯚ ꯆꯠꯂꯨꯒꯦ ꯍꯥꯏꯌꯦ
ꯀꯩꯅꯣ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅꯣ ꯈꯨꯃꯟꯁꯤ ꯅꯪꯁꯤꯗꯤꯕꯣ ꯅꯃꯥꯏ ꯉꯥꯎꯒꯖꯥꯠꯅꯤ ꯏꯁꯩꯇ ꯑꯗꯒꯤꯗꯤ ꯃꯌꯥꯅꯥꯎ ꯂꯥꯛꯑꯦ ꯆꯦ ꯑꯩꯗꯤ ꯆꯦ ꯑꯩ ꯉꯁꯤꯗꯤ ꯊꯦꯡꯅꯔꯦ ꯏꯕꯥꯏꯒ ꯆꯦꯒ ꯆꯧꯃꯤꯟ ꯃꯥꯏ ꯁꯤꯔꯦ ꯆꯧꯃꯤꯟ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯕꯅꯤ ꯍꯥꯏ ꯑꯣ ꯑꯗꯒꯤꯗꯤ ꯕꯤꯁꯥꯜꯅ ꯀ꯭ꯋꯥꯀꯩꯊꯦꯜꯗꯩꯅꯦ ꯍꯥꯏꯌꯦꯗ ꯀ꯭ꯋꯥꯀꯩꯊꯦꯜ ꯍꯥꯏꯁꯦ ꯈꯪꯕ ꯃꯐꯝꯗꯣ ꯀ꯭ꯋꯥꯀꯩꯊꯦꯜ ꯀꯗꯥꯏꯋꯥꯏꯗꯅꯣ ꯀ꯭ꯋꯥꯁꯨ ꯌꯥꯝ ꯌꯣꯟꯕ ꯃꯐꯝ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯕꯣꯔꯥ ꯍꯧꯔ ꯆꯥꯕ ꯍꯥꯎꯕꯅꯤ ꯑꯗꯣ ꯀꯩꯕ ꯂꯥꯛꯂꯒ ꯄꯤꯖꯒꯦ ꯑꯗꯨꯗ ꯐꯪꯗ꯭ꯔꯗꯤ ꯍꯥꯏ ꯑꯗꯨꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯀꯩꯅꯣ ꯈꯪꯗꯦ ꯅꯣꯏꯅ ꯍꯥꯏ ꯄꯣꯠꯁꯦ ꯑꯩ ꯀꯩꯅꯣꯐꯧ ꯈꯪꯗꯦꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯍꯨꯏ ꯎꯠꯂꯒꯣ ꯀꯩ ꯍꯨꯏ ꯍꯣꯏ ꯎꯠꯂꯛꯑꯣ ꯍꯥꯏꯕꯀꯣ ꯑꯗꯨꯗꯒꯤꯗꯤ ꯈꯨꯜꯄꯨꯋꯥꯅ ꯀꯩ ꯍꯥꯏꯕ ꯇꯥꯃꯣ ꯐꯣꯟ ꯃꯦꯠꯀꯅꯣ ꯀꯣ ꯃꯤꯠ ꯁꯣꯛꯀꯅꯤ ꯑꯗꯩ ꯑꯟꯖꯨꯅ ꯀꯩ ꯍꯥꯏꯕ ꯊꯥꯕ꯭ꯔꯥꯀꯣ ꯑꯣꯀꯦ ꯉꯥꯏꯔꯦ ꯀꯀꯥ ꯍꯥꯏ ꯑꯗꯒꯤ ꯑꯟꯖꯂꯤꯅ ꯆꯦ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯒꯦ ꯆꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯉꯁꯤ ꯏꯔꯣꯟꯕ ꯆꯥꯏ ꯑꯟꯖꯂꯤ ꯑꯗꯒꯤꯗꯤ ꯃꯨꯆꯥꯅ ꯀꯀꯥ ꯒꯦꯝ ꯁꯥꯟꯅꯕ꯭ꯔꯣ ꯍꯥꯏ ꯁꯥꯟꯅꯗꯤꯌꯦ ꯑꯩꯈꯣꯏꯗ ꯒꯦꯝ ꯁꯥꯟꯅꯕꯒ ꯁꯪꯕꯖꯥꯠ ꯅꯠꯇꯦꯗ ꯈꯨꯃꯟ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯅꯦꯅꯦ ꯕꯤꯟꯗꯤꯌꯥꯒꯤ ꯂꯥꯏꯚ ꯕꯤꯟꯗꯤꯌꯥ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯊꯥꯔꯛꯂꯦ ꯕꯤꯟꯗꯤꯌꯥ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯄꯨꯁꯄꯥꯅ ꯄꯨꯡ 12:20 ꯐꯥꯎ ꯂꯥꯏꯚ ꯇꯧꯁꯦ ꯑꯩ ꯁꯪꯕꯤꯌꯣ ꯊꯣꯏꯕꯤꯁꯅꯥꯅ ꯍꯨꯏ ꯍꯥꯏꯗꯦꯀꯣ ꯆꯨꯝꯅ ꯄꯥꯎ ꯍꯥꯏ ꯑꯗꯨꯅꯤ ꯁꯣꯏꯈꯤꯅꯤ ꯏꯕꯦꯝꯃ ꯑꯗꯒꯤꯗꯤ ꯕꯤꯁꯥꯜꯅ ꯑꯗꯨꯅꯗꯤ ꯏꯔꯥꯡ ꯑꯗꯨꯗꯗꯤ ꯏꯔꯥꯡ ꯀꯟꯗꯕ꯭ꯔꯣ ꯍꯥꯏ ꯁꯤꯗ ꯏꯔꯥꯡ ꯀꯟꯗꯦ ꯕꯤꯁꯥꯜ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯂꯩꯀꯣ ꯏꯔꯥꯡ ꯑꯝꯇ ꯂꯩꯇꯦ ꯑꯗꯩ ꯈꯨꯃꯟꯅ ꯊꯣꯏꯕꯤꯅꯦꯅꯦ ꯕꯤꯟꯗꯤꯌꯥꯒꯤ ꯂꯥꯏꯚ ꯌꯥꯎꯔꯨꯒꯦꯀꯣ ꯍꯥꯏ ꯕꯤꯟꯗꯤꯌꯥ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯑꯗꯨ ꯃꯌꯥꯅꯥꯎꯅ ꯏꯕꯥꯏꯁꯤ ꯉꯁꯤꯗꯤ ꯌꯥꯝ ꯂꯦꯝꯈꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤꯅ ꯆꯦ ꯍꯧꯖꯤꯛ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯦ ꯆꯦ ꯉꯁꯤꯁꯨ ꯃꯤ ꯌꯥꯝ ꯁꯤꯌꯦ ꯆꯦ ꯀꯨꯀꯤꯅ ꯌꯥꯝ ꯇꯛꯁꯤꯟꯈ꯭ꯔꯦ ꯆꯦ ꯍꯥꯏ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯟꯖꯂꯤ ꯄꯥꯎ ꯇꯥꯕꯗꯀꯣ ꯉꯔꯥꯡ ꯅꯍꯥꯟꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯨꯔꯦ ꯑꯗꯣ ꯉꯁꯤꯃꯨꯛ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯌꯥꯏꯄꯥꯟꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯥꯏ ꯑꯗꯨꯅ ꯌꯥꯏꯄꯥꯟꯁꯦ ꯈꯪꯗꯕ ꯑꯩꯅꯀꯣ ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩꯁꯦ ꯑꯗꯨꯒꯤꯅꯦ ꯑꯟꯖꯂꯤꯅ ꯃꯦꯁꯦꯁ ꯊꯥꯈ꯭ꯔꯕꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯕꯤꯖꯨ ꯑꯣꯏꯅꯥꯝꯅ ꯆꯦꯁꯦ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏꯌꯦ ꯑꯩꯁꯦ ꯀꯁꯥꯔꯗꯒꯤꯅꯦ ꯑꯟꯖꯂꯤ ꯑꯩꯒꯤ ꯀꯩꯅꯣꯗꯒꯤ ꯑꯗꯣ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃꯅ ꯁꯣꯏꯔꯒ ꯀꯃꯦꯟꯁ ꯄꯥꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯑꯟꯖꯂꯤꯗ ꯍꯥꯏꯌꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯅꯨꯡꯁꯤ ꯁꯣꯏꯔꯒ ꯄꯥꯏ ꯍꯥꯏꯅ ꯁꯥꯎꯅꯤꯡꯕꯗꯣ ꯄꯣꯛꯇꯦ ꯍꯥꯏꯌꯦ ꯑꯟꯖꯂꯤꯗ ꯊꯥꯈꯤꯕꯅꯦ ꯑꯗꯨ ꯌꯦꯡꯉꯣ ꯑꯟꯖꯂꯤ ꯊꯥꯈ꯭ꯔꯦ ꯌꯦꯡꯉꯣ ꯍꯥꯏꯅꯦ ꯑꯗꯩ ꯈꯨꯜꯄꯨꯋꯥꯅ ꯃꯌꯥꯝ ꯂꯥꯛꯑꯣ ꯁꯣꯏꯕꯨꯝ ꯂꯩꯔꯦ ꯑꯩꯒꯤ ꯈꯨꯟꯗ ꯂꯥꯛꯀꯦ ꯍꯥꯏꯕ꯭ꯔꯣ ꯂꯥꯛꯅꯤꯡꯉꯗꯤ ꯑꯩꯉꯣꯟꯗ ꯔꯤꯆꯥꯔꯖ ꯀꯥꯞꯄꯤꯔꯒꯣ ꯑꯩꯒꯤ FB ꯑꯦꯀꯥꯎꯟꯗꯣ ꯀꯣꯔꯨꯡ ꯍꯥꯏꯅ ꯍꯥꯡꯕꯅꯦ ꯐ꯭ꯔꯦꯟꯁ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯁꯣꯏꯕꯨꯝ ꯆꯥꯅꯤꯡꯕ ꯃꯤꯁꯦ ꯍꯥꯏ ꯑꯗꯩ ꯕꯤꯁꯥꯜꯅ ꯏꯆꯦ ꯀꯌꯥ ꯁꯨꯔꯒꯦ ꯏꯆꯥꯏ ꯏꯆꯥ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯔꯣ ꯑꯠꯆꯥ ꯑꯩ ꯏꯆꯥ 2 ꯁꯨꯔꯦ ꯕꯤꯁꯥꯜ ꯏꯆꯥ ꯅꯨꯄꯥ ꯄꯥꯈꯪ ꯐꯥꯔꯦ ꯏꯆꯥ ꯅꯨꯄꯥ ꯀ꯭ꯂꯥꯁ 9 ꯇꯝꯃꯦꯀꯣ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯌꯥꯏꯄꯥꯟꯗꯨ ꯐꯣꯇꯣ ꯊꯥꯔꯛꯀꯦ LB ꯂꯣꯏꯔꯒ ꯑꯗꯨꯒ ꯈꯪꯉꯣ ꯃꯁꯛꯇꯣ ꯊꯥꯔꯛꯑꯣ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯥꯔꯛꯑꯣ ꯌꯦꯡꯒꯦ ꯅꯤꯡꯊꯧꯖꯝ ꯃꯟꯖꯨꯅ ꯑꯩꯗꯤ ꯀꯩꯅꯣ ꯊꯥꯔꯛꯇꯕ ꯀꯀꯥ ꯑꯩꯉꯣꯟꯗꯗꯤ ꯊꯥꯔꯛꯇꯕ ꯍꯥꯏ ꯑꯟꯖꯨꯅ ꯑꯩꯉꯣꯟꯗꯗꯤ ꯊꯥꯔꯛꯇꯕ ꯀꯀꯥ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯒꯤ ꯅꯪꯒꯤ ꯀꯃꯥꯏꯅ ꯂꯩꯒꯦ ꯑꯟꯖꯨ ꯑꯗꯩ ꯊꯥꯕꯅ ꯐꯩ ꯅꯣꯏ ꯑꯅꯤ ꯑꯗꯨꯃꯥꯏꯅ ꯈꯠꯅ ꯆꯩꯅꯗꯅ ꯂꯩꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯥꯕ ꯑꯗꯒꯤ ꯕꯦꯝꯂꯩ ꯅꯥꯎꯔꯦꯝꯅ ꯍꯦꯜꯂꯣ ꯆꯦ ꯏꯕꯥꯏ ꯖꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯕꯦꯝꯂꯩ ꯅꯪ ꯀꯩꯅꯣ DPꯁꯦ ꯀꯩꯅꯣ ꯑꯣꯟꯊꯣꯛꯈ꯭ꯔꯕꯣ ꯑꯣꯖꯥꯅꯤ ꯃꯥꯜꯂꯨꯔꯦ ꯉꯁꯥꯏ ꯕꯦꯝꯂꯩ ꯅꯪꯒꯤ DPꯁꯦ ꯑꯣꯟꯊꯣꯛꯈ꯭ꯔꯕꯣ ꯑꯩ ꯈꯪꯉꯨꯗ꯭ꯔꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯀꯀꯥ ꯑꯃꯨꯆꯥꯅ ꯀꯀꯥ ꯍꯣꯏꯒꯤ ꯌꯨꯝ ꯀꯌꯥꯝ ꯆꯥꯎꯒꯦ ꯍꯥꯏ ꯑꯩꯈꯣꯏ ꯌꯨꯝ ꯍꯥꯏꯁꯦ ꯑꯃꯨꯆꯥ ꯑꯩꯈꯣꯏꯗꯤꯅꯦ ꯂꯩꯔꯥꯏ ꯅꯤꯡꯈꯥꯏꯗꯅ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯂꯧꯕꯨꯛꯇ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯑꯗꯨꯅ ꯌꯨꯝꯒꯁꯦ ꯐꯖꯅ ꯁꯥꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯀꯥꯕꯛ ꯁꯥꯕꯛ ꯑꯗꯨꯝ ꯂꯩꯁꯟꯕꯅꯦꯕ ꯂꯩꯔꯥꯏ ꯅꯤꯡꯈꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯦ
ꯖꯨꯝꯗꯣ ꯃꯔꯤ ꯆꯠꯅꯅꯦ ꯂꯩꯔꯥꯏ ꯅꯤꯡꯈꯥꯏꯕꯒꯤ ꯃꯔꯤ ꯆꯠꯅ ꯆꯦꯟꯊꯣꯔꯛꯄꯅꯦꯕ ꯑꯩꯈꯣꯏꯁꯦꯀꯣ ꯑꯗꯨꯗꯨꯅ ꯌꯨꯝꯒ ꯐꯖꯅ ꯁꯥꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯌꯨꯝꯒꯁꯦ ꯆꯥꯎꯕꯤ ꯄꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯀꯥꯏ ꯌꯧꯈ꯭ꯔꯒꯦ ꯈꯪꯗ꯭ꯔꯦ ꯀꯣꯃꯦꯟꯁꯦ ꯑꯗꯩ ꯕꯦꯝꯕꯩꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯆꯦ ꯍꯥꯏ ꯑꯣ ꯃꯌꯥꯅꯥꯎꯅ ꯆꯦ ꯌꯥꯏꯄꯥꯟꯗꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯂꯩ ꯃꯥꯟꯕꯅꯤ ꯑꯗꯩ ꯈꯨꯃꯟꯅ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯃꯃꯤꯡ ꯈꯪꯕ꯭ꯔꯣ ꯈꯪꯗꯦꯅꯦ ꯑꯗꯒꯤ ꯈꯨꯜꯄꯨꯋꯥꯅ ꯏꯇꯩꯃ ꯇꯥꯃꯣ ꯑꯩ ꯂꯥꯛꯅꯤꯡꯉꯦꯀꯣ ꯅꯪꯒꯤ ꯅꯄꯥꯝꯗ ꯅꯪꯒꯤ ꯅꯐꯝꯗ ꯂꯝꯕꯤꯁꯨ ꯈꯪꯗꯦ ꯑꯩ ꯀꯩꯅꯣ ꯃꯥꯡꯂꯅꯤꯀꯣ ꯀꯩꯅꯣ ꯉꯟꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯀꯧꯔꯒꯣ ꯄ꯭ꯂꯤꯖ ꯂꯦꯠ ꯃꯤ ꯅꯣ ꯌꯨ ꯀꯁꯥꯔ ꯍꯥꯏ ꯈꯨꯜꯕꯨꯋꯥ ꯅꯪ ꯀꯁꯥꯔꯗ ꯂꯥꯛꯅꯤꯡꯉꯦ ꯍꯥꯏꯔꯣ ꯁꯅꯥꯅ ꯂꯩ ꯍꯥꯏ ꯑꯗꯩ ꯕꯤꯁꯥꯜꯅ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯑꯟꯇꯤ ꯑꯦꯟ ꯑꯪꯀꯜ ꯊꯦꯡꯀ꯭ꯌꯨ ꯕꯤꯁꯥꯜ ꯑꯗꯒꯤ ꯕꯦꯝꯕꯩꯅ ꯉꯁꯤ ꯏꯕꯥꯏ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯍꯥꯏ ꯐꯖꯕꯅꯤ ꯅꯚꯥꯏ ꯉꯁꯤ ꯐꯖꯅ ꯀꯦꯊꯕꯅꯤ ꯑꯩꯅ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯕꯦꯝꯕꯩꯅ ꯁꯅꯥ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏ ꯃꯌꯥꯝꯁꯤꯒ ꯕꯦꯝꯂꯩ ꯅꯥꯎꯔꯦꯝ ꯕ꯭ꯂꯣꯛ ꯆꯠꯅꯁꯤꯒ ꯕꯦꯝꯂꯩ ꯅꯥꯎꯔꯦꯝ ꯕ꯭ꯂꯣꯛ ꯀꯥꯏꯅ ꯂꯥꯛꯏꯁꯦ ꯃꯥꯁꯨ ꯆꯦꯟꯅꯦꯜ ꯄꯥꯏꯕꯅꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯁꯤꯒ ꯕꯦꯝꯂꯩ ꯅꯥꯎꯔꯦꯝ ꯕ꯭ꯂꯣꯛ ꯀꯥꯏꯅ ꯂꯥꯛꯏꯁꯦ ꯅꯤꯡꯊꯧꯖꯝ ꯑꯟꯖꯨ ꯅꯤꯡꯊꯧꯖꯝ ꯍꯥꯏꯅ ꯂꯩꯕꯅꯦ ꯀꯀꯥꯅꯦꯅꯦ ꯍꯥꯏ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯊꯕꯥꯅ ꯀꯩ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯧ ꯅꯣꯏ ꯑꯅꯤꯒꯤ ꯀꯩ ꯍꯥꯏꯕ ꯁꯤꯅꯤꯌꯣꯔꯅꯤ ꯍꯥꯏ ꯑꯣ ꯏꯆꯦ ꯑꯟꯖꯨ ꯅꯤꯡꯊꯧꯖꯝꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯀꯔꯝꯕꯅꯣ ꯍꯪꯉꯣ ꯃꯥꯒꯤ ꯗꯤ ꯄꯤ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯪꯉꯣ ꯃꯤ ꯌꯥꯝꯃꯦ ꯃꯥꯏꯁꯨ ꯅꯪ ꯂꯩꯌꯦ ꯑꯟꯖꯨ ꯅꯪꯒꯤ ꯗꯤꯄꯤꯗꯣ ꯀꯃꯥꯏꯅ ꯂꯩꯒꯦ ꯑꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯧꯅꯣ ꯁꯤ ꯍꯥꯏꯈ꯭ꯔꯦ ꯈꯨꯃꯟꯅ ꯁꯅꯥ ꯅꯪꯅ ꯒꯤꯐ ꯄꯤꯟ ꯍꯥꯏꯕ ꯍꯥꯏꯅ ꯑꯩꯗꯤ ꯕꯦꯒ ꯄꯥꯏꯔꯒ ꯂꯝꯕꯤꯗ ꯐꯝꯃꯤꯀꯣ ꯍꯥꯏ ꯒꯤꯐ ꯄꯤꯅꯤ ꯍꯥꯏꯅ ꯂꯝꯕꯤꯗ ꯐꯝꯃꯤ ꯍꯥꯏ ꯁꯅꯥ ꯈꯨꯃꯟꯗꯣ ꯕꯤꯁꯥꯜꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯈꯟꯅꯗꯅ ꯍꯥꯏ ꯍꯣꯏ ꯕꯤꯁꯥꯜ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡꯒ ꯏꯅꯝꯃꯒꯁꯦ ꯑꯦꯜꯕꯤꯗꯗꯤ ꯆꯍꯤ ꯀꯩꯁꯨ ꯈꯦꯠꯅꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯀꯣꯜꯗꯗꯤ ꯗꯥꯕꯨꯡꯅ ꯑꯉꯥꯡ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯜꯂꯤꯀꯣ ꯏꯅꯝꯃꯅꯕꯨ ꯂꯤꯔꯕ ꯃꯥꯜꯂꯤ ꯍꯥꯏ ꯑꯩꯈꯣꯏ ꯗꯥꯁꯦ ꯀꯩꯅꯣ ꯇꯧꯕꯅꯤ ꯁꯅꯥꯅꯁꯨ ꯍꯥꯏꯌꯦꯕꯀꯣ ꯀꯩꯅꯣ ꯏꯕꯥꯏ ꯅꯪ ꯚꯤꯗꯤꯑꯣꯗꯨꯅ ꯌꯥꯝ ꯁꯥꯊꯤꯅ ꯑꯍꯟ ꯃꯥꯜꯂꯤ ꯍꯥꯏꯅꯀꯣ ꯔꯤꯌꯦꯜꯗꯨꯅ ꯌꯥꯝꯅ ꯑꯉꯥꯡ ꯃꯥꯜꯂꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯤꯗ ꯗꯥꯁꯦ ꯑꯍꯟ ꯃꯥꯟꯅ ꯎꯗ꯭ꯔꯥ ꯔꯤꯌꯦꯜꯗꯨꯅ ꯌꯥꯝ ꯑꯉꯥꯡ ꯃꯥꯜꯂꯦꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯌꯥꯝꯗꯨꯒꯤ ꯃꯟꯇ꯭ꯔꯗꯣ ꯍꯩꯅꯤꯡꯕ꯭ꯔꯥ ꯈꯪꯅꯤꯡꯕ꯭ꯔꯥ ꯑꯩꯅꯕꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣꯒꯤ ꯁꯛꯁꯦ ꯔꯤꯌꯦꯜꯗꯁꯨ ꯁꯨꯝ ꯑꯩ ꯁꯤ ꯁꯛꯁꯤꯅꯤ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯕꯦꯝꯂꯩ ꯍꯥꯏ ꯑꯗꯒꯤ ꯕꯦꯝꯂꯩꯅ ꯁꯥꯄꯝ ꯄꯤꯅꯨꯅꯦ ꯍꯥꯏꯌꯦ ꯁꯥꯄꯝ ꯄꯤꯅꯨꯅꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯃꯨꯆꯥꯅ ꯀꯀꯥꯗꯤ ꯇꯤꯚꯤ ꯌꯦꯡꯕ꯭ꯔꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯇꯤꯚꯤ ꯌꯦꯡꯉꯦ ꯄꯤꯛꯆꯔ ꯊꯣꯛꯇꯕ ꯑꯟꯖꯂꯤꯅ ꯀꯩꯕ ꯌꯥꯔꯛꯇꯤꯌꯦ ꯆꯦ ꯍꯥꯏꯌꯦ ꯌꯥꯔꯛꯇꯤꯌꯦ ꯆꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯔꯤ ꯌꯥꯔꯛꯇꯦ ꯈꯪꯗꯦ ꯈꯨꯃꯟꯅ ꯆꯦ ꯕꯦꯝꯂꯩ ꯀꯩꯕ ꯅꯪ ꯄꯥꯔꯣ ꯈꯨꯃꯟꯗꯒꯤ ꯍꯧꯔꯛꯑꯣ ꯑꯝꯇ ꯄꯥꯔꯣ ꯃꯤꯠꯀ ꯀꯩꯝ ꯇꯧꯋꯦ ꯑꯟꯖꯂꯤꯁꯦ ꯑꯗꯣ ꯁꯣꯝꯗ ꯄꯥꯔꯛꯑꯣ ꯀꯣꯃꯦꯟꯁ ꯄꯥꯔꯛꯑꯣ ꯍꯥꯏꯕ ꯑꯗꯨ ꯀꯣꯟꯅ ꯇꯧꯅꯁꯦꯕ ꯑꯩꯅ ꯀꯩꯅꯣ ꯃꯦꯁꯦꯟꯖꯔꯗ ꯊꯥꯈꯤꯕꯅꯦ ꯑꯟꯖꯂꯤ ꯑꯗꯨꯗꯤ ꯆꯐꯝ ꯈꯨꯃꯟꯅꯒ ꯆꯦ ꯕꯦꯝꯂꯩ ꯅꯨꯡꯁꯤ ꯆꯦ ꯕꯦꯝꯂꯩ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯟꯖꯂꯤ ꯃꯥꯜꯂꯦꯀꯣ ꯅꯤꯡꯊꯧꯖꯝꯁꯤꯔꯣ ꯑꯟꯖꯂꯤ ꯅꯤꯡꯊꯧꯖꯝꯗꯣ ꯑꯟꯖꯂꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯗꯣ ꯑꯩꯅ ꯃꯦꯁꯦꯟꯖꯔꯗ ꯊꯥꯈꯤꯕꯅꯦꯕ ꯑꯗꯣ ꯅꯪꯒꯤ ꯌꯦꯂꯣ ꯁꯦꯠꯄ ꯀꯩꯅꯣꯗꯣ ꯃꯦꯁꯦꯟꯖꯔꯗ ꯍꯦꯜꯂꯣ ꯑꯣꯏꯅ ꯊꯥꯈꯤꯕꯅꯦ ꯑꯗꯣ ꯈꯪꯗꯦꯅꯦ ꯅꯪꯗꯣ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯑꯅꯨꯄ꯭ꯔꯗ ꯁꯤꯡꯍꯗ ꯑꯝꯇꯪ ꯇꯧꯔ ꯆꯪꯉꯧꯅꯦ ꯆꯐꯝ ꯀꯨꯝꯕꯅ ꯆꯦ ꯕꯦꯝꯂꯩ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯥꯜꯂꯦ ꯑꯩꯒꯁꯦ ꯀꯥꯎꯕꯤꯈ꯭ꯔꯦꯀꯣ ꯐꯩ ꯍꯥꯏ ꯑꯟꯖꯂꯤ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯃꯥꯏꯅ ꯀꯅꯥꯅꯣ ꯇꯧꯔꯤꯅꯣ ꯆꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯆꯦ ꯑꯟꯖꯂꯤ ꯈꯪꯗ꯭ꯔꯦꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯅ ꯃꯦꯁꯦꯟꯖꯔꯗ ꯍꯦꯜꯂꯣ ꯍꯥꯏꯅ ꯊꯥꯈꯤꯕꯅꯦ ꯃꯦꯁꯦꯟꯖꯔꯗ ꯑꯦꯠ ꯐ꯭ꯔꯦꯟꯒꯤ ꯑꯣꯞꯁꯟꯗꯣ ꯂꯩꯇꯦꯕ ꯅꯤꯡꯊꯧꯖꯝꯗꯨꯅ ꯑꯃ ꯐꯅꯦꯛ ꯌꯦꯂꯣ ꯁꯦꯠꯂꯒ ꯂꯩꯕꯅꯦ ꯀꯀꯥ ꯑꯣꯀꯦ ꯑꯟꯖꯨ ꯅꯤꯡꯊꯧꯖꯝ ꯑꯟꯖꯨ ꯑꯣꯀꯦ ꯑꯗꯩꯗꯤ ꯁꯥꯄꯝꯅ ꯆꯦ ꯕꯦꯝꯂꯩ
ꯑꯩ ꯐꯤꯌꯦ ꯕꯤꯁꯥꯜꯅꯒ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯒꯨꯗ ꯅꯥꯏꯠ ꯑꯟꯖꯂꯤ ꯂꯥꯏꯐ ꯃꯣꯏꯔꯥꯡꯊꯦꯝ ꯃꯇꯝ ꯁꯤꯔꯣ ꯑꯟꯖꯂꯤ ꯃꯣꯏꯔꯥꯡꯊꯦꯝꯗꯨꯅ ꯁꯤ ꯑꯃꯅ ꯁꯤ ꯁꯤꯅꯤ ꯁꯤꯅꯦ ꯑꯗꯨꯁꯨ ꯌꯦꯂꯣꯅꯤꯁꯤꯅꯤꯅꯦ ꯌꯦꯂꯣ ꯐꯅꯦꯛ ꯁꯦꯠꯂꯛꯏꯁꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯦꯕ ꯎꯝ ꯑꯁꯤꯁꯦ ꯂꯩꯇꯦꯕ ꯁꯤ ꯑꯁꯤꯗꯤ ꯑꯟꯖꯨ ꯑꯟꯖꯨ ꯑꯁꯤꯁꯤꯅ ꯀꯩꯅꯣꯅꯦꯕ ꯍꯧꯖꯤꯛꯀꯤ ꯑꯟꯖꯨ ꯀꯩꯅꯣꯗꯨꯅꯦꯕ ꯁꯤꯅ ꯑꯃꯅ ꯑꯟꯖꯨꯅꯦ ꯑꯃꯅ ꯑꯟꯖꯂꯤꯅꯤ ꯑꯟꯖꯂꯤ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏꯅ ꯂꯩꯁꯤꯗꯤꯅ ꯑꯟꯖꯂꯤ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯕꯗꯣ ꯑꯩꯅ ꯃꯦꯁꯦꯟꯖꯔꯗ ꯊꯥꯈꯤꯕꯗꯨꯅ ꯃꯥ ꯐꯪꯗꯦ ꯍꯥꯏꯕ ꯑꯗꯣ ꯑꯣꯞꯁꯟꯁꯦ ꯑꯗꯨꯝ ꯑꯦꯠ ꯐ꯭ꯔꯦꯟꯒꯤ ꯀꯩꯅꯣ ꯂꯩꯇ꯭ꯔꯤꯕ ꯕ꯭ꯂꯣꯛ ꯇꯧ ꯂꯩꯌꯦꯕ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯐꯣꯟꯗ ꯉꯥꯛꯇꯅꯦ ꯑꯗ ꯐꯣꯟꯗ ꯉꯛꯇꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯀꯣꯜꯒ ꯌꯨꯇꯨꯕꯇ ꯎꯕꯒ ꯁꯛ ꯃꯥꯟꯅꯗꯦ ꯋꯥ ꯂꯣꯏꯔꯦ ꯁꯐꯝ ꯀꯨꯝꯃꯅ ꯆꯦ ꯕꯦꯝꯂꯩ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ꯭ꯔꯣ ꯈꯪꯖꯩꯌꯦ ꯕꯦꯝꯂꯩ ꯅꯥꯎꯔꯝꯃꯤ ꯀꯩꯅꯣ ꯁꯥꯄꯝ ꯑꯟꯖꯂꯤ ꯃꯥꯟꯗ ꯆꯦ ꯑꯦꯀꯥꯎꯟꯁꯦ ꯗꯤ ꯄꯤ ꯀꯩ ꯊꯝꯒꯦ ꯆꯦ ꯃꯌꯥꯝ ꯉꯛꯇ ꯊꯣꯛꯑꯦ ꯆꯦ ꯃꯌꯥ ꯍꯤꯒꯠꯂꯒ ꯂꯩꯕꯗꯣ ꯃꯌꯥ ꯂꯥꯎꯅ ꯍꯤꯒꯠꯂꯒ ꯂꯩꯕꯅꯦꯕ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟꯗꯨꯅꯦ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍꯗ ꯃꯌꯥ ꯂꯥꯎꯅ ꯍꯤꯒꯠꯄꯗꯣ ꯑꯦꯀꯥꯎꯟ ꯑꯅꯤ ꯑꯍꯨꯝ ꯂꯩꯕꯅꯦꯕ ꯗꯤꯄꯤ ꯀꯩ ꯍꯥꯏꯅ ꯊꯝꯒꯦ ꯊꯦꯡꯅꯔꯕꯁꯦ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯍꯣꯔꯦ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯑꯗꯩꯗꯤ ꯀꯨꯜꯄꯋꯥꯅ ꯀꯩꯕ ꯂꯥꯛꯅꯤꯡꯉꯦ ꯇꯥꯃꯣ ꯑꯟꯖꯂꯤ ꯃꯅꯥꯛꯇꯅ ꯀꯩ ꯍꯥꯏꯅ ꯊꯥꯔꯤꯅꯣ ꯍꯥꯏꯅ ꯍꯦꯜꯂꯣ ꯍꯥꯏꯅ ꯊꯥꯈꯤꯕꯅꯦ ꯃꯤ ꯑꯣꯟꯅꯔꯖꯥꯠ ꯅꯪ ꯑꯃ ꯇꯧꯔ ꯀꯩꯅꯣ ꯑꯟꯖꯂꯤ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍꯒꯤꯅꯦ ꯍꯥꯏꯗꯤ ꯅꯣꯛꯄꯩꯗꯣ ꯍꯧꯅ ꯅꯣꯛꯄꯒꯤ ꯗꯤꯄꯤ ꯑꯃ ꯂꯩꯕꯅꯦꯕ ꯑꯗꯨꯒ ꯑꯝꯇ ꯆꯪꯉꯨꯅꯦ ꯆꯦ ꯕꯦꯝꯂꯩ ꯑꯗꯩꯗꯤ ꯕꯦꯝꯂꯩ ꯅꯥꯎꯔꯝꯃꯤ ꯆꯦ ꯏꯕꯥꯏ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤ ꯏꯔꯣꯟꯕ ꯆꯥꯏꯌꯦ ꯈꯨꯄꯝꯅ ꯕꯥꯏ ꯈꯨꯃꯟꯅ ꯕꯥꯏ ꯀꯨꯜꯄꯅ ꯀꯩꯕ ꯂꯥꯛꯅꯤꯡꯉꯦ ꯇꯥꯃꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯕꯦꯝꯕ꯭ꯔꯩꯅ ꯁꯥꯄꯝ ꯖꯩ ꯁꯥꯄꯝ ꯀꯨꯝꯃꯥꯏꯅ ꯆꯦ ꯕꯦꯝꯂꯩ ꯑꯩ ꯆꯠꯂꯒꯦ ꯔꯨꯕꯤꯁ ꯕ꯭ꯂꯣꯛꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯋꯦꯜꯀꯝ ꯔꯨꯕꯤꯁ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯋꯥꯔꯤ ꯁꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯃꯨꯛ ꯆꯅ ꯑꯩ ꯇꯣꯛꯑꯒꯦ ꯀꯀꯥ ꯋꯥꯔꯦ ꯑꯩ ꯇꯨꯝꯃꯒꯦ ꯒꯨꯗ ꯅꯥꯏꯠ ꯁꯨꯏꯗ꯭ꯔꯦꯝ ꯕꯦꯝꯂꯩꯅ ꯏꯕꯥꯏ ꯉꯁꯤ ꯁꯨꯕ ꯃꯌꯥ ꯂꯥꯎꯅ ꯀꯥꯕ ꯍꯥꯏꯕꯤꯈ꯭ꯔꯦ ꯅꯣꯏ ꯏꯕꯥꯏ ꯅꯉꯣꯟꯗ ꯑꯐꯕ ꯑꯝꯇ ꯍꯥꯏꯕꯤꯗꯕꯅꯤ ꯏꯕꯦꯝꯃ ꯅꯤꯡꯊꯧꯖꯝ ꯑꯟꯖꯨꯅꯒꯕ ꯀꯀꯥ ꯑꯃ ꯄꯤꯡ ꯃꯆꯨꯒꯤ ꯂꯤꯠꯄ ꯑꯃ ꯃꯥꯏꯗ ꯈꯨꯠ ꯊꯝꯕꯗꯨꯅꯦ ꯑꯩꯒꯤꯗꯣ ꯑꯣ ꯍꯧꯖꯤꯛꯇ ꯑꯃ ꯇꯧꯈꯤꯕꯅꯦ ꯀꯔꯝꯕ ꯑꯝꯇ ꯌꯦꯡꯉꯦ ꯃꯥꯏꯗ ꯑꯝꯇ ꯌꯦꯡꯉꯣ ꯐꯦꯁꯕꯨꯛꯇ ꯆꯪꯉꯨꯒꯦ ꯅꯪ ꯈꯪꯅ ꯄꯥꯔꯛꯑꯣ ꯑꯩꯗꯤ ꯌꯦꯡꯉꯒꯦ ꯀꯩꯕ ꯃꯥꯏꯁꯦ ꯀꯀꯥ ꯑꯃ ꯄꯤꯡ ꯃꯆꯨꯒꯤ ꯂꯤꯠꯄ ꯑꯃ ꯃꯥꯏꯗ ꯈꯨꯠ ꯊꯝꯕꯗꯨꯅꯦ ꯑꯩꯒꯤꯗꯣ ꯀꯩ ꯃꯃꯤꯡ ꯍꯥꯏꯕ ꯍꯧꯖꯤꯛ ꯑꯟꯖꯨ ꯑꯗꯨ ꯁꯤꯁꯤꯅꯦ ꯁꯤꯗꯤ ꯃꯊꯛꯀꯤꯁꯦ ꯑꯗꯨꯕꯨꯗꯤ ꯐꯥꯎꯅꯗ꯭ꯔꯦ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯊꯛꯀꯤꯗꯨꯅꯦꯕ ꯍꯥꯏꯗꯣ ꯇꯧꯈ꯭ꯔꯕꯅꯤ ꯀꯩꯅꯣ ꯑꯟꯖꯂꯤ ꯑꯟꯖꯂꯤ ꯍꯥꯏꯔꯗ꯭ꯔꯣ ꯀꯩꯅꯣꯅꯦꯕ ꯑꯟꯖꯂꯤ ꯃꯣꯏꯔꯥꯡꯊꯦꯝꯗꯣ ꯎꯝ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯅꯦꯕ ꯑꯟꯖꯂꯤ ꯅꯉꯣꯟꯗ ꯇꯧꯈ꯭ꯔꯕꯅꯤꯀꯣ ꯆꯦ ꯕꯦꯝꯂꯩꯗꯩꯗꯤ ꯕꯦꯝꯂꯩ ꯅꯥꯎꯔꯦꯝꯅ ꯆꯦ ꯕꯥꯏ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯕꯥꯏ ꯀꯣꯜ ꯕꯦꯝꯂꯩꯅ ꯁꯥꯄꯝꯅ ꯔꯨꯕꯤꯁ ꯕ꯭ꯂꯣꯛ ꯊꯣꯏꯕꯤꯁꯅꯥ ꯋꯥꯔꯤ ꯁꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯃꯨꯛ ꯑꯟꯖꯨꯅ ꯄꯥꯈ꯭ꯔꯦ ꯔꯨꯕꯤꯁ ꯕ꯭ꯂꯣꯛꯅ ꯑꯩꯈꯣꯏ ꯁꯣꯝꯗꯁꯨ ꯀꯣꯏꯔꯛꯑꯣ ꯔꯨꯕꯤꯁ ꯅꯪ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯄꯂꯦꯝꯃꯤꯃꯥ ꯃꯅꯤꯄꯨꯔꯅ ꯉꯁꯥꯏ ꯑꯗꯨꯃꯥꯏ ꯃꯦꯀꯞ ꯇꯧꯔꯒ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯏꯃ ꯃꯦꯀꯞ ꯇꯧꯗꯤꯌꯦ ꯅꯠꯇꯦ ꯉꯁꯥꯏ ꯃꯦꯀꯞ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯏꯚ ꯑꯣ ꯊꯥꯔꯛꯑꯣ ꯍꯥꯏꯕ ꯉꯁꯥꯏꯒꯤꯗꯣ ꯍꯥꯏꯔꯣ ꯍꯣꯏ ꯅꯣꯡꯃ ꯇꯧꯔꯛꯀꯦ ꯐꯖꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯕꯦꯝꯂꯩ ꯅꯥꯎꯔꯦꯝꯕ ꯃꯆꯦ ꯑꯉꯥꯡꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯈ꯭ꯔꯦ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯦ ꯕꯦꯝꯂꯩꯅ ꯀꯩ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯅ ꯁꯤꯗ ꯁꯤꯗꯦꯠꯇꯒꯤ ꯄꯄꯥ ꯁꯨꯃꯥꯏ ꯇꯧꯒ ꯍꯥꯏꯅ ꯇꯥꯛꯄꯤꯗꯣ ꯑꯗꯩꯗꯤ ꯀꯨꯜꯄꯅ ꯇꯥꯃꯣ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯣ ꯑꯩꯉꯣꯟꯗꯁꯨ ꯀꯦꯁ ꯀꯣꯔꯣꯡ ꯍꯥꯏꯅ ꯍꯣꯏ ꯍꯣꯏ ꯂꯩꯕꯅꯦ ꯂꯣꯏꯔꯒ ꯇꯧꯔꯛꯀꯦ ꯁꯤ ꯇꯧꯔꯛꯀꯦ ꯂꯣꯏꯔꯒ ꯇꯧꯔꯒꯦꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯍꯌꯦꯡꯗꯩꯗꯤ ꯇꯣꯛꯑꯅꯤ ꯁꯨꯃꯥꯏ ꯍꯤꯒꯠꯄ ꯐꯪꯉꯔꯣꯏ ꯑꯗꯣ ꯑꯩꯒ ꯏꯅꯝꯃꯒꯒꯤ ꯋꯥꯔꯤ ꯑꯃ ꯁꯥꯗꯧ ꯂꯩ ꯍꯣꯔꯦꯟ ꯁꯥꯟꯅꯁꯦ ꯍꯣꯏ ꯑꯣꯀꯦ ꯍꯣꯏ ꯁꯅꯥꯒꯤ ꯈꯨꯟꯗꯅꯤ ꯁꯅꯥꯒꯤ ꯈꯨꯟꯗ ꯌꯨꯝ ꯄꯥꯟꯕꯅꯦ ꯑꯣꯀꯦ ꯀꯣꯏꯔꯛꯀꯦ ꯅꯣꯡꯃ ꯀꯣꯏꯔꯛꯀꯦ ꯌꯨꯁꯨꯞ ꯍꯣꯏ ꯈꯥꯟꯅ ꯍꯥꯏ ꯖꯥꯔꯤꯕꯣꯟꯗꯀꯣ ꯎꯝ ꯗꯥꯗꯤꯕꯣꯟꯁꯦ
ꯇꯥꯔꯤꯕꯣꯟꯁꯦ ꯂꯥꯛꯀꯦ ꯇꯧꯔꯒꯅꯦ ꯈꯪꯕ꯭ꯔꯥ ꯑꯝꯇ ꯂꯥꯛꯄ ꯉꯝꯗꯦ ꯁꯅꯥ ꯍꯣꯏꯅꯁꯨ ꯀꯨꯏꯔꯕꯅꯦꯕ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏꯁꯦ ꯈꯪꯕ꯭ꯔꯥ ꯅꯦꯅꯦꯒ ꯁꯅꯥꯒꯅ ꯂꯥꯛꯑꯣ ꯍꯥꯏꯔꯤꯁꯦ ꯀꯨꯏꯔꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯂꯗꯤ ꯃꯨꯠ ꯃꯥꯡꯉꯅꯤ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯃꯣꯏ ꯑꯗꯣ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯑꯃꯨꯛ ꯉꯝꯗꯦꯕ ꯑꯩꯈꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤ ꯂꯥꯞꯄꯒ ꯌꯨꯝꯁꯤꯅ ꯑꯃ ꯃꯤ ꯌꯥꯝ ꯂꯩꯖꯗꯕꯒ ꯂꯤꯆꯨ ꯃꯨꯟꯕ ꯃꯇꯝꯗ ꯆꯠꯀꯅꯤ ꯍꯥꯀꯨꯝ ꯍꯥꯏꯇꯥꯔꯦꯅꯦ ꯍꯟꯗꯛꯀꯤꯗꯣ ꯑꯗꯨꯒꯤ ꯂꯤꯆꯤ ꯃꯨꯟꯕꯗꯨꯒꯁꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯨꯝ ꯌꯨꯁꯨꯞ ꯆꯠꯍꯧꯗ꯭ꯔꯦ ꯈꯥꯟꯅ ꯍꯥꯏ ꯑꯗꯨꯒꯁꯨ ꯔꯤꯌꯥ ꯀꯧꯅ ꯋꯤꯆ ꯂꯦꯡꯒ꯭ꯋꯦꯖ ꯑꯥꯔ ꯌꯨ ꯇꯣꯀꯤꯡ ꯃꯅꯤꯄꯨꯔꯤ ꯃꯅꯤꯄꯨꯔꯤ ꯁꯣꯏꯖꯒꯨꯂꯥ ꯂꯦꯡꯒ꯭ꯋꯦꯖ ꯔꯤꯌꯥ ꯍꯥꯏ ꯑꯃꯨꯛ ꯆꯥꯅ ꯃꯥꯏ ꯀꯨꯝꯖꯥꯔ ꯊꯧꯖꯝ ꯑꯟꯖꯂꯤꯅ ꯀꯀꯥ SMS ꯊꯥꯈ꯭ꯔꯕꯅꯦ ꯑꯣꯀꯦ ꯁꯤꯗ ꯊꯥꯔꯛꯑꯦ ꯑꯃꯁꯤ ꯊꯥꯔꯛꯑꯦ ꯑꯗꯨ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯁꯤꯒ ꯂꯥꯛꯇꯣꯏꯅꯤ ꯁꯤꯒ ꯀꯥꯏ ꯂꯥꯛꯇꯣꯏꯅꯣ ꯁꯤꯒ ꯂꯥꯛꯄ ꯎꯗꯦꯕ ꯑꯣꯀꯦ ꯃꯅꯤꯄꯨꯔꯅ ꯃꯦꯀꯞ ꯇꯧꯕꯗꯤ ꯏꯆꯦꯗꯩ ꯏꯕꯥꯏꯅ ꯍꯦꯟꯅ ꯄꯛꯆꯩꯌꯦ ꯍꯣꯏ ꯔꯣꯕꯤꯁ ꯍꯣꯏ ꯕ꯭ꯂꯣꯛꯅ ꯑꯩꯈꯣꯏ ꯑꯂꯨ ꯇꯥꯟꯗ꯭ꯔꯤ ꯑꯣ ꯑꯗꯩꯗꯤ ꯄꯂꯦꯝ ꯏꯃꯥꯅ ꯀꯩꯕ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗ ꯑꯩꯈꯣꯏꯗ ꯂꯩꯁꯤꯀꯣ ꯏꯆꯦ ꯏꯕꯥꯏ ꯍꯣꯏ ꯑꯣꯀꯦ ꯍꯣꯏ ꯍꯣꯏ ꯂꯩꯗꯣꯏꯅꯤ ꯂꯩꯔ ꯂꯣꯏꯔꯦ ꯌꯨꯁꯨꯞ ꯈꯥꯟꯅ ꯄ꯭ꯔꯤꯌꯥ ꯑꯒꯔꯋꯥꯜ ꯇꯨ ꯃꯤꯠ ꯅꯥꯏꯁ ꯇꯨ ꯃꯤꯠ ꯌꯨ ꯊꯦꯡꯀ꯭ꯌꯨ ꯁꯦꯝ ꯇꯨ ꯊꯦꯡꯛ ꯌꯨ ꯁꯦꯝ ꯇꯨ ꯌꯨ ꯔꯤꯌꯥ ꯏꯕꯥꯏ ꯆꯦ ꯀꯩꯕ ꯆꯠꯂꯒꯦ ꯅꯨꯡꯉꯥꯏ ꯂꯩꯌꯨ ꯂꯩꯌꯨꯀꯣ ꯆꯦ ꯅꯣꯏꯅꯤ ꯏꯕꯥꯏ ꯏꯆꯦ ꯆꯠꯂꯒꯦ ꯅꯨꯡꯉꯥꯏ ꯂꯩꯀꯣ ꯅꯣꯏꯅꯤ ꯃꯇꯧꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯍꯔꯥꯎꯅ ꯂꯩꯌꯨ ꯄꯨꯝꯕꯗ ꯑꯣꯀꯦ ꯕꯦꯝ ꯂꯩ ꯅꯣꯏꯁꯨ ꯍꯔꯥꯎ ꯂꯩꯌꯨꯀꯣ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯉꯁꯤ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯏꯅꯝꯃꯁꯦ ꯃꯦꯔꯨꯟ ꯀꯂꯔꯒꯨꯝꯕ ꯒꯨꯝꯕ ꯇꯛ ꯇꯧꯕ ꯇꯛ ꯀꯂꯔ ꯇꯧꯕ ꯇꯧꯕꯅ ꯀꯂꯔꯅ ꯍꯦꯟꯅ ꯄꯛꯑꯦ ꯍꯥꯏ ꯁꯅꯥꯅ ꯄꯛꯄ꯭ꯔꯥ ꯂꯩ ꯑꯗꯨꯅ ꯁꯅꯥ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯒꯤꯐꯇꯣ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯗꯣ ꯁꯣ ꯇꯧꯔꯝꯃꯣꯅꯦ ꯑꯁ ꯀꯩꯅꯣꯍꯦ ꯃꯤ ꯑꯉꯥꯡꯁꯦ ꯃꯈꯣꯡ ꯉꯥꯎꯍꯜꯂꯦ ꯃꯥꯅ ꯒꯤꯞ ꯁꯣ ꯇꯧ ꯍꯥꯏꯅ ꯀꯃꯥꯏꯅ ꯁꯣ ꯇꯧꯗꯣꯔꯤꯒꯦ ꯕꯣꯛꯁꯁꯨ ꯎꯠꯂꯛꯑꯣ ꯍꯥꯏ ꯁꯤꯒ ꯀꯩꯅꯣ ꯀꯃꯥꯏꯅ ꯎꯠꯂꯛꯇꯣꯔꯤꯒꯦ ꯄ꯭ꯔꯤꯟꯁꯦꯁꯁꯨ ꯎꯠꯂꯛꯏꯗꯧꯗ꯭ꯔꯥ ꯕꯣꯛꯁꯇꯨꯗ ꯄꯨꯟꯗꯅ ꯀꯩꯅꯣꯒ ꯇꯧꯗꯅ ꯎꯠꯂꯛꯏꯗꯧꯗ꯭ꯔꯣ ꯎꯝ ꯌꯨꯁꯨꯞ ꯈꯥꯟꯅ ꯑꯗꯩꯗꯤ ꯂꯝ ꯉꯥꯟꯕꯤ ꯋꯥꯡꯈꯦꯝꯅ ꯍꯥꯏ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯉꯁꯤꯁꯦ ꯏꯔꯣꯟꯕ ꯑꯣꯏꯅ ꯆꯥꯔꯦ ꯅꯉꯥꯟꯕꯤ ꯅꯪꯗꯤ ꯀꯩ ꯆꯥꯔꯛꯀꯦ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣꯀꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯅꯪꯒꯤ ꯑꯩꯒꯤ ꯏꯇꯧꯁꯦ ꯎꯔꯒ ꯃꯤ ꯂꯣꯏ ꯇꯨꯝꯅꯤꯡꯉꯦ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯃꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯄꯤꯟꯕꯖꯥꯅꯤꯗꯤ ꯏꯁꯩꯒꯗꯤ ꯑꯣꯟꯊꯣꯛꯅ ꯊꯣꯏꯕꯤꯁꯅ ꯆꯨꯅꯈ꯭ꯔꯦꯗ ꯐꯨꯔꯤꯠꯀꯨꯝꯕ ꯏꯕꯥꯅꯤꯁꯦ ꯂꯤꯠꯄꯗ ꯀꯃꯦꯟ ꯄꯥꯡꯉꯝꯗ꯭ꯔꯦ ꯑꯝꯇ ꯉꯥꯏꯈꯣ ꯑꯩꯒꯤ ꯐꯨꯔꯤꯠ ꯏꯁꯩꯗꯨꯒꯔꯣ ꯑꯩꯒꯤ ꯏꯁꯩꯗꯨꯒꯔꯣ ꯍꯣꯏꯅꯦ ꯉꯥꯎꯔꯤ ꯃꯤꯅꯦ ꯁꯣꯔꯒꯁꯦ ꯐꯨꯡꯒꯠꯂꯛꯏꯅꯦ ꯐꯨꯔꯤꯠꯀꯨꯝꯕ ꯂꯤꯠꯄꯗꯤ ꯑꯃꯝꯕ ꯃꯆꯨꯅ ꯄꯛꯑꯦ ꯁꯨꯝ ꯍꯥꯏꯕ ꯑꯇꯩꯁꯨ ꯄꯛꯑꯦ ꯁꯥꯎꯅꯨꯀꯣ ꯁꯥꯎꯗꯦ ꯋꯥꯠ ꯀꯩ ꯏꯁ ꯌꯣꯔ ꯅꯦꯝ ꯃꯥꯏ ꯁꯥꯎꯗꯣꯏꯅꯣ ꯅꯦꯝ ꯏꯁ ꯕꯣꯡ ꯂꯩ ꯂꯝꯉꯥꯟꯕꯤꯅ ꯀꯩꯕ ꯑꯩꯗꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯏꯑꯦ ꯑꯣꯀꯦ ꯍꯥꯎꯕꯅꯤꯀꯣ ꯌꯦꯔꯨꯝ ꯊꯣꯡꯕꯁꯦ ꯑꯗꯩ ꯁꯅꯥꯅ ꯀꯩꯕ ꯕꯣꯛꯁ ꯃꯅꯨꯡꯗ ꯇꯥꯏꯁꯦꯟꯒꯤ ꯐꯤꯖꯨꯞ ꯑꯃ ꯇꯜꯂꯦꯗ ꯀꯣ ꯏꯕꯦꯝꯃ ꯑꯩ ꯃꯇꯨꯡ ꯃꯅꯥꯎꯒꯤ ꯍꯥꯏꯖꯔꯔꯣꯏ ꯇꯥꯏꯁꯟꯒ ꯇꯥꯏꯒꯔꯒꯒꯤ ꯐꯤꯗꯨꯝ ꯑꯃꯃꯝ ꯍꯥꯞꯄꯣ ꯑꯩ ꯄꯥꯝꯖꯗ꯭ꯔꯦ ꯏꯕꯦꯝꯃ ꯒꯤꯐꯀ ꯈꯨꯃꯟ ꯇꯥꯔꯕꯣ ꯅꯪꯅ ꯉꯁꯥꯏꯗꯩ ꯒꯤꯐ ꯍꯥꯏꯗꯣ ꯁꯅꯥꯅ ꯐꯤꯖꯨꯝ ꯍꯥꯞꯄꯛꯀꯅꯤ ꯅꯤꯡꯊꯧꯖꯝ ꯅꯤꯡꯊꯧꯖꯝ ꯃꯟꯖꯨꯅ ꯑꯦꯝ ꯑꯦꯁ ꯃꯦꯁꯦꯁ ꯍꯜꯂꯛꯑꯣ ꯅꯦꯅꯦ ꯉꯥꯏꯈꯣ ꯉꯥꯛꯇꯪ ꯂꯩꯔꯒ ꯍꯜꯂꯁꯦ ꯑꯝꯇ ꯉꯥꯏꯈꯣ ꯑꯦꯜꯕꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯕ ꯑꯦꯜꯕꯤꯁꯦ ꯂꯣꯏꯔ ꯍꯜꯂꯛꯀꯦꯀꯣ ꯑꯦꯜꯕꯤꯁꯦ ꯂꯣꯏꯔꯒ ꯇꯧꯁꯤ ꯉꯥꯏꯈꯣ ꯑꯝꯇ ꯁꯣꯏꯗꯅ ꯍꯜꯂꯛꯀꯦꯀꯣ ꯑꯗꯒꯤꯗꯤ ꯏꯆꯦꯒ ꯏꯌꯥꯝꯕꯒ ꯑꯦꯜꯕꯤ ꯂꯥꯏꯚꯅ ꯌꯥꯏꯐꯔꯦ ꯑꯗꯒꯤꯗꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯩꯗꯤ ꯑꯔꯤꯕꯝꯅ ꯀꯁꯔꯒꯤ ꯋꯦꯗꯔ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯏꯪꯉꯦ ꯌꯥꯝꯅ ꯁꯨꯝ ꯑꯗꯒꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯇꯧꯗ ꯇꯧꯔꯛꯅꯤ ꯁꯅꯥ ꯑꯁꯦꯡꯕꯩ ꯇꯧ ꯑꯗꯨꯅ ꯐꯩꯌꯦ ꯄꯂꯦꯝ ꯏꯃꯥꯅ ꯇꯜꯂꯦ ꯏꯕꯥꯏꯁꯦ ꯌꯥꯝ ꯈꯠꯂꯦ ꯅꯣꯛꯄꯗ ꯏꯆꯦꯗ ꯉꯥꯊꯔꯒ ꯅꯣꯛꯑꯦ ꯑꯩ ꯈꯠꯇꯦꯍꯦ ꯌꯨꯁꯨꯞ ꯈꯥꯟ ꯍꯥꯏ ꯅꯤꯡꯊꯧꯖꯝ ꯍꯥꯏ ꯍꯦꯜꯂꯣ ꯃꯟꯖꯨꯅ ꯍꯦꯜꯂꯣ ꯌꯨꯁꯨꯞ ꯅꯤꯡꯊꯧꯖꯝ ꯃꯟꯖꯨꯅ ꯀꯀꯥ ꯀꯣꯃꯦꯗꯤ ꯀꯣꯃꯦꯟ ꯇꯧꯔꯣ ꯇꯧꯔꯤ ꯀꯀꯥ ꯀꯣꯀꯥ ꯉꯁꯥꯏꯗꯩ ꯅꯣꯛꯏꯁꯦ ꯎꯗ ꯀꯣꯃꯦꯗꯤꯅꯤꯁꯦ ꯐꯩꯖꯨꯞꯁꯦꯠꯅꯅꯦ ꯃꯥꯡꯂꯣꯝꯗ ꯂꯨꯝꯃꯦ ꯅꯤꯡꯂꯣꯝꯗꯅꯦ ꯄꯨꯔꯥ ꯗꯨꯔꯒꯥ ꯄꯨꯖꯥ ꯍꯥꯏꯁꯤꯅꯦ ꯑꯩ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯔꯨꯕꯤꯁꯅ ꯀꯩ ꯍꯥꯏꯕ
ꯑꯍꯟ ꯑꯣꯏꯖꯔꯁꯨ ꯐꯨꯜ ꯔꯣꯃꯥꯟꯇꯤꯛꯅꯦ ꯑꯣꯏꯃꯥ ꯄꯦꯜꯂꯦꯗ ꯑꯩꯗꯤ ꯁꯩꯇ ꯑꯁꯦꯡꯕ ꯑꯩꯗꯤ ꯈꯥꯔꯕꯅꯤꯍꯦ ꯑꯩꯁꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯗꯥꯕꯨꯡ ꯈꯠꯄ ꯅꯠꯇꯦ ꯃꯤ ꯑꯣꯏꯅꯔꯤꯃꯤ ꯍꯥꯏꯌꯣ ꯎꯝ ꯉꯥꯉꯣꯝ ꯊꯥꯡꯃꯩꯕꯟꯅ ꯀꯁꯔ ꯑꯦꯜꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯈꯨꯃꯟ ꯊꯣꯛꯈ꯭ꯔꯕꯣ ꯈꯨꯃꯟ ꯅꯪ ꯒꯤꯐ ꯌꯥꯝ ꯅꯤꯔꯝꯗꯥꯏꯅꯦ ꯂꯝꯉꯥꯟꯕꯤ ꯋꯥꯍꯦꯡꯕꯝꯅ ꯌꯥꯝ ꯐꯖꯩꯌꯦ ꯅꯣꯏ ꯕꯥꯅꯤꯁꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡk you ꯆꯤꯆꯦꯒ ꯏꯕꯥꯏꯒ ꯆꯦꯟꯕꯁꯦ ꯀꯩꯕ ꯀꯩꯕ ꯆꯦꯟꯕꯁꯦ ꯁꯥꯎꯅꯔ ꯆꯦꯟꯕ꯭ꯔꯥ ꯅꯠꯇ꯭ꯔ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯅꯔ ꯆꯦꯟꯕ꯭ꯔꯥ ꯑꯩꯈꯣꯏ ꯗꯥꯗ ꯍꯪꯉꯣ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯀꯩꯅꯣꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯜꯂꯛꯏꯗꯣ ꯃꯥꯗꯤ ꯑꯣꯇꯣ ꯃꯅꯨꯡꯗ ꯀꯞꯄꯤꯗꯣ ꯍꯔꯥꯎꯏꯔꯥ ꯀꯩꯗꯧꯕꯒꯤ ꯀꯞꯄꯤꯗꯣꯗꯤ ꯈꯪꯗ꯭ꯔꯦ ꯃꯥ ꯀꯞꯅꯗꯤ ꯆꯦꯜꯂꯩ ꯑꯩꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯜꯂꯦ ꯅꯤꯡꯊꯧꯖꯝ ꯑꯟꯖꯨꯅ ꯀꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯀꯀꯥꯒ ꯂꯩꯕꯁꯤ ꯌꯥꯝꯅ ꯅꯣꯛꯇꯧ ꯃꯥꯜꯂꯦ ꯃꯌꯥꯝꯁꯦ ꯑꯃ ꯇꯦꯟꯁꯟ ꯑꯣꯏꯔꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤꯁꯤ ꯌꯦꯡꯉꯣ ꯉꯥꯏꯍꯥꯛ ꯁꯨꯝ ꯅꯣꯛꯅꯕꯒꯤꯀꯣ ꯌꯥꯝꯅ ꯇꯦꯟꯁꯟ ꯑꯣꯏꯕꯁꯤꯁꯨ ꯐꯠꯇꯦꯗꯅ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏꯗꯥꯒꯤ ꯐꯥꯒꯤꯁꯦ ꯑꯗꯨꯝ ꯇꯥꯔꯒ ꯎꯔꯒ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯀꯥꯎꯊꯣꯛꯄꯗꯣ ꯑꯋꯥꯕꯗꯣ ꯇꯣꯕꯤꯁꯅꯥꯅ ꯑꯗꯨꯒꯤ ꯑꯗꯨꯝ ꯂꯥꯛꯑꯣ ꯏꯅꯝꯃ ꯑꯉꯥꯡ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯑꯃꯨꯛ ꯇꯧꯔꯛꯁꯤꯀꯣ ꯁꯨꯃꯥꯏꯅ ꯍꯣꯏ ꯍꯣꯏ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯊꯣꯏꯕꯤꯁꯅꯥ ꯍꯧꯖꯤꯛꯇꯤ ꯑꯦꯛꯖꯥꯝꯗꯣ ꯅꯛꯁꯜꯂꯛꯑꯕꯅꯤꯅꯀꯣ ꯑꯩꯁꯨ ꯃꯉꯣꯟꯗ ꯈꯔ ꯌꯦꯡꯍꯟꯖꯦ ꯁꯨꯃꯥꯏꯅꯒ ꯇꯧꯔꯒ ꯄꯩꯌꯥ ꯁꯤꯕꯒꯤ ꯃꯇꯥꯡ ꯍꯟꯅ ꯎꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯁꯟꯗꯦꯁ ꯑꯩꯈꯣꯏ ꯗꯥꯅ ꯊꯣꯏꯕꯤꯁꯤꯅ ꯁꯟꯗꯦꯗ ꯂꯥꯛꯄꯗ ꯗꯥꯅ ꯁꯟꯗꯦꯗ ꯇꯧꯒꯅꯨ ꯁꯇꯔꯗꯦꯗ ꯇꯧ ꯍꯥꯏꯌꯦ ꯁꯇꯔꯗꯦꯒꯤꯅꯦ ꯅꯨꯡꯗꯥꯡꯗ ꯑꯣꯏꯅ ꯇꯧ ꯍꯥꯏꯕ ꯁꯇꯔꯗꯦ ꯅꯥꯏꯠ ꯀꯥꯏꯗꯧꯗ꯭ꯔꯣ ꯁꯇꯔꯗꯦ ꯅꯥꯏꯠꯇ ꯑꯣꯏꯗꯤ ꯅꯨꯡꯗꯥꯡꯗꯣ ꯁꯟꯗꯦꯗꯣ ꯐꯅ ꯁꯇꯔꯗꯦꯗꯣ ꯐꯅ ꯊꯦꯡ ꯇꯧꯔꯁꯨ ꯁꯟꯗꯦꯗꯣ ꯊꯦꯡꯅ ꯍꯧꯒꯠꯄ ꯌꯥꯔꯦ ꯑꯗꯤ ꯁꯟꯗꯦ ꯇꯧ ꯇꯥꯔꯒꯗꯤ ꯃꯟꯗꯦꯗꯤ ꯁ꯭ꯀꯨꯜ ꯂꯩꯕꯅꯤꯅ ꯉꯟꯅ ꯍꯧꯒꯠꯇꯕꯗꯤ ꯌꯥꯔꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯔꯤꯌꯦ ꯑꯩꯈꯣꯏ ꯗꯥꯅ ꯑꯗꯣ ꯌꯦꯡꯉꯅꯤ ꯁꯇꯔꯗꯦꯗ ꯑꯣꯏꯅ ꯇꯧꯕ꯭ꯔꯥ ꯀꯩꯅꯣ ꯊꯣꯏꯕꯤꯁꯅꯥꯅ ꯇꯧꯔꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯑꯩ ꯍꯌꯦꯡꯗꯩ ꯗꯤ ꯃꯇꯝ ꯈꯔ ꯀꯞꯄꯁꯨ ꯁꯥꯎꯔꯁꯨ ꯅꯣꯛꯅꯕ ꯂꯩꯔꯔꯣꯏ ꯑꯩ ꯍꯌꯦꯡꯐꯥꯎꯗꯤ ꯂꯥꯛꯈꯤꯅꯤ ꯑꯩ ꯍꯌꯦꯡꯐꯥꯎꯗꯤ ꯂꯥꯛꯈꯤꯅꯤꯗ ꯊꯣꯏꯕꯤꯁꯅꯥ ꯑꯁꯥꯂꯇꯥꯅ ꯃꯅꯤꯄꯨꯔꯗꯁꯨ ꯀꯣꯏꯔꯛꯑꯣ ꯀꯣꯏꯔꯛꯀꯦ ꯀꯣꯏꯔꯛꯀꯅꯤ ꯑꯁꯥꯂꯇꯥ ꯂꯝꯉꯥꯟꯃꯤꯅ ꯅꯣꯏ ꯕ꯭ꯂꯣꯛ ꯅꯝꯕ꯭ꯔꯣ ꯃꯔꯛ ꯃꯔꯛꯇ ꯅꯝꯃꯦ ꯀꯨꯜꯄꯨꯋꯥꯅ ꯏꯇꯩꯃ ꯇꯥꯃꯣ ꯏꯇꯩꯃ ꯇꯥꯃꯣ ꯑꯩ ꯌꯥ ꯅꯥꯈ꯭ꯔꯦ ꯃꯔꯝꯗꯤ ꯍꯨꯏ ꯆꯥꯃꯨꯟꯕꯩ ꯆꯥꯃꯟꯕꯩ ꯆꯥꯃꯟꯕꯩꯅꯦ ꯃꯤꯅꯤ ꯌꯦꯡꯉꯣ ꯎꯝ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯁꯇꯔꯗꯦ ꯆꯞ ꯆꯥꯏꯅꯦ ꯏꯅꯝꯃ ꯗꯥꯕꯨꯡ ꯍꯥꯏ ꯑꯣꯀꯦ ꯎꯝ ꯑꯗꯨꯅꯦ ꯑꯗ ꯍꯥꯏꯔꯤ ꯆꯤꯡꯉꯅ ꯀꯥꯏꯒꯤꯅꯣ ꯀꯁꯥꯔꯒꯤꯅꯦ ꯁ꯭ꯋꯥꯅ ꯑꯉꯥꯡꯗꯤ ꯏꯌꯥꯝꯕ ꯇꯨꯝꯈ꯭ꯔꯦ ꯄꯂꯦꯝꯃꯤꯃꯅ ꯏꯆꯦꯒ ꯏꯕꯥꯏꯒ ꯚꯤꯗꯤꯑꯣꯁꯦ ꯅꯣꯡꯃꯗ 3-4 ꯊꯥꯒꯠꯂꯛꯑꯗꯤ ꯐꯖꯒꯅꯤ ꯑꯗꯨꯝ ꯄꯦꯟꯖꯒꯅꯤ ꯍꯥꯏꯕ ꯄꯦꯟꯖꯒꯅꯤ ꯑꯗꯨꯝ ꯍꯥꯡꯉꯦ ꯚꯤꯗꯤꯑꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯂ ꯂꯩ ꯑꯇꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯌꯨꯇꯨꯕꯔ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯏꯆꯦ ꯏꯕꯥꯏ ꯚꯤꯗꯤꯑꯣ ꯗ ꯑꯦꯗꯤꯛ ꯑꯣꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯩꯗꯤ ꯁꯣ ꯃꯁ ꯅꯤꯉꯣꯝꯕꯝ ꯁꯞꯄꯣꯔꯠ ꯑꯟꯖꯨꯅ ꯇꯧꯕꯤꯕꯒꯤ ꯀꯩꯕ ꯑꯩꯈꯣꯏꯕꯨ ꯃꯅꯦ ꯅꯨꯡꯁꯤꯕꯤꯕꯒꯤ ꯀꯀꯥꯅ ꯍꯥꯏꯕ ꯆꯨꯝꯃꯦ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯑꯗꯨꯕꯨꯗꯤ ꯇꯦꯛꯁꯇ ꯅꯣꯛꯂꯛꯀꯦ ꯑꯟꯖꯂꯤ ꯃꯣꯏꯔꯥꯡ ꯅꯣꯛꯍꯜꯂꯛꯑꯣ ꯍꯥꯏꯕ ꯆꯦ ꯌꯥꯗ꯭ꯔꯣ ꯍꯥꯏ ꯑꯟꯖꯂꯤ ꯃꯣꯏꯔꯥꯡꯊꯦꯝ ꯀꯩ ꯑꯟꯖꯂꯤ ꯌꯥꯗ꯭ꯔꯦ ꯀꯩꯅꯣ ꯂꯣꯏꯔꯒꯅꯦ ꯅꯪꯉꯣꯟꯗ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯀꯦꯀꯣ ꯅꯝꯉꯥꯟꯕꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯣꯏ ꯂꯥꯏꯐꯁꯦ ꯂꯥꯏꯐꯁꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯄꯤ ꯊꯦꯡꯀ꯭ꯌꯨ ꯀꯦꯅ ꯀꯩꯕ ꯕ꯭ꯔꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯀꯣ ꯑꯣꯀꯦ ꯄꯤ ꯀꯦ ꯇꯧꯔꯛꯀꯦ ꯁꯣꯏꯗꯅ ꯄꯤ ꯀꯦ ꯇꯛꯁꯟ ꯕ꯭ꯂꯣꯛ ꯍꯥꯏꯔ ꯄꯤꯀꯦ ꯑꯣꯀꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯅꯦ ꯅꯪ ꯀꯩꯅꯣ ꯇꯧꯔꯣ ꯀꯣꯃꯦꯟꯁ ꯑꯃ ꯄꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯅꯪꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯀꯥꯎꯊꯣꯛꯈꯤꯅꯦꯕꯀꯣ ꯅꯪꯒꯤ ꯃꯤꯡꯁꯦ ꯆꯦ ꯌꯥꯗ꯭ꯔꯕꯣ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯑꯩꯒꯤ ꯐꯪꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯆꯦ ꯑꯃꯗ ꯀꯃꯥꯏꯅ ꯅꯪꯅ ꯀꯩꯅꯣ ꯇꯧꯔꯤꯅꯣ ꯇꯧꯔꯝꯃꯣ ꯀꯃꯦꯟ ꯊꯥꯗꯔꯝꯃꯣꯕꯀꯣ ꯑꯟꯖꯂꯤꯅ ꯆꯦ ꯌꯥꯗꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯐꯪꯗ꯭ꯔꯦ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯑꯦꯜꯕꯤꯒꯤ ꯀꯩꯅꯣꯁꯤꯒ ꯑꯦꯜꯕꯤꯒ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯈꯨꯔꯄꯨꯋꯥꯅ ꯀꯩ ꯍꯥꯏꯕ ꯇꯥꯃꯣ ꯑꯩꯕꯨ ꯐꯨꯕꯤꯅꯨꯀꯣ ꯍꯥꯏꯌꯦ
ꯑꯗꯒꯤꯗꯤ ꯍꯥꯔꯠ ꯕ꯭ꯔꯣꯀꯦꯟꯅ ꯗꯗꯥꯒ ꯏꯆꯦꯒꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯚꯤꯗꯤꯑꯣ ꯐꯖ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏꯌꯦ ꯍꯣꯏ ꯍꯥꯔꯠ ꯕ꯭ꯔꯣꯀꯦꯟ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦ ꯀꯁꯥꯔꯒꯤꯅꯦ ꯄꯤꯀꯦꯅ ꯊꯝꯁ ꯑꯞ ꯎꯠꯂꯦ ꯑꯗꯨꯒ ꯏꯊꯣꯏꯕꯤꯁꯅꯥꯅ ꯕ꯭ꯂꯨ ꯁꯨꯠ ꯅꯤꯀꯣ ꯀꯔꯤ ꯕꯥꯞꯄꯨ ꯑꯣꯏꯔꯨꯔꯦꯅꯦ ꯀꯩꯅꯣ ꯕꯥꯞꯄꯨ ꯑꯣꯏꯔꯨꯔꯦꯅꯦ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯂꯝꯉꯥꯟꯕꯤꯅ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯂꯥꯏꯚ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯂꯝꯉꯥꯟꯕꯤ ꯑꯩꯁꯦ ꯀꯨꯏꯔꯦꯕꯀꯣ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯅꯨꯃꯤꯠ 10ꯅꯤꯔꯣꯝ ꯑꯣꯏꯔꯝꯃꯅꯤ ꯖꯂꯤꯁꯤꯒꯤ ꯗꯤꯄꯤꯁꯦ ꯂꯩꯕꯅꯦ ꯇꯨ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯁꯤꯒꯤ ꯗꯤꯄꯤꯁꯦ ꯂꯩꯕꯅꯤ ꯎꯔꯕ ꯁꯤꯒꯤ ꯑꯦꯀꯥꯎꯟꯁꯤꯅꯦ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯑꯗꯨꯒꯒꯤꯗꯤ ꯀꯩ ꯍꯥꯏꯕ ꯂꯉꯥꯟꯕꯤꯅ ꯀꯩꯅꯣ ꯃꯥꯡꯈ꯭ꯔꯦ ꯑꯗꯒꯤ ꯂꯉꯥꯟꯕꯤꯅ ꯑꯅꯨꯒꯤ ꯈꯨꯗꯤꯡꯒꯤ ꯂꯥꯏꯚ ꯊꯥꯕꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯁꯨ ꯂꯥꯏꯚꯇꯣ ꯊꯥꯕ ꯑꯩ ꯍꯧꯖꯤꯛ ꯍꯌꯦꯡꯐꯧ ꯊꯥꯔꯒꯅꯦ ꯑꯗꯩꯗꯤ ꯑꯩ ꯂꯣꯏꯁꯤꯜꯂꯅꯦꯕ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯊꯥꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯔꯤꯈꯥ ꯅꯛꯁꯜꯂꯛꯑꯦꯕꯀꯣ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯅꯛꯁꯜꯂꯛꯑꯦ ꯑꯗꯨꯗꯨꯅ ꯏꯆꯥꯅꯨꯄꯤꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯇꯥꯛꯄ ꯉꯝꯗ꯭ꯔꯦꯕ ꯑꯩꯁꯦ ꯑꯗꯨꯒꯤꯅꯦ ꯀꯨꯜꯄꯨꯋꯥꯅ ꯇꯥꯃꯣ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯣ ꯄ꯭ꯂꯤꯖ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤꯅ ꯑꯩꯅ ꯊꯤꯕꯅꯦ ꯑꯗꯨꯗ ꯃꯌꯥꯝ ꯊꯣꯛꯂꯒꯦ ꯆꯦꯗꯣ ꯍꯥꯏ ꯑꯣꯀꯦ ꯑꯟꯖꯂꯤꯅ ꯑꯩꯁꯨ ꯌꯦꯡꯅꯤꯡꯉꯦ ꯆꯦꯒꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯍꯥꯔꯠ ꯕ꯭ꯔꯣꯀꯦꯟꯅ ꯀꯁꯥꯔꯗꯤ ꯏꯔꯥꯡ ꯀꯩꯝꯇ ꯂꯩꯇꯕ꯭ꯔꯥ ꯍꯥꯏ ꯂꯩꯇꯤꯌꯦ ꯍꯥꯔꯠ ꯕ꯭ꯔꯣꯀꯦꯟ ꯀꯁꯥꯔꯗꯗꯤ ꯏꯔꯥꯡ ꯑꯝꯇ ꯂꯩꯇꯦ ꯊꯣꯏꯕꯤꯁꯅꯥꯅ ꯗꯗꯥꯒ ꯏꯅꯝꯃꯒ ꯕ꯭ꯂꯨ ꯁꯨꯠꯅꯦ ꯍꯥꯏꯕ ꯉꯁꯤ ꯒꯩ ꯐꯖꯅ ꯌꯦꯡꯂꯨꯗꯦ ꯉꯁꯥꯏꯗꯤ ꯐꯖꯅ ꯌꯦꯡꯂꯨꯗꯦ ꯍꯥꯏꯕ ꯑꯣꯀꯦ ꯅꯪ ꯍꯧꯖꯤꯛꯇ ꯎꯔꯤꯔꯣ ꯉꯁꯥꯏꯗꯒꯤ ꯎꯗꯔꯣ ꯍꯥꯏꯁꯦ ꯑꯗꯒꯤꯗꯤ ꯄꯂꯦꯝꯅ ꯏꯆꯦ ꯏꯕꯥꯏꯁꯦ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯆꯦꯟꯂꯛꯑꯗꯤ ꯅꯪ ꯁꯥꯎꯒꯗ꯭ꯔꯥ ꯏꯆꯦ ꯏꯕꯥꯏꯁꯦ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯑꯗꯤ ꯅꯪ ꯁꯥꯎꯒꯗ꯭ꯔꯥ ꯍꯥꯏꯌꯦ ꯁꯥꯎꯔꯣꯏ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯁꯥꯎꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇꯦ ꯑꯩꯈꯣꯏ ꯗꯥꯅꯕꯨ ꯃꯥꯅ ꯅꯨꯄꯤ ꯑꯃꯗꯣ ꯄꯨꯔꯛꯑꯒ ꯃꯥꯅꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯔꯗꯤ ꯀꯔꯤꯝ ꯀꯥꯏꯕ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯗꯅ ꯃꯥ ꯅꯨꯄꯤ ꯑꯃꯗꯣ ꯄꯨꯔꯛꯇꯣꯏꯅꯤꯅꯀꯣ ꯑꯗꯣ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯣ ꯑꯗꯨꯅ ꯗꯥꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯣꯏꯗꯣꯏꯅꯤ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯇꯞꯅ ꯑꯦꯛꯁꯟꯗꯤ ꯂꯧꯔꯛꯀꯅꯤ ꯑꯩꯅ ꯑꯗꯨꯒ ꯀꯗꯥꯏꯅꯣ ꯇꯩꯅ ꯄꯂꯦꯝꯅ ꯍꯥꯏꯕ ꯏꯕꯥꯏꯁꯦ ꯏꯔꯥꯡ ꯇꯧꯋꯤ ꯅꯨꯄꯤ ꯀꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯥ ꯉꯁꯥꯏꯗꯒꯤ ꯑꯩꯁꯦ ꯒꯤꯠꯇ ꯁꯤꯖꯈ꯭ꯔꯒꯦꯗ ꯃꯥꯁꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯏꯕꯥꯏꯁꯦ ꯐꯣꯂꯣ ꯇꯧꯔ ꯂꯩꯔꯤꯀꯣ ꯏꯕꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯀꯟꯅ ꯇꯧꯔ ꯑꯁ ꯑꯩ ꯂꯩꯔꯤꯌꯦ ꯈꯤꯇ ꯁꯤꯖꯈ꯭ꯔꯦꯗ ꯁꯤ ꯑꯩꯈꯣꯏ ꯏꯕꯥꯏꯁꯦ ꯍꯅꯨꯕ ꯐꯥꯔꯦ ꯃꯥ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯝꯇ ꯂꯩꯖꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯁꯤꯔ ꯄꯨꯡ 2 ꯐꯥꯔꯦ ꯃꯌꯥꯝ ꯊꯣꯏꯕꯤꯁꯅꯥ ꯄꯨꯁꯄꯥꯗꯤ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯊꯣꯏꯕꯤꯁꯅꯥ ꯕꯥꯏ ꯑꯣꯏꯔꯁꯤꯔꯣ ꯈꯨꯃꯟꯁꯨ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯃꯌꯥꯝ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯗꯤ ꯕꯥꯏ ꯍꯥꯏꯔꯛꯑꯣꯀꯣ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏ ꯁꯅꯥ ꯕꯕꯥ ꯍꯥꯏꯔꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣ ꯂꯣꯏꯁꯤꯜꯂꯁꯤ ꯃꯤꯁꯨ ꯌꯥꯝꯅ ꯂꯩꯇꯦ ꯃꯤ ꯌꯥꯝ ꯈꯔꯗꯤ ꯑꯃꯨꯛ ꯂꯣꯏꯁꯤꯟꯕ ꯇꯜꯂꯦꯕ ꯃꯤ ꯂꯤꯛꯏꯉꯩꯁꯤꯒ ꯂꯣꯏꯁꯤꯜꯍꯧꯕꯅ ꯐꯗꯣꯔꯤ ꯃꯌꯥꯝ ꯕꯕꯥꯏ ꯍꯥꯏꯔꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣ ꯍꯌꯦꯡꯒ ꯂꯥꯛꯑꯝꯒꯦ ꯑꯦꯜꯕꯤꯁꯦꯀꯣ ꯕꯕꯥꯏ ꯊꯣꯏꯕꯤꯁꯅꯥ ꯕꯕꯥꯏ ꯍꯥꯏꯔꯣ ꯕꯕꯥꯏ ꯍꯥꯏꯔꯣ ꯏꯕꯥꯏꯁꯦ ꯏꯆꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯩ ꯅꯣꯡꯃꯩ ꯀꯟꯅ ꯀꯥꯞꯅꯔꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯁꯨ ꯑꯦꯜꯕꯤ ꯉꯥꯏꯍꯥꯛ ꯌꯦꯡꯕꯅꯦ ꯑꯣꯀꯦ ꯄꯂꯦꯝ ꯏꯃꯥ ꯃꯅꯤꯄꯨꯔꯒꯤ ꯕ꯭ꯔꯣ ꯀꯩꯅꯣ ꯇꯧꯋꯣ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯏꯃꯥ ꯂꯩꯕꯥꯛꯇꯤ ꯀꯟꯗꯕꯗꯤ ꯌꯥꯗꯦꯀꯣ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝ ꯕꯕꯥꯏ ꯑꯣꯏꯔꯁꯦ ꯕꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯃꯌꯥꯝ ꯅꯣꯡꯉꯥꯟꯕꯤꯅ ꯑꯥꯏ ꯂꯚ ꯌꯣꯔ ꯂꯥꯏꯐ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯕꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯍꯌꯦꯡ ꯄꯨꯡ 8ꯗ ꯑꯃꯨꯛ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣꯀꯣ ꯕꯕꯥꯏ